Welcome back, dearies. Ngasidi Manipuri Story Collection Facebook page ki khwaidagi hena fan following oiriba writer amagi wari mayamgi damakta puduna lakchare. Thoidok hendokna haidraga su yaraba yana popular oiriba writer amani haina khanjai. Manipuri Story Collection YouTube channel asigi tarit subu khudol oina tamjagadoriba wari asibu punna khuthabirakpa Aroja Thokchom amadi Arun Samurai Latpam. Presenting to you all Borkaina Exchange. Hauzik wari asi hauzarage mayam punna taminarsi. Birmani amadi Bimolagi naitum pokchaba machanupa Jacob mangauthi apagi mihun lawi masak phasai wang chawi phana ngausinarasu mama mapabudi kina chali achunbagi damak lepa midani hauzik class 11 kapa haunaba leiri Jacob na baba aisu license kana mata lebiyo Birmani na kaidoge ge ha Jacob na baba na nomai sengbo adumna aigi su sengingba Birmani na chathoda asaida angang na Bimola na kaino ija thoida adumaina hai hauna bro angang se wakhang pharabani yekna ba leiramani mina hat kiroi saru mana halubana phatro Jacob na adune mama Birmani na hora abanang su amwa pairiba nongmaisina thoe kapaktana namana ja sallaga tani Bimolana chathoda phagi nena mihun arangbi lake tawi Birmani na hey nangi machingdu lakhinu nongmai gamta thamjankige amu kapsilaktana Bimolana wayang anghalakanu nabi ama ina natro menjana tamoda khupana thare haibe mawadu khupa kayano bijaramida Birmani na as palanuda mathongmang khangdawa migi wa toksi thaini war mamangi waridu angang mamangsida atai lairi ibungosi hostel da thamkrasi iknaba yami swaida leraga mangnabani Bimolana aisu haigena khalamini moigi school du hostel su attached tawi aina prospectus te yengbada mingdo chanbada hostel gi su yauna paisa do hidu omu Jacob na amuksu hostel da namsin bidoroba aisa Birmani na makata gano Somdana Elsie Naitom Pokchebi Memcha amadi Ranbirgi machanupini masu class 11 kagadorabani maching yam phatte manabu pangkhradi phangri phau lemna thade manabu yadraba midi mayumda phau changhande mama mapana kina yokchai adubu mama budi yam kina chali Elsina papa aisu 4-wheeler thoba tambiyu handakti aisu leisabi phare koibaga chatpada gari thau haitradi kaijeiba Ranbirna tambini ipana soidana menjana karino angang matik natana gari kaina naido mapung phana tamu kari gi koiba langba nangda mi oina ba haina haidari paisa mayam se arembada manghannu subject makhal suna home tutor kaudana tamhalliba aduga gari thoba tamge koiba kaina nanang tatke na hori Elsina aina kainomda haibada imana hana khadok toidi ngai lere aidi bako pelabani serial gi bedbi phatabi amali mana menjana nachindo kaini yam haunu ko Ranbirna mama gi machani dana adubudia menjana nama laurasu matang matam jana lawo amumu napalaro ke tawine Elsina thaina ramayanda manthara haina phatabi ma yawi do akhoi ma orangani Ranbir mabuk pairaga noi machagi wata duda menjana tawnu ko na hek pukpadai khutna set phau thadribani ngasine apai pona thomdana nawanai khangoi Elsina aida sigra phadoni sijakrage menjana sikro yam sininga male ima thori leiraura napagi nongaidu sinagero hu leirauro Ranbirna kaino ne nacha se phatanungda thoktana mo menjana tumi leir nangsu Elsina ho yam sining hanne bore sungsi e sibiro edu oiradi Elsie su ngangang mai ka da changkre menjana aibu masi ngangse kamai ngangna doino khangdemi class se haukradi phadong hostel da ojam yam sina jakrani Ranbirna school da laikhradi akhoi ni su anniversary du Thailand da chasi moigi pataya haibra beach ka do koirusi menjana chatradi kaino asumna matam kharagi matungda 11 class hore Elsie amadi Jacob punna Millennium School da admission taure
स्कूल की हॉस्टल दा पुलप लेरे स्कूल की अहान नुमितनी जेकोब रोजर रोकी प्रेम अमदी पारी मखोय पुन्ना फममी हॉस्टल दा मखोय मंगामा रूममेट्स ने सोमदसु एलसी टोन अबेम चन अमदी लुसी मखोयसु पुन्ना फममी रूममेट्स ngaktani एलसी ना लास्ट बेंच की नुपा मचार मयाम से यम काकबा बॉयज ओवर फ्लावर की कांगबु दमानद्रो टोनना नहीं सिरो क्लास होद्रे सोमदना रोजरना भाई लास्ट बेंच दा फमिबा नुपी सिंगसे पोती कापे हे जेको बेंच दा ngatharaga उरी उरी लेरंबदे मकोकतु फट हाइदोगा नुपी की लास्ट बेंच दा येंगी जेकोबना अया अया भाई मयाई गिसे खजाइदा निंपल थोपी से असे नोय कना मिटिंग थमनु आई पामी हे मखुतुना मरुप सिंगी ममितु येंगु हाइबु मतागु खुंजिली जेकोब फुक हवलगा एलसी होय बेंच मनाक्ता लागा जेकोबना मयागी साइकपी डिंपल थोपी फॉर्म थाजले हे आई हाइरमगा मागी बेंच दामु फंखरे रोकीना नैमंद्रो नंगी दुदे फर्स्ट डे दा एलसी सु फुक हवलगा जेकोब होय बेंच मनाक्ता लाई ममानबी सिंसु मतुंग इनरई जेकोबना बा फजे याम थुन एक्सेप्ट तौदोरे एलसीना बॉय नंग आंगांग याम ओइरिको जेसे वा हाइगेता नंग हौजिकी फॉर्म थाजलमीदो ngarang aina notice board da khungup sengnaba phanek sunaba mi pamina tharambaidura adu waragadi accept tawre horen school hanbada room number 14 da ai khungup pana thanamge sengba horo LCD wadu dabada mayam wa wa noi Jacobna ka phatli ha ai kananu khangdra male thawal MLA gi machanapa tongpo Jacob gyan tai ko LCna adu kai do se habeno aisu Pesamba City gi special contractor Ranbir gi naitom sapi khangbi rabo chahi manga gi thabak natti haijariba Jacobna nupi ne na nuksi pami haibi bewani huyongdong da hairubro yam mukhal adi fara lobba ngamba mi ni khangjalu LC su sauningdana Jacob ki thabak da khutni illi faro ngamadi faro se ani do henjilani khangdana Rogerna Jacob khami tonna LC bu khamjili Rogerna as nini se phagi phagi degi oza tarani to bhai first day ni tonna asengba LC oza tarani horen continue to yari bhai Rogerna tonda miji khasilaga LC bu puthokro haiba matagu ingi tawrei tonsu Roger da Jacob puseno haiba gi mongda mamitu sign tawrami magi bench da tumin phamnai mayamsu angakpo oire moibu haife haife jinadana machi wari sanari Rogerna bhai cool down matam lakhini ke dorake yam finger kinu nupi phuba case leibani ko Jacobna phuba di lairadana hatok ningba mi yaura kansida asuk mukpa khangni one day Rogerna one day ra two day ra ekhoi di meeting da gyan tanakhre he Jacobna o aina sauraga nangna chance la horiba yai karambano sir Rogerna aina kan phamiba matai gi se pot ka tro Jacobna phajai amasina dimple sida rasi yawena line pi rubrabu fazana mo ami he mukpa kaladi ti ese ma khangda male LC su somda mai hauna saurami LC na nupani na ngawbra kaino mana khalise amasa phajare hero ne hairi ke yarni khali male kaino ngawbe nangna na mai lele yingduna tona kaino he nupa phajaba yawbra yingi abemna aigidi honor gi se superman man ba se LC na khadi he noisi su abemna is khatabaga sai bema hoji nupa de makhutta nang tarni tiksilu LC na no never oidre mangda phau manguranu ko nakok macha do function hen mali bema tona as khangdida love at first sight se asum tawbra makhoi mari pula tonda onsilaga e kaino sina tona ho pale akhoi di pale Filipino manba hero sigi midinda tanjadu da oza sangai mayam do hogotina oza da wish birami oza duna masidi class ahan banina intro tawsiko mayam
Aduga next class da biometry semnaba oja lakani kanamta class se mapan thokanu aigi ming Rajesh Atom Chingmairong dagini aduga noi class in charge ni noi mathematics su aina taktoini last bench lagi horo minga laifamga haisiko aigi ming Pari Singjamai dagi aigi ming na Rocky Piripok dagi aigi na Prem Nambol dagi aigi na Jacob Thawal dagi aigi ming na Roger Thangmaiban dagi aigi na Lucy Kwakethel dagi aigi ming Chan Sagolban dagi aigi ming Elsie Kesampat dagi aigi na Abem Langjing dagi aigi ming na Ton Kesamthong dagi mayam mathang asumna intro tawrami class mathang loikre first day oibana half holiday tawre Jacob na room number 14 haiba khangni dana Roger na kaino room number 14 haide Jacob na hera masai nupi kari LC haibra moi room ni nai gi khangni Rocky na ibo school hobada ngairi nupi rom side taga chalunu warden uraga amu tan thoroktana Jacob na chatpabu warden unaba chatkadro huralaga yengaga chatawni Prem na warden su tumam kini kaino class loibada ngairi waramani maswa Rocky na yam khangiba nangna ubiriba wabagado Jacob na as wariyamte yena kinu kok ngakta sanage nupi ne na yam usite Roger na sanabiu pambu pamaba mullaga lawdowni Jacob na adumakne maididi ni usitaba musi yauri lemdi to yagera yaroira aigi oidunadi to oro Parina wow pura film ne kaishuwarunu herodi nang oirabanina ekhoina supporting role da yawa tare ne Prem na mayamna pamnadaba nupidu aigi oire he khanaro noi mayam somdana girls hostel da Elsie na nokpu nokningi welcome to Imphal Fauraga laaga swaida mapa MLA oire kaina afawga su sari hen jiladi ekanano khangan tare Dona ibema nang nupini khara hallu misu pakhang machani nungsibe haire yuramni Elsie na chatho he nungsi gera nungsi roira khonda du yam hawte ne mapunsida matu phamoi masak singduga homo he maladana Channa phanabu nupa thoi mittaga ui ngasai action do pura voice of a flower ga male Abemna adudi gunjan bio tare Jacob tuna Elsie na gunjan bio oramani oramoi masak singduga hero man ba yaude Dona ibema nang mai makutta taradawni yeng hana hek saunaraba kona nungsinabada pattat khe nungsinardawni Elsie na is labki laire miniko yam khangiko mangdo phau mangno nei bema sandal sina fadat kanini Lucy na wari atai leitrabo wa abana garden da phamusiba boring yam suye Elsie na asengba moi wari si to ase garden da phamuslao fresh air khara holuse moi manga stair dagi punna kumlai asomwangma boys hostel gi stair dasu Jacob moi kambu kumlai hek mayok na rure Jacob na jaroi myam duni ne kai chatu jano Elsie na as daw ya do mandi sa silao Jacob na bye inaru silao he Elsie na akoi somdaro moina lai sibo Elsie hoi problem garden ronda changlaga pulap phami Jacob hoisu moi matum ilaga moi manak tamna lai Elsie na kaino akoina chatpasida sum inarei sina kana longge lai no ha Jacob na nin na pagi lamno chaning kusi Elsie na hey mister wangang bada migi mama papalido noi na mana padana adumaina palo haibra Jacob na hoi so what Elsie na nang ai kupak chage na hori kana Jacob na ngamadi thawne yenge amta Elsie na Jacob ta kupak na thage tawi Jacob na Elsie khuda tap phai na khud macha si thude ura yam kan ba saganu mayamna makhoi ani bu khamjele Dona as kaino noi torisibo milo yingnari Roger na bye yare makhuta thado se warden na khangladi pulap tan thorani asai phamusilao Roger na Jacob puchinglaga afam amada pukre Elsie na sala nang aina kaidoge lawai masa channa tapna ngangu he mayam yingnare
Lucina, leramo noi, ai cheiruge. Tona, oi, nang amuk khanaruniko, ai khone. Roserna, kaino amamuk changai isina. Lucina, noi bu hemandra khara, masi school ne, koksing dubu angang masadong na. Jacob na, hay bayam sarakano, nang yarakano sida. Rocky na, Lucy khudang pairaga, side amada jingsili. Roser, inot na yenga lehawi, kaino sina muk tawlisina. Lucina, khudse, thado, ngawraba. Rocky na, tumile, nang moy khanabada yaukana hai, na sak ipa bazagai, moy na moy oire. Aidi nang arang ubadai, thamoy da kainom tawrizani. Chalo, moy khanabada yauruno. Hairamaga, Rocky na, Lucy gi mamai da si amaga, chatkre. Lucy, mamitu launa pangthoga, khazaidu mukutna nali, no fet tawraga, mamanabi singi manakta, chakre. Premna, kaidorino nang namo, nupiduda. Rocky na, tina ngangkrabani, matung manaw yaur aro, dap toramani, matang yauradi, school day tantoani, akoy bagi school nena, hairine. Roser na, yae nangsu, away boy na kalamani. Elsie na, kaino isaw lang na thokraga, no fe tawraga, halaisina. Lucina, mayamdu ay na tina nga ngamabani. Aduda khanggaw chinching hataba nupam yaurami, madu ubada noknida na jela abado. Mayamdu pulap nui. Elsie na, chien pau singkhatpa kawbo koksing dinasu nupiga su pami. Abim na, bielabani, nangsu kaidawin na mito singwino, khadi he. Lucina, yare taningdre, henjale nang nado. Tona, moy party sa, kaisu phatabadi mandida. Lucina, aisu mandengo. Elsina, yam pakti ye, pambaga yaurabo, michanga changi. Tona, ho yaure, kaino khangdimi. Elsina, aduna nidana, ai kanna khamise. Koino, kyang kuina chatkiyenge. Tona, taningdre ko, 4 days na tro, hawali tawkidoisa. Abemna, yumbu miss tawida, hostel daga lejaningde, akoy father sina namdun hek thambi. Channa, hostel nungaiba leitabani bema, akoy di hostel daga leirei, nungai jakre. Ngahak leiramaga, mai kada, changnakre. Numidangi, chakchanabagi bel, kingi. Premna, as, chaki kiuleng basina mahile, tanba. Jacob na, wali kaino, mahila mayam thoramani, yengo sila hoy. Roser na, pukham dudi paina raudana. Jacob na, kaawini, let's go brothers. Jacob hoy kangu, mess hall da changai. Chan na, thor edu, Clash of Clans ki goblin man basingdo. Elsie na, goblin man bagdi kharabu phari, bomb baiba skeleton man bam yaudai, madu yamale, asigi Jacob ase. Tuana, noigi Clash of Clan gadu palakano, sunging hiyeninde, akoy ipuan pasu, chak chaba kawkay, katna sanari, aidi wit nabana, tin kang macha mayam duga, wit kaloi suoni. Roser, bottle duga, ising hanaba, side the changi. Roser na, Don kauraga, michi khasalami. Don, mamon nooga, mamay diluktai. Elsie na, hoy mau, yam thi pakti ye, mamon gano abyam, chan, amte ye mo Don se. Don na, mino po pao, hik yadi. Elsie na, maram lairame, yay, asina kranuba mali, masasi. Jacob haiba chakwang rasikang dudi, wahe. Chan na, masakti mana iba khazabani he, moy party da. Elsie na, adudi nang he koina rodana. Chan na, ho aingwandadi haibiraktrabado, mem saibda oina like torami. Don na, khara chakhalo he, mi ayong nakre, chaka lama kansida. Somdana, Jacob na, kanada nang na kaudana namit kapaydana tawidana. Roser na, kaino, noidana nupi pamba khangbro, aisu apamba yaudana nungsi tenjay tharamini. Jacob na, 4G niko, somda GPRS paibera kaino, network kan na chapi. Honabiu, nupi phabada mating warakpasu yai, koyo ibo. Roser na, aduni, madu khangu, nang mating pangbada makoy mamanabisu maruni. Aina tawrise, nangisu yauna kanadoribani, MLA gi beta. Jacob na, yang ware, nupi da haibani, aingonda mo khaiba horaba sakta thiye. Roser na, nang na yam haibaduda haibi bewani,
ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯅꯨꯄꯤꯅ ꯌꯥꯗꯧ ꯅꯠꯇꯦ ꯅꯨꯄꯤ ꯀꯣꯏꯕ ꯍꯥꯏꯁꯤꯗꯤ ꯈꯗ꯭ꯔ ꯈꯔ ꯇꯧꯔꯒ ꯈꯔ ꯅꯣꯟꯖꯗꯧꯕ ꯅꯪꯒꯤꯕꯨ ꯑꯣꯏꯔꯦ ꯀꯟꯐꯥꯔꯝ ꯇꯥꯔꯗꯤ ꯂꯥꯎꯒꯦꯔꯥ ꯈꯣꯡꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯃꯣꯏꯅ ꯑꯃꯨꯛ ꯅꯣꯟꯖꯔꯗꯧꯅꯤ ꯀꯥꯁꯇꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯅ ꯃꯣꯏ ꯃꯔꯥꯏꯅ ꯇꯥꯖꯈ꯭ꯔꯅꯤ ꯖꯦꯀꯣꯕꯅ ꯍꯥꯏ ꯂꯞ ꯒꯨꯔꯨꯅꯤꯀꯣ ꯌꯥꯝ ꯈꯪꯉꯤ ꯀꯥꯏꯗꯩ ꯇꯝꯃꯨꯏꯅꯣ ꯔꯣꯖꯔꯅ ꯈꯪꯗ꯭ꯔꯗꯤ ꯇꯤꯚꯤꯗꯩ ꯇꯝꯂꯤꯕ ꯑꯩꯅ ꯌꯦꯡꯗꯕ ꯂꯞ ꯁ꯭ꯇꯣꯔꯤ ꯐꯤꯜꯝ ꯂꯩ ꯄꯣꯟꯇꯦ ꯖꯦꯀꯣꯕꯅ ꯑꯩꯁꯨ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤ ꯀꯃꯥꯏ ꯐꯥꯅꯤ ꯀꯃꯥꯏ ꯃꯨꯟꯅꯤ ꯈꯪꯅꯕ ꯐꯤल्म ꯈꯔ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯔꯣꯖꯔꯅ ꯒꯨꯒꯜꯗ ꯍꯥꯎ ꯇꯨ ꯀꯤꯗꯅꯦꯞ ꯀꯣꯛꯆꯥꯛ ꯅꯨꯄꯤ ꯍꯥꯏꯅ ꯊꯥꯔꯒ ꯆꯪꯉꯨ ꯃꯥꯏ ꯊꯣꯛꯆꯔꯛꯑꯅꯤ ꯄ꯭ꯔꯦꯝꯅ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟꯗꯩ ꯊꯤꯕ ꯍꯧꯔꯣ ꯖꯦꯀꯣꯕꯅ ꯅꯣꯏꯁꯦ ꯃꯤꯅ ꯁꯤꯔꯤꯌꯁ ꯇꯥꯔꯒ ꯈꯥꯏꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯊꯤ ꯃꯍꯤꯁꯤꯡꯁꯤꯗꯤ ꯔꯣꯖꯔꯅ ꯑꯩꯁꯨ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯒꯨꯒꯜꯗ ꯅꯪꯅ ꯏꯅꯤꯡꯕ ꯏꯔꯣ ꯑꯗꯨꯒ ꯁꯔꯆ ꯃꯄꯥꯗꯣ ꯀꯤꯠ ꯂꯥꯎ ꯅꯝꯁꯤꯜꯂꯨ ꯂꯣꯏꯅ ꯐꯟ ꯆꯣꯡꯊꯣꯔꯗꯧꯅꯤ ꯖꯦꯀꯣꯕꯅ ꯑꯣ ꯑꯗꯨꯗꯤ ꯑꯦꯜꯁꯤꯁꯦ ꯀꯃꯥꯏꯅ ꯐꯥꯅꯤ ꯊꯥꯔꯒ ꯁꯔꯆ ꯇꯧꯔꯒꯦ ꯆꯣꯡꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯊꯣꯔꯛꯇ꯭ꯔꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ ꯔꯣꯖꯔꯅ ꯊꯣꯛꯇ꯭ꯔꯗꯤ ꯅꯪꯒꯤ MI ꯐꯣꯟꯗꯣ ꯊꯨꯒꯥꯏꯈꯣ ꯆꯥꯏꯅꯤꯁꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯣꯔꯛꯀꯅꯤ iPhoneꯗꯩ ꯇꯧ ꯊꯣꯔꯛꯇ꯭ꯔꯕ ꯌꯦꯡꯉꯨ ꯏꯕꯣ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯅꯪ ꯐꯥꯒꯤꯗꯒꯤ ꯅꯈꯥꯡ ꯀꯥꯏꯕ ꯁꯣꯏꯔꯣꯏ ꯏ ꯀꯥꯔꯛꯇꯅ ꯔꯣꯖꯔꯅ ꯅꯇꯨ ꯐꯪꯗ꯭ꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯔꯣꯀꯤꯅ ꯋꯥꯔꯦꯍꯦ ꯑꯋꯣꯏꯕ ꯐꯨꯅꯔꯣꯍꯦ ꯍꯥꯠꯇꯣꯛꯅꯔꯣ ꯊꯥꯡ ꯄꯥꯏꯅꯣ ꯃꯦꯁꯣꯜꯗꯩ ꯄꯨꯊꯣꯔꯛꯀꯦ ꯖꯦꯀꯣꯕꯅ ꯊꯨꯃꯥꯏꯕꯪ ꯐꯨꯅꯗꯧꯕ ꯃꯥꯜꯂꯤꯔꯣ ꯑꯦꯛꯁꯟꯗꯣ ꯔꯣꯖꯔꯁꯤ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤ ꯗꯞ ꯇꯧꯔꯤꯅꯤ ꯈꯔ ꯀꯤꯍꯜꯂꯤꯕ ꯔꯣꯖꯔꯅ ꯆꯤ ꯊꯨꯡꯕ ꯅꯪꯅꯁꯨ ꯑꯩ ꯄꯥꯝꯕꯣꯝꯗ ꯇꯣꯡꯒꯦꯔꯥ ꯇꯨ ꯌꯦꯡꯖꯧ ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯄꯥꯝꯕꯣꯝꯗ ꯀꯤꯟꯅ ꯁꯨꯗꯩ ꯔꯣꯖꯔꯅ ꯑꯌꯥ ꯅꯤꯡꯅꯥꯏ ꯍꯪꯗꯣꯡ ꯆꯦꯟꯈꯠꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯅꯁꯥ ꯑꯗꯨ ꯐꯔꯒ ꯀꯥꯏꯗꯩ ꯍꯪꯗꯣꯡ ꯂꯥꯛꯏꯅꯣ ꯃꯌꯥꯝꯗꯨ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯪꯅꯈ꯭ꯔꯦ ꯇꯣꯟ ꯏꯁꯩ ꯉꯪꯗꯨꯅ ꯆꯪꯉꯛꯏ ꯑꯦꯜꯁꯤꯅ ꯏꯁ ꯌꯥꯝ ꯋꯥꯏꯌꯦ ꯄꯨꯔꯅꯤꯃꯥ ꯂꯥꯛꯏꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ ꯇꯣꯟꯅ ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯗꯕ꯭ꯔꯣ ꯍꯤꯡꯁꯥꯕꯤꯁꯤꯗꯤ ꯑꯕꯦꯝꯅ ꯅꯣꯏ ꯑꯅꯤꯁꯤꯅ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯑꯣꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯀꯥꯟꯗꯦ ꯃꯔꯨꯝ ꯀꯣꯟꯕꯤ ꯁꯥꯟꯁꯤ ꯂꯥꯛꯑꯣ ꯑꯦꯜꯁꯤꯅ ꯅꯪꯃꯁꯨ ꯀꯣꯜꯂꯨꯔ ꯂꯥꯕ ꯌꯥꯎꯗꯅ ꯃꯔꯨꯝ ꯑꯣꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯕꯦꯝꯅ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯏꯁꯧ ꯑꯗꯨꯛ ꯂꯥꯡꯉꯤꯗꯣ ꯍꯌꯦꯡ ꯄꯠꯇꯈꯩ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯁꯦ ꯎꯔꯣꯏꯗꯣꯏꯅꯤ ꯑꯦꯜꯁꯤꯅ ꯏꯃꯥ ꯃꯥꯏꯕꯤ ꯌꯥꯝ ꯅꯨꯡꯁꯤꯅꯗꯧꯔꯤ ꯃꯥꯏ ꯄꯞꯄꯤ ꯃꯥꯟꯕ ꯖꯦꯀꯣꯕ ꯍꯥꯏꯕ꯭ꯔꯥ ꯄꯛꯇꯕꯗꯣ ꯃꯁꯛꯇꯣ ꯎꯕ ꯈꯨꯗꯤꯡ ꯈꯨꯠ ꯃꯔꯦꯡ ꯍꯦꯛꯇ ꯆꯠꯂꯦ ꯂꯨꯁꯤꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯉꯝ ꯇꯥꯟꯅꯕ ꯃꯨꯛꯅꯕꯗ ꯂꯞꯇ ꯈꯨꯗꯤ ꯊꯤꯔꯒ ꯃꯣꯏꯔꯥꯡꯊꯣꯏꯕꯤ ꯑꯣꯜꯍꯧꯅꯤꯀꯣ ꯑꯦꯜꯁꯤꯅ ꯃꯋꯥ ꯑꯃꯃꯝ ꯌꯥꯎꯔꯕꯅꯤꯅ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯅꯈ꯭ꯔꯦ ꯇꯨꯝꯖꯔꯒꯦ ꯆꯟꯅ ꯇꯨꯝꯃꯣ ꯑꯩꯗꯤ ꯃꯣꯟꯗ꯭ꯔꯪ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯈꯤꯒꯦ ꯑꯁꯣꯝꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗꯅ ꯖꯦꯀꯣꯕꯅ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯁꯛ ꯐꯖꯔꯁꯨ ꯄꯨꯔꯥ ꯀ꯭ꯋꯥꯛꯅꯤ ꯁꯞꯇ꯭ꯔꯗꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅꯒ ꯃꯥꯏꯗ ꯊꯥꯒꯤꯒ ꯇꯧꯔꯗꯅ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯅꯕꯨꯜ ꯇꯨꯔꯦ ꯊꯥꯗꯔꯝꯕ ꯁꯣꯏꯔꯣꯏ ꯔꯣꯖꯔꯅ ꯑꯁ ꯉꯥꯏꯍꯥꯛꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯁꯤꯗ ꯌꯦꯠꯈ꯭ꯔꯄꯣꯅꯤ ꯇꯨꯝꯃꯣꯕ ꯃꯣꯏꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯄ꯭ꯔꯦꯝ ꯄꯥꯔꯤ ꯔꯣꯀꯤ ꯍꯧꯅ ꯅꯣꯛꯏ ꯖꯦꯀꯣꯕꯅ ꯍꯌꯦꯡ ꯀ꯭ꯂꯥꯁꯇ ꯅꯨꯡꯉꯥꯏꯅꯤ ꯔꯣꯀꯤꯅ ꯏꯖꯠ ꯃꯥꯡꯍꯟꯗꯣꯏꯔꯣ ꯖꯦꯀꯣꯕ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ ꯅꯄꯥ ꯇꯧꯗꯣꯏꯕ ꯔꯣꯖꯔꯅ ꯑꯣꯏ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅꯔꯣ ꯑꯩꯒꯤ ꯇꯣꯟ ꯍꯥꯏꯗꯤ ꯗꯤꯝꯄꯜ ꯈꯗꯥꯡꯗ ꯀꯨꯠꯄꯤꯗꯣ ꯑꯗꯨꯗꯪ ꯈꯥꯛꯄꯤꯔꯣꯀꯣ ꯔꯣꯖꯔ ꯇꯣꯟꯒꯤ ꯋꯥꯈꯜꯗ ꯏꯁꯩ ꯉꯪꯗꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ ꯖꯦꯀꯣꯕꯅ ꯔꯥꯁꯤꯗꯤ ꯀꯪꯉꯦꯍꯦ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯁꯦꯀꯦꯟ ꯗꯦꯒꯤ ꯀ꯭ꯂꯥꯁ ꯍꯧꯕ ꯃꯇꯝꯅꯤ ꯀ꯭ꯂꯥꯁꯇ ꯅꯨꯄꯥꯈꯩꯗꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯑꯦꯜꯁꯤꯅ ꯊꯨꯏ ꯃꯇꯤꯟ ꯁꯤꯠꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯈꯣꯏ ꯕꯦꯟꯁꯇ ꯐꯝꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯚꯥꯏ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃꯗꯤ ꯇꯨꯔꯅꯤ ꯃꯔꯝꯗꯤ ꯇꯤꯟ ꯁꯤꯠꯄ ꯅꯨꯄꯥꯁꯦ ꯊꯨꯅꯒꯟꯕꯅꯤ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯦꯝꯅ ꯅꯠꯂꯤ ꯑꯦꯜꯁꯤꯅ ꯚꯥꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯦ ꯑꯃꯥꯡꯁꯪꯒꯤ ꯀꯧꯇꯥ ꯃꯥꯟꯕ ꯍꯦꯔꯣ ꯌꯥꯝ ꯌꯥꯎꯏ ꯖꯦꯀꯣꯕꯅ ꯚꯥꯏ ꯃꯤꯁ ꯍꯋꯥꯏꯖꯥꯔ ꯃꯤꯁ ꯉꯥꯔꯤ ꯈꯔꯨ ꯁꯤꯡꯁꯦ ꯃꯆꯨꯝ ꯇꯥꯒꯩ ꯀꯦꯗꯣꯏ ꯁꯔꯨꯛ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯒꯦ ꯍꯥꯏꯗꯤ ꯈꯣꯡ ꯃꯣꯖꯥ ꯃꯅꯝꯅ ꯅꯝꯊꯤꯔꯤꯕ ꯃꯌꯥꯝꯗꯨ ꯅꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯅꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯈꯠꯅꯔꯗ꯭ꯔꯥ ꯄꯥꯈꯠꯅꯔꯦ ꯑꯦꯜꯁꯤꯅ ꯅꯨꯡꯁꯤꯕꯅ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯏꯔꯨꯖꯔꯒ ꯍꯩꯕꯤ ꯇꯩꯕ ꯊꯤꯗꯩꯕꯁꯤꯡꯁꯦ ꯑꯣꯔꯦꯍꯦ ꯖꯦꯀꯣꯕꯅ
Oi, nangdubo aingondaro. Elsina, haima, panbro. Jacobna, irudo sululudaba aingondadi yam pale. Elsina, adudi oramani. Jacobna, nungtigi iruduzaba nupi noiga nongphadok iruzaba nupa khoiga manam nungsiba tanasira namthiba tanasira. Roserna, as atobo wari leitrabo. Donna, yareba noisidi classmate ni kyam kuina pundoino. Khar lerga loi kaina khidoini. Phaja phajana nusinan loina siba. Roserna, moi yengthinarasu akhoi di nusinasi. Nusiba wa hainasi haiba. Khanaroi seba. Donna, yai. Elsina, Donna, kaino. Somdana, Rokiga, Luciga, acting kapnari. Jacobna, Roki yenglubada, Michiga kapnadana, Lerambaduda. Jacobna kanglaw hilawi. Mone singaw lakpa. Jacob kangpe kangi. Witu kangini kainuni. Parina, ozala Class tawring ay dadi. Mahay, tumi lainari. Classu, matang winakre. Premna, abiyamda, chema chet ama, pirami. Parina, thumandro. Premna, khara nerakani. Parina, ado, asidi aigini, hana magani, iting kapnaido. Premna, wakhaldo, onare, aina piido, friendani, aina pamisina, channe. Parina, sorry yong. Abiyamna, bye, say. Channa, kainu sibo. Abiyamna, ama pariduna pirambani. Channa, is yang ngammi. Abiyamna, ngamadi nasada piroidro, ngamdabaini, engonda piramisi, nangonda bibiyona. Somdana, Jacob ki yumda, tongi mama mapa, laami. Bimolana, hema, yang thazadi, lao, kakalo, kai chatluino. Ritana, sidala ini, buda kuirena. Bimolana, Nathan, nungaribo. Ratana, nungariye. Bimolana, yam pare, nui lakpase, wari krasana daulaibani. Ritana, ningol popai khoidi, piba popa nuina, hudoro powari ni, naizarise. Bimolana, adatai, hisabi sidia. Hoida, mahi tamasida, lojaki sat hongdoksi. Thabakti, ekhoida leraga, animak tahondoini. Ratana, yai, thabakti tawjasanu. Chanupisu mathantanina mi amadi ohenini. Bondudi udena. Bimolana, makhoi junior officer dugi luhongbara chakhi. Lakni khangdabanina aisu hana hayaudre. Ratana, kaisu kaideda. Bimolana, imausu millennium da natro tamido. Ritana, mani, chapmane no ibungoga. Bimolana, masa khangnajaramladi phanida. Imaugi mingdubu don haiba natro. School dadi kai kauge. Ritana, dona dum kaubani. Nungsi faijay chatle haiduni. Achawa sangi haiduna chahi sudriba mahi tamliba machasindu hojikte hainaba loikre. Somdasu madumagai. Roser gi yumda. Priyana, moi pabo aidi tamuran wigi naitom pokchabi ibe madu anthokna nusijakre. Fazai masaksu kaisampata madawna fazaba nupi macha leramoi. Lairiksu yang haibani. Pritamna, hoida, Janpa Roger si 12 hek loibaga MBBS tamandoini. Doctor oiraga chaun hongdokla loiredana. Priyana, ho doctor tamba ngairadi imaudo mina hankrani 11 karabani lesabi pharabani. Pritamna, nacha se chahi sudrine. Chahi sudana ekhoina pami haiduna hekta lugongbadu aidi yaningde. Imaudu pamde haibinate. Makhoina nungsiningolda oiduna chenba chongba thoklabasu chahi sudribadi madu afaba oiroine. Priyana, ho yare jasai topiro noi a court ki waroldu taningdri. Pritamna, haima masidi somdana girls hostel da chandi ngasai premna pirapa chema chetu pairaga mandano ngaina isai ngangnangduna lairi. Tumshibadi haubat ngairi koirusi hana hairani. Elsina kumai nungsiba kaubanina ngamloi haiba ngamjadi. Natro Channa, adumai khalasu yai. Elsina, noise hainaroidori awiba khalasu mahun lahensiba nupana hek hairakpaga yabase ahongba nupi yamale. Tona, ho aidi mayamde khara hongbanina
ꯅꯨꯡꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯃꯤꯆꯤꯒꯤ ꯇꯦꯟꯖꯩꯗꯣ ꯊꯃꯣꯏꯗ ꯄꯥꯟꯈ꯭ꯔꯦ ꯇꯨꯌꯦꯜꯞ ꯂꯣꯏꯔꯒ ꯏꯋꯥ ꯅꯥꯏꯊꯣꯛꯀꯦ ꯀꯥꯟꯄꯣꯟꯇꯦ ꯑꯦꯜꯁꯤꯅ ꯇꯨꯀꯠꯆꯩꯍꯦ ꯅꯣꯏꯁꯤꯗꯤ ꯅꯣꯏꯒꯨꯝꯕ ꯁꯣꯏꯅꯥꯎꯅ ꯅꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯒꯦ ꯍꯥꯏꯔꯣ ꯗꯣꯟꯅ ꯍꯔꯦ ꯑꯗꯨꯒꯨꯝꯕ ꯃꯧꯅꯥꯎ ꯅꯤꯉꯝꯕꯤꯗꯨꯗꯤ ꯑꯣꯏꯖꯔꯣꯏ ꯍꯥꯏꯔꯤꯌꯦ ꯁꯣꯝꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗꯅ ꯀꯝꯗꯧꯔꯤ ꯔꯣꯖꯔꯅ ꯚꯥꯏ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯁꯣꯛꯇꯣꯛꯑꯒ ꯆꯪꯉꯛꯏꯗꯨꯅ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏ ꯃꯥꯅꯕꯨ ꯀꯩ ꯍꯥꯏꯔꯛꯀꯅꯤꯒꯦ ꯅꯨꯄꯤ ꯅꯍꯥꯒꯤ ꯋꯥꯈꯜꯒ ꯈꯟꯕ ꯌꯥꯗ꯭ꯔꯤ ꯏꯃꯥꯅ ꯈꯨꯠꯆꯥꯕꯤ ꯏꯃꯧ ꯊꯝꯂꯕꯅꯤ ꯃꯁꯛꯁꯨ ꯐꯖꯩ ꯏꯆꯥꯅ ꯁꯣꯏꯗꯅ ꯄꯥꯝꯅꯤ ꯍꯥꯏꯔꯛꯏꯅꯤꯗꯅ ꯏꯃꯧꯗꯣ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯅꯤ ꯔꯣꯖꯔꯅ ꯁꯔꯄ꯭ꯔꯥꯏꯖꯇꯨ ꯑꯩꯒꯤ ꯏꯇꯨꯗꯣ ꯑꯣꯏꯔꯝꯅꯤꯀꯣ ꯀꯩꯅꯥ ꯑꯦꯛꯁꯆꯦꯟꯖ ꯇꯧꯁꯣꯏꯔꯣꯏꯀꯣ ꯖꯦꯀꯣꯕꯅ ꯍꯥꯍꯥ ꯑꯗ ꯇꯥꯏꯍꯦ ꯈꯔ ꯈꯠꯅ ꯈꯔ ꯉꯥꯡꯅ ꯍꯥꯏꯅ ꯑꯇꯩ ꯃꯔꯨꯞꯁꯤꯡꯗꯨꯗꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯖꯦꯀꯣꯕꯀ ꯑꯦꯜꯁꯤꯒꯗꯤ ꯎꯅꯕ ꯐꯥꯎ ꯌꯥꯅꯗ꯭ꯔꯤ ꯅꯣꯡꯃ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯩ ꯃꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯅꯕ ꯃꯇꯝꯅꯤ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒꯁꯨ ꯌꯨꯝ ꯑꯅꯤꯃꯨꯛꯇꯅꯤ ꯂꯥꯞꯅꯕ ꯍꯥꯟꯅ ꯔꯣꯖꯔꯗꯤ ꯃꯃꯥꯒꯤ ꯃꯄꯥꯝ ꯊꯥꯡꯃꯩꯕꯟꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛꯀꯧꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯕꯥꯜꯗ ꯃꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯑꯃꯨꯛ ꯂꯥꯛꯑꯦ ꯐꯣꯟꯗ ꯔꯣꯖꯔꯒ ꯇꯣꯟꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯖꯦꯀꯣꯕꯁꯨ ꯂꯥꯛꯄ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯦ ꯔꯣꯖꯔꯅ ꯑꯩꯈꯣꯏꯗꯤ ꯆꯦꯆꯦ ꯑꯃꯈꯛꯇꯅꯤꯅ ꯗꯈꯤꯅꯥꯗꯤ ꯌꯥꯝꯃꯦ ꯀꯀꯥ ꯍꯣꯏ ꯕꯥꯆꯧ ꯍꯣꯏꯅꯁꯨ ꯄꯤꯔꯛꯄꯅꯤꯅ ꯇꯣꯟꯅ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦ ꯏꯆꯟ ꯂꯩꯖꯗꯕꯅꯤꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯐꯪꯖꯗ꯭ꯔꯦ ꯔꯣꯖꯔꯅ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯉꯣꯟꯗ ꯂꯩꯔꯀꯥꯟꯗ ꯅꯌꯨꯝꯒꯤ ꯃꯤꯅ ꯗꯈꯤꯅꯥ ꯆꯥꯎꯅ ꯇꯧꯖꯔꯛꯆꯅꯤ ꯅꯊꯟꯅꯅꯤꯅ ꯇꯣꯟꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯔꯣꯖꯔꯅ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯖꯦꯀꯣꯕꯅ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯌꯥꯝ ꯌꯦꯠꯂꯗ꯭ꯔꯣ ꯔꯣꯖꯔꯅ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ ꯉꯁꯥꯏ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯁꯦ ꯆꯦꯆꯦ ꯆꯥꯛꯀꯧꯕꯩ ꯍꯥꯏꯕꯗꯗꯤ ꯂꯥꯛꯇ꯭ꯔꯒ ꯖꯦꯀꯣꯕꯅ ꯀꯩꯅꯣꯍꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏ ꯆꯥꯛꯀꯧꯋꯦ ꯃꯣꯏꯒ ꯄꯨꯟꯅ ꯆꯥꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯂꯥꯛꯇꯕꯅꯤ ꯔꯣꯖꯔꯅ ꯅꯣꯏ ꯅꯦꯅꯦ ꯍꯣꯏ ꯆꯥꯛꯀꯧꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯃꯃꯥ ꯄ꯭ꯔꯤꯌꯥ ꯆꯪꯂꯛꯏ ꯄ꯭ꯔꯤꯌꯥꯅ ꯍꯣꯏ ꯄꯥꯏꯍꯜꯂꯛꯑꯒꯦ ꯊꯣꯏꯕ ꯑꯟꯇꯤ ꯃꯦꯝꯆꯥꯅꯤ ꯐꯣꯟ ꯄꯥꯏꯔꯨꯁꯦ ꯔꯣꯖꯔ ꯃꯃꯥ ꯂꯥꯛꯄꯗꯨꯗ ꯇꯣꯟꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯁꯣꯝꯗ ꯃꯃꯥꯅ ꯄꯤꯔꯛꯄ ꯐꯣꯟꯗꯨ ꯂꯧꯔꯒ ꯍꯜꯂꯣ ꯑꯟꯇꯤ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯍꯌꯦꯡꯗꯤ ꯁꯟꯗꯦꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗ ꯅꯣꯏ ꯃꯃꯥꯒ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯁꯦ ꯏꯆꯥꯅꯨꯄꯤꯁꯨ ꯁꯛ ꯈꯪꯅꯧꯋꯣ ꯔꯣꯖꯔꯅ ꯍꯣꯏ ꯑꯟꯇꯤ ꯂꯥꯛꯀꯦ ꯃꯦꯝꯆꯥꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯆꯪꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯁꯇꯦꯜꯗ ꯔꯣꯖꯔꯅ ꯑꯧ ꯑꯟꯇꯤ ꯃꯦꯝꯆꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯃꯃꯥꯗ ꯄꯥꯏꯍꯜꯂꯛꯑꯣ ꯔꯣꯖꯔꯅ ꯃꯃꯥ ꯁꯦ ꯄ꯭ꯔꯤꯌꯥꯗꯨ ꯃꯦꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯇꯣꯟ ꯐꯣꯟ ꯄꯥꯏꯔꯤ ꯀꯥꯎꯊꯣꯛꯇꯅ ꯖꯦꯀꯣꯕꯇ ꯚꯥꯏ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣꯌꯦ ꯃꯆꯥꯅꯨꯄꯤꯒ ꯁꯛ ꯈꯪꯅꯧ ꯍꯥꯏꯌꯦ ꯑꯁ ꯍꯩꯅꯔꯣꯏꯗꯣꯔꯤꯗ ꯖꯦꯀꯣꯕꯅ ꯁꯕꯥꯁ ꯅꯩꯗ꯭ꯔꯤꯕꯔꯥ ꯑꯃꯒ ꯇꯣꯀꯤꯡꯁꯨ ꯇꯧꯔꯤ ꯑꯃꯒꯁꯨ ꯈꯪꯅꯗꯧꯔꯤꯕ ꯔꯣꯖꯔꯅ ꯏꯍꯦ ꯍꯜꯂꯣ ꯇꯣꯟꯅ ꯅꯨꯄꯤ ꯈꯪꯅ ꯆꯠꯇꯣꯏꯔꯣ ꯔꯣꯖꯔꯅ ꯍꯦꯔꯥ ꯅꯪꯁꯨ ꯏꯟꯊꯣꯛꯄ ꯁꯨꯝ ꯏꯆꯝ ꯆꯝꯅꯅꯤ ꯄꯥꯞꯇꯤ ꯖꯦꯀꯣꯕꯅ ꯅꯨꯄꯤ ꯍꯥꯏꯅꯔꯕꯅꯦ ꯇꯣꯟ ꯅꯪ ꯀꯥꯞ ꯇꯥꯖꯍꯧꯅꯤ ꯔꯣꯖꯔꯅ ꯑꯁ ꯚꯥꯏ ꯀꯔꯟ ꯇꯥꯔꯛꯈꯤꯅꯨ ꯑꯃꯨꯛ ꯊꯥꯖꯈꯤꯅꯤ ꯖꯦꯀꯣꯕꯅ ꯀꯥꯟꯗꯦ ꯏꯕꯣ ꯔꯣꯀꯤ ꯍꯣꯏꯗ ꯊꯥꯕꯜ ꯀꯥꯎꯊꯔꯨꯁꯤ ꯃꯥꯗꯤ ꯂꯩꯀꯥꯏꯅꯤꯅ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯔꯅꯤ ꯔꯣꯖꯔꯅ ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦ ꯌꯥꯏꯍꯦ ꯃꯍꯪ ꯑꯅꯤꯗꯨꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯖꯦꯀꯣꯕꯅ ꯃꯈꯣꯏ ꯑꯅꯤꯅꯅꯦ ꯍꯥꯏꯔꯛꯏꯁꯦ ꯇꯣꯟꯅ ꯑꯗꯣ ꯑꯩꯁꯨ ꯍꯌꯦꯡ ꯎꯁꯣꯞ ꯆꯠꯀꯅꯤꯀꯣ ꯂꯨꯁꯤ ꯍꯣꯏꯒꯤ ꯕꯨꯕꯣ ꯍꯣꯏꯒꯤ ꯎꯁꯣꯞꯅꯤ ꯔꯣꯖꯔꯅ ꯍꯣꯏ ꯆꯠꯂꯣ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯩ ꯊꯥꯕꯜ ꯆꯠꯅꯕ ꯅꯨꯄꯥꯈꯩꯗꯨ ꯀꯦꯕ ꯍꯧꯅꯔꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯊꯥꯡꯃꯩꯕꯟꯗ ꯄꯨꯂꯞ ꯍꯩꯊꯔꯛꯏ ꯁꯣꯝꯗꯅ ꯑꯦꯜꯁꯤꯅ ꯏꯃꯥ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯃꯦꯝꯆꯥꯅ ꯍꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯄꯥꯅ ꯆꯩꯖꯔꯛꯆꯅꯤ ꯑꯦꯜꯁꯤꯅ ꯊꯥꯡꯃꯩꯕꯟꯕꯨ ꯀꯌꯥꯝ ꯂꯥꯞꯀꯦ ꯏꯃꯥꯟꯅꯕꯤ ꯂꯣꯏꯅ ꯆꯠꯇꯣꯏꯅꯤ ꯃꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯎꯔꯛꯀꯅꯤ ꯅꯣꯏꯁꯦ ꯐꯠꯇꯦꯗꯀꯣ ꯃꯦꯝꯆꯥꯅ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯒ ꯐꯩꯁꯤꯔꯣ ꯑꯦꯜꯁꯤꯅ ꯅꯣꯏꯅꯦ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯑꯦꯜꯁꯤ ꯐꯦꯠ ꯂꯥꯎꯔꯒ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯊꯥꯕꯜ ꯃꯐꯝꯗ ꯅꯨꯄꯤ ꯃꯔꯤꯗꯨꯗꯤ ꯄꯨꯂꯞ ꯊꯥꯕꯜ ꯆꯣꯡꯂꯤ ꯅꯨꯄꯥꯈꯩꯗꯨꯁꯨ ꯂꯥꯛꯂꯒ ꯆꯣꯡꯃꯤꯟꯅꯔꯤ ꯖꯦꯀꯣꯕꯀ ꯇꯣꯟꯒ ꯔꯣꯖꯔꯒ ꯄꯥꯏꯃꯤꯟꯅꯩ ꯖꯦꯀꯣꯕꯅ ꯇꯣꯟ ꯑꯃ ꯀꯣꯆꯥꯕꯤꯗꯨꯗꯤ ꯇꯣꯟꯅ ꯃꯃꯥꯅ ꯌꯥꯗꯦ ꯍꯥꯏꯌꯦ ꯖꯦꯀꯣꯕꯅ ꯈꯔ ꯍꯦꯟꯅ ꯆꯣꯡꯅꯤꯡꯕ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤ
ꯔꯣꯖꯔꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯔꯣꯀꯤꯗꯩ ꯀꯥꯔꯗ ꯑꯃ ꯄꯤꯌꯣ ꯍꯥꯏꯌꯣ ꯂꯣꯏꯐꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯤꯆꯣ ꯖꯦꯀꯣꯕꯅ ꯃꯤꯅꯥꯏ ꯅꯪ ꯁꯣꯏꯗꯅ ꯁꯤꯅꯤ ꯅꯇꯨ ꯃꯃꯥꯡꯁꯤꯗ ꯔꯣꯀꯤꯅ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯀꯦꯔꯣ ꯋꯥꯗ꯭ꯔꯤꯕꯣ ꯊꯥꯕꯜ ꯆꯣꯡꯉꯣ ꯍꯥꯏꯕꯅꯦ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯑꯣꯏꯔꯗꯤ ꯑꯁ꯭ꯋꯥꯏꯗ ꯄ꯭ꯔꯦꯝꯅ ꯃꯤꯅꯥꯏ ꯅꯊꯧ ꯇꯧ ꯔꯣꯀꯤꯅ ꯎꯕꯤꯗ꯭ꯔꯕꯣ ꯏꯊꯧꯅꯦ ꯇꯧꯖꯩꯁꯦ ꯂꯨꯁꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯖꯦꯀꯣꯕꯅ ꯑꯣꯏ ꯑꯆꯥꯄꯣꯠꯇꯣ ꯃꯊꯟꯗꯩ ꯂꯩꯗꯣꯏꯗꯣ ꯑꯩ ꯂꯣꯏ ꯈꯪꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅꯔꯣꯏꯁꯤ ꯔꯣꯀꯤꯅ ꯅꯪꯒꯤ ꯌꯥꯎꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯇꯨ ꯌꯥꯎꯗꯈꯩ ꯆꯣꯡꯂꯤꯗꯣ ꯊꯣꯛꯂꯛꯑꯣ ꯑꯩ ꯀꯥꯠꯁꯦ ꯉꯥꯏꯍꯥꯛꯇ ꯊꯦꯠꯂꯝꯃꯨ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯦꯜꯁꯤ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯀꯥꯏꯗ ꯆꯠꯇꯣꯏꯕ ꯑꯦꯜꯁꯤꯅ ꯀꯩꯅꯣ ꯂꯨꯁꯤ ꯍꯣꯏ ꯃꯕꯣꯛꯀꯤ ꯎꯁꯣꯞꯅꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯀꯦ ꯇꯧꯏ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯑꯩꯗꯤ ꯅꯣꯏ ꯑꯟꯇꯤ ꯄ꯭ꯔꯤꯌꯥꯗ ꯃꯆꯥꯅꯨꯄꯥꯒ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯁꯦ ꯅꯪꯁꯨ ꯃꯁꯛ ꯈꯪꯅꯧ ꯍꯥꯏꯗꯣꯛꯂꯨꯔꯦ ꯑꯦꯜꯁꯤ ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯉꯤ ꯏꯃꯥ ꯍꯦꯛ ꯈꯪꯅꯧꯔꯣ ꯁꯛꯇꯣ ꯉꯔꯥꯡ ꯊꯥꯕꯜꯁꯨ ꯆꯠꯍꯟꯗ꯭ꯔꯦꯗꯅ ꯑꯩ ꯆꯠꯂꯦ ꯑꯦꯜꯁꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯕꯦꯁꯄꯥꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯖꯔꯅ ꯖꯦꯀꯣꯕꯁꯨ ꯄꯨꯔꯒ ꯃꯃꯥꯒ ꯂꯥꯛꯏ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯂꯥꯛꯑꯦꯗꯅ ꯑꯩꯗꯤ ꯃꯁꯛꯄꯨ ꯈꯪꯉꯨꯗ꯭ꯔꯦ ꯏꯆꯥ ꯔꯣꯖꯔ ꯅꯠꯇ꯭ꯔꯣ ꯃꯥꯁꯦ ꯖꯦꯀꯣꯕꯅ ꯑꯟꯇꯤ ꯑꯩꯗꯤ ꯖꯦꯀꯣꯕꯅꯦ ꯔꯣꯖꯔꯗꯤ ꯃꯥꯅꯦ ꯃꯦꯝꯆꯥꯅ ꯑꯣꯍꯣ ꯐꯖꯈ꯭ꯔꯦꯗꯀꯣ ꯏꯆꯥꯅꯤꯃ ꯄ꯭ꯔꯤꯌꯥꯅ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕꯅꯦ ꯑꯅꯤꯁꯦ ꯂꯨꯅ ꯇꯤꯟꯅꯖꯈ꯭ꯔꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁ꯭ꯀꯨꯜꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯝꯃꯤꯟꯅꯔꯛꯏ ꯏꯆꯥꯅꯨꯄꯥꯅ ꯃꯥꯁꯨ ꯆꯠꯂꯨꯁꯦꯅ ꯂꯥꯛꯄꯅꯤ ꯃꯦꯝꯆꯥꯅ ꯍꯣꯏꯗ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯃꯌꯥꯝꯗꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯨꯂꯞ ꯐꯝꯃꯤ ꯔꯟꯕꯤꯔꯅ ꯅꯣꯏ ꯂꯥꯛꯑꯦꯗꯅ ꯏꯇꯥꯎꯗꯤ ꯌꯥꯎꯔꯛꯇꯦꯅ ꯄ꯭ꯔꯤꯌꯥꯅ ꯇꯥꯃꯣꯗꯤ ꯁꯤꯂꯣꯡ ꯆꯠꯈꯤꯌꯦ ꯍꯪꯆꯤꯠ ꯂꯥꯛꯀꯅꯤꯌꯦ ꯔꯟꯕꯤꯔꯅ ꯏꯍꯦ ꯃꯁꯤꯔꯥ ꯏꯌꯥ ꯅꯨꯄꯥꯗꯣ ꯖꯦꯀꯣꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯠꯇꯦ ꯇꯨ ꯃꯥꯅꯦ ꯖꯦꯀꯣꯕ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯁꯤꯕꯨ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯦ ꯈꯜꯂꯤꯖꯥꯠꯂꯣ ꯔꯣꯖꯔꯁꯨ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯣ ꯏꯆꯝ ꯆꯝꯅ ꯁꯛ ꯈꯪꯅꯧ ꯍꯥꯏꯔꯒ ꯃꯌꯥ ꯅꯨꯄꯥ ꯍꯥꯏꯔꯛꯏꯁꯤꯅ ꯑꯩꯗꯤꯕ ꯑꯩꯈꯣꯏ ꯃꯃꯥꯁꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅꯤ ꯄ꯭ꯔꯤꯌꯥꯅ ꯏꯃꯧꯗꯤ ꯎꯗꯦꯅ ꯃꯦꯝꯆꯥꯅ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯃꯥꯟꯅꯕꯤꯒꯤ ꯎꯁꯣꯞ ꯂꯩ ꯃꯕꯣꯛꯀꯤ ꯍꯥꯏꯕꯅꯤ ꯉꯁꯤꯅꯤ ꯀꯥꯎꯔꯨꯔꯦ ꯑꯗꯨꯒꯤ ꯆꯠꯊꯣꯛꯈꯤꯌꯦ ꯄ꯭ꯔꯤꯌꯥꯅ ꯏꯍꯦ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯔꯟꯕꯤꯔꯅ ꯃꯁꯤꯗꯤꯕ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯅꯠꯇꯦ ꯆꯠꯇ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯂꯨꯅ ꯇꯤꯟꯅꯖꯕꯅꯦ ꯉꯔꯥꯡꯁꯨ ꯊꯥꯕꯜ ꯆꯠꯍꯟꯗ꯭ꯔꯦ ꯉꯁꯤ ꯑꯗꯨꯒ ꯆꯠꯍꯟꯗ꯭ꯔꯗꯤ ꯏꯃꯥꯏ ꯁꯞꯇ꯭ꯔꯗꯣ ꯑꯩ ꯇꯟꯗꯅ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ ꯄ꯭ꯔꯤꯌꯥꯅ ꯍꯣꯏꯗ ꯑꯗꯨꯁꯨ ꯍꯦꯛ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯦꯝꯆꯥꯅ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯦ ꯏꯆꯥꯈꯩꯁꯨ ꯂꯥꯝꯃꯝꯃꯅꯤ ꯆꯥꯊꯣꯛꯂꯨꯔꯁꯤ ꯄ꯭ꯔꯤꯌꯥꯅ ꯌꯥꯏꯌꯦ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯔꯣꯖꯔꯅ ꯍꯜꯂꯛꯄꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯃꯥꯗ ꯂꯥꯛꯊꯕ ꯍꯧꯔꯛꯏ ꯔꯣꯖꯔꯅ ꯏꯃꯥ ꯃꯆꯥꯅꯨꯄꯤꯗꯨ ꯅꯃꯣ ꯑꯣꯏꯒꯦ ꯈꯜꯂꯤꯔꯣ ꯄ꯭ꯔꯤꯌꯥꯅ ꯃꯁꯛꯀ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯕꯅꯤ ꯃꯃꯤꯡꯅ ꯔꯣꯖꯔ ꯁꯪꯒꯠꯂꯒ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯍꯩꯄꯥ ꯌꯥꯝ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ ꯍꯌꯦꯡꯅꯦ ꯅꯣꯏꯗꯅꯤ ꯆꯣꯞꯆꯗꯧꯕ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯅꯣ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯣꯡꯗꯣꯏ ꯅꯠꯇꯦꯅꯦ ꯋꯥꯠꯂꯤꯌꯦ ꯁꯨꯝ ꯍꯥꯏꯅꯔꯒ ꯊꯝꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯐꯕ ꯅꯨꯄꯤ ꯌꯥꯝ ꯇꯥꯡꯉꯤꯀꯣ ꯉꯥꯏꯍꯥꯛꯀꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕꯗꯨꯅ ꯌꯨꯝ ꯀꯣꯏꯕ ꯌꯥꯔꯣꯏ ꯃꯈꯣꯏꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯇꯥꯡꯕꯅꯤ ꯔꯣꯖꯔꯅ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯩ ꯅꯈꯣꯡꯅ ꯆꯪꯈ꯭ꯔꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯄ꯭ꯔꯤꯌꯥꯅ ꯍꯩꯃꯥ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯤꯒꯦ ꯔꯣꯖꯔꯅ ꯀꯣꯏꯔꯨꯒꯦ ꯄ꯭ꯔꯤꯌꯥꯅ ꯅꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦ ꯅꯣꯏꯗꯪ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯌꯥꯔꯣꯏꯅꯦ ꯔꯣꯖꯔꯅ ꯀꯔꯤꯒꯤ ꯑꯉꯥꯡ ꯅꯋꯥ ꯂꯧꯗꯦ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯅꯨꯄꯤ ꯍꯥꯏꯅ ꯁꯤꯡꯅꯕꯗꯤ ꯌꯥꯔꯒ ꯀꯣꯏꯕ ꯆꯠꯄꯗꯤ ꯀꯩꯗꯧ ꯌꯥꯔꯣꯏ ꯀꯨꯝꯈ꯭ꯔꯣ ꯆꯠꯂꯣ ꯄ꯭ꯔꯤꯌꯥꯅ ꯃꯁꯤꯗꯤꯕ ꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯃꯇꯝ ꯐꯠꯇꯦ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ ꯉꯥꯎꯕꯁꯦ ꯈꯔ ꯁꯦꯟꯅꯧꯀꯣ ꯖꯦꯀꯣꯕꯅ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯉꯥꯎꯕꯕꯨꯗꯤ ꯃꯉꯣꯟꯗꯩ ꯇꯥꯗꯕꯅꯤ ꯑꯩꯁꯨ ꯑꯗꯨꯏꯁꯨ ꯁꯦꯟꯅꯔ ꯂꯣꯏꯔꯦ ꯄ꯭ꯔꯤꯌꯥꯁꯨ ꯅꯣꯡꯃꯩ ꯅꯣꯃꯤ ꯆꯪꯈ꯭ꯔꯦ ꯑꯅꯤꯁꯨ ꯇꯣꯟ ꯍꯣꯏꯔꯣꯝꯗ ꯅꯒꯥꯝꯄꯥꯜꯗ ꯍꯥꯏꯊꯔꯛꯏ ꯔꯣꯖꯔꯅ ꯇꯣꯟꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯇꯣꯟ ꯑꯩ ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯩꯌꯦ ꯇꯣꯟꯅ ꯍꯩꯃꯥ ꯑꯩ ꯎꯁꯣꯞ ꯆꯠꯀꯅꯤ ꯍꯥꯏꯗꯨꯗꯤ ꯔꯣꯖꯔꯅ ꯑꯁ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯗ ꯀꯥꯎꯔꯨꯔꯦ ꯀꯩ ꯂꯝꯗꯅꯣ ꯇꯣꯟꯅ ꯂꯨꯁꯤ ꯍꯣꯏꯗꯅꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯅꯤ ꯔꯣꯖꯔꯅ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯔꯣꯖꯔꯒ ꯖꯦꯀꯣꯕꯀ ꯑꯃꯨꯛ ꯀ꯭ꯋꯥꯀꯩꯊꯦꯜꯂꯣꯝꯗ ꯍꯥꯏꯊꯔꯛꯏ ꯅꯨꯄꯤ 5ꯃꯨꯛ ꯂꯦꯞꯄꯒ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕꯅ ꯏꯃꯥꯏ ꯂꯥꯏ ꯀꯣꯠꯆꯥꯕꯤꯁꯤꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦ ꯍꯦꯛ ꯌꯧꯕꯒ
ꯑꯕꯦꯝꯅ ꯑꯍꯨꯝ ꯋꯥꯠꯇ꯭ꯔꯣ? ꯔꯣꯖꯔꯅ ꯃꯈꯣꯏꯗꯤ ꯄꯥꯎ ꯐꯥꯎꯅꯍꯧꯗ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯩꯉꯩꯗꯨꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯁꯠ ꯊꯧꯖꯤꯜꯂꯛꯏ꯫ ꯔꯣꯀꯤꯅ ꯀꯔꯣꯝꯗꯩꯅꯣ ꯑꯅꯤꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯎꯅ ꯆꯠꯈꯤꯗꯥꯏꯅꯦ? ꯔꯣꯖꯔꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ, ꯇꯥꯏꯅꯔꯛꯀꯅꯤ ꯅꯉꯣꯟꯗ ꯉꯁꯤ꯫ ꯄꯥꯔꯤꯅ ꯀꯩꯅꯣ ꯎꯅꯔꯛꯇ꯭ꯔꯕꯣ ꯌꯥꯝ ꯁꯥꯎꯏꯅ? ꯖꯦꯀꯣꯕꯅ ꯍꯣ ꯎꯅꯔꯛꯑꯦ, ꯅꯨꯄꯤꯗ ꯅꯠꯇꯦ ꯃꯃꯥ ꯃꯄꯥ ꯐꯥꯎ ꯑꯩ ꯑꯣꯏꯅ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯔꯒꯦ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯁꯥꯎꯔꯤꯁꯦ꯫ ꯃꯌꯥꯝꯗꯨ ꯂꯣꯏ ꯅꯣꯛꯏ ꯖꯦꯀꯣꯕꯀꯤ ꯋꯥꯍꯩꯗꯨꯗ, ꯑꯗꯨꯒ ꯑꯦꯜꯁꯤꯗꯤ ꯅꯣꯛꯇꯦ, ꯄꯩꯊꯣꯛꯂꯒ ꯂꯩ꯫ ꯖꯦꯀꯣꯕꯅ ꯃꯌꯥꯝꯗꯩ ꯀꯣꯛ ꯆꯥꯛꯄꯅꯤꯅ ꯑꯃꯗꯤ ꯐꯩꯖꯩ ꯆꯤꯡꯈ꯭ꯔꯦ ꯃꯆꯤꯟ ꯑꯁꯦ꯫ ꯑꯦꯜꯁꯤꯅ ꯅꯁꯛꯇꯨꯒ ꯌꯥꯝ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ ꯏꯕꯨꯡꯉꯣ꯫ ꯖꯦꯀꯣꯕꯅ ꯅꯪꯗꯤ ꯌꯥꯝ ꯑꯣꯏꯂꯤ ꯑꯣꯏꯀꯣ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ? ꯄꯨꯡꯁꯨ ꯉꯜꯂꯤ, ꯏꯀꯣꯗ ꯀꯥꯞꯊꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯌꯥꯝꯗꯨꯁꯨ ꯌꯥꯅꯔꯦ꯫ ꯒꯥꯔꯤ ꯑꯆꯧꯕ ꯑꯅꯤꯗꯨꯗ ꯃꯣꯏ ꯃꯔꯤ ꯇꯣꯡꯅꯔꯦ꯫ ꯖꯨꯔꯥꯅꯤ꯫ ꯑꯃꯗꯅ ꯖꯦꯀꯣꯕ ꯃꯊꯟꯇ ꯇꯥꯔꯦ, ꯁꯣꯝꯗꯅ ꯇꯣꯟ ꯃꯊꯟꯇ ꯐꯔꯛ ꯇꯥꯔꯦ꯫ ꯔꯣꯀꯤꯅ ꯖꯦꯀꯣꯕ ꯚꯥꯏ, ꯅꯪꯒ ꯑꯦꯜꯁꯤꯒ ꯈꯣꯡꯅ ꯐꯨꯅ ꯂꯥꯛꯀꯦꯔꯣ? ꯖꯦꯀꯣꯕꯅ ꯑꯩꯕꯨꯗꯤ ꯌꯥꯏꯌꯦ꯫ ꯑꯦꯜꯁꯤꯅ ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏꯌꯦ꯫ ꯔꯣꯖꯔꯅ ꯑꯁ ꯚꯥꯏ, ꯐꯥꯒꯤꯅꯤꯕ, ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯁꯥꯎꯅꯣꯕ꯫ ꯑꯦꯜꯁꯤꯅ ꯐꯥꯒꯤꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯔꯣꯖꯔꯅ ꯑꯣꯏ, ꯐꯥꯒꯤ ꯄꯥꯝꯗꯦ ꯍꯥꯏꯁꯦ ꯅꯅꯥꯗꯣ ꯇꯥꯔꯕꯣ? ꯔꯣꯀꯤꯅ ꯑꯣꯍꯣ ꯁꯣꯔꯤ꯫ ꯖꯦꯀꯣꯕꯅ ꯆꯠꯂꯣ ꯍꯦ, ꯅꯨꯄꯤ ꯅꯍꯥꯗ ꯁꯣꯔꯤ ꯍꯥꯏꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯕ ꯋꯥꯍꯩ, ꯁꯣꯔꯤ ꯑꯦꯟ ꯑꯥꯏ ꯂꯚ ꯌꯨ꯫ ꯇꯥꯔꯕꯣ? ꯑꯥꯏ ꯂꯚ ꯌꯨ꯫ ꯃꯌꯥꯝꯗꯨ ꯂꯣꯏ ꯉꯛꯅ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯇꯣꯟꯅ ꯌꯥꯔꯦ, ꯈꯗꯥꯡ ꯌꯥꯅ ꯂꯩꯔꯅꯣ, ꯆꯠꯂꯁꯦ꯫ ꯃꯈꯣꯏ ꯒꯥꯔꯤ ꯑꯅꯤꯗꯨ ꯏꯀꯣ ꯄꯥꯔꯛꯇ ꯍꯥꯏꯊꯔꯛꯏ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯖꯨꯔꯥ ꯁꯦꯝꯂꯒ ꯃꯐꯝ ꯌꯦꯡꯕ ꯆꯠꯅꯈ꯭ꯔꯦ꯫ ꯑꯦꯜꯁꯤꯗꯤ ꯅꯥꯀꯜ ꯑꯃꯗ ꯐꯝꯂꯒ ꯂꯩꯍꯧꯔꯦ, ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯔꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯁꯨ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯒꯦꯝ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯃꯐꯝꯗꯨꯗ ꯀꯣꯏꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯔꯤ ꯌꯨꯁꯨ ꯉꯥꯎꯔꯤ ꯑꯦꯜꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯈꯪꯅꯁꯦ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯦꯜꯁꯤ ꯇꯥꯁꯤꯟꯅꯗꯦ, ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯊꯟꯇ ꯂꯥꯛꯄ꯭ꯔꯣ? ꯑꯩ ꯊꯤꯟꯕꯤꯔꯝꯃꯨꯔꯣ? ꯑꯩ ꯒꯥꯔꯤ ꯑꯆꯧꯕ ꯌꯥꯎꯔꯤꯌꯦ꯫ ꯑꯦꯜꯁꯤ ꯍꯟꯗꯛꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯃꯆꯥꯁꯦ꯫ ꯖꯦꯀꯣꯕꯁꯨ ꯒꯦꯝꯗ ꯇꯥꯎꯔꯤꯉꯩꯗ ꯑꯦꯜꯁꯤꯗꯨ ꯀꯩꯗꯧꯔꯤ ꯌꯦꯡꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯀꯥꯔꯟ ꯇꯥꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯦꯜꯁꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ? ꯐꯣꯟ ꯃꯦꯠꯂ ꯂꯩ, ꯀꯩꯝꯇꯒ ꯍꯥꯏꯗꯤꯌꯦ, ꯄꯨꯔꯥ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯅ ꯑꯣꯜꯂꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯕꯦꯕꯤ? ꯂꯥꯛꯑꯣ, ꯀꯣꯐꯤ ꯑꯃꯃꯝꯇ ꯊꯛꯂꯨꯁꯦ꯫ ꯑꯦꯜꯁꯤꯅ ꯌꯥꯔꯅꯤ, ꯑꯩ ꯕꯣꯏꯐ꯭ꯔꯦꯟꯒ ꯂꯥꯛꯄꯅꯦ꯫ ꯅꯨꯄꯥ ꯑꯃꯅ ꯀꯥꯏꯅꯣ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯕꯣ? ꯑꯦꯜꯁꯤꯅ ꯑꯁꯤꯗꯩ ꯐꯣꯟ ꯃꯦꯠꯂꯤꯁꯦ꯫ ꯅꯨꯄꯥꯗꯨꯅ ꯁꯣ ꯁꯦꯗ, ꯂꯥꯛꯃꯤꯟꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯦꯁꯦꯖ ꯊꯥ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯊꯟꯇ ꯊꯝꯕꯤꯔꯕ? ꯑꯁꯤꯒꯨꯝꯕ ꯊꯃꯣꯏꯅꯤ ꯂꯣꯡꯕ ꯅꯨꯄꯥꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩꯈꯣꯏꯒꯨꯝꯕꯗ ꯂꯩꯖꯧꯅꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ꯫ ꯑꯦꯜꯁꯤ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ꯫ ꯑꯝꯇ ꯆꯠꯊꯣꯛꯈ꯭ꯔꯣ, ꯌꯥꯝ ꯍꯩꯅꯗꯦ, ꯌꯨꯅꯝꯁꯤꯡꯗꯨꯒ ꯑꯣꯗꯣꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯣꯗꯣꯔꯦ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯁꯦ? ꯅꯁꯛ ꯐꯖꯩ ꯀꯥꯏꯅ ꯃꯨꯛꯂꯤꯕ ꯀꯥꯏꯗꯨꯔꯣ? ꯑꯦꯜꯁꯤꯅ ꯑꯣꯗꯣꯔꯦꯕꯨ ꯑꯣꯗꯣꯔꯦ ꯍꯥꯏꯕꯅꯦ, ꯆꯠꯈ꯭ꯔꯣ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ, ꯅꯨꯄꯤꯅꯤ ꯀꯩꯁꯨ ꯉꯝꯂꯣꯏ ꯀꯥꯏꯗꯨꯔꯥ? ꯅꯨꯄꯥꯗꯨꯅ ꯁꯦꯁ, ꯍꯦꯔꯣꯏꯅꯤꯀꯣ, ꯍꯦꯔꯣꯏ ꯂꯥꯛꯑꯒ ꯀꯟꯕꯤꯔꯣꯏ ꯌꯦꯡꯁꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯦꯜꯁꯤꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯏ꯫ ꯑꯦꯜꯁꯤꯒ ꯃꯈꯨꯠꯇꯨ ꯃꯨꯛꯅꯔꯒ ꯂꯩ꯫ ꯑꯦꯜꯁꯤꯗꯤ ꯖꯦꯀꯣꯕꯇ ꯌꯦꯡꯂꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯔꯣꯖꯔꯅ ꯍꯦꯔꯣ ꯂꯥꯛꯑꯦ, ꯗꯥꯀꯨꯁꯥ, ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯅꯨꯄꯥꯗꯨꯅ ꯏꯃꯥꯏ ꯐꯤꯜꯝꯗ ꯅꯠꯂꯝꯗ꯭ꯔꯤꯁꯤꯗꯤ, ꯑꯁꯦꯡꯕ ꯍꯦꯔꯣ ꯂꯥꯛꯑꯦꯅ, ꯋꯥꯎ, ꯅꯨꯄꯤ ꯑꯃꯁꯤꯁꯨ ꯐꯖꯩꯅꯦ꯫ ꯔꯣꯖꯔ ꯏ ꯀꯥꯃꯟꯗꯅ ꯍꯦꯛꯇ ꯄꯨꯗꯨꯞ ꯊꯤꯟꯗꯠꯅꯩ꯫ ꯑꯦꯜꯁꯤꯒ ꯇꯣꯟꯒꯁꯨ ꯅꯨꯄꯥ ꯑꯃꯃꯝ ꯍꯦꯛꯇ ꯐꯨꯅꯔꯛꯏ꯫ ꯖꯦꯀꯣꯕꯇꯤ ꯁꯣꯝꯗ ꯒꯦꯝꯗ ꯀꯟꯅ ꯉꯥꯎꯔꯤ꯫ ꯌꯦꯁ, ꯂꯥ ꯀꯥꯔꯦ, ꯌꯥꯍꯨ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯖꯦꯀꯣꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯅꯨꯄꯥꯁꯤꯡꯗꯨ ꯐꯨꯅꯕ ꯌꯥꯎꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯆꯦꯜꯂꯛꯏ꯫ ꯅꯨꯄꯥ ꯃꯔꯤꯗꯨ ꯃꯈꯣꯏ 10 ꯆꯪꯗꯅ ꯃꯣꯏꯗꯥ ꯇꯣꯠꯄꯗꯧꯅ ꯇꯣꯠꯄꯤꯈ꯭ꯔꯦ꯫ ꯔꯣꯖꯔꯅ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯁꯥꯂꯥ ꯃꯍꯩ ꯃꯈꯣꯏꯔꯣꯝꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯁꯦꯠꯂꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯔꯣꯀꯤꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯔꯣꯖꯔꯅ ꯑꯦꯜꯁꯤꯗ ꯀꯥꯔꯟ ꯇꯥꯔꯝꯕꯩꯅꯤ꯫ ꯖꯦꯀꯣꯕꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯏꯔꯣ? ꯑꯦꯜꯁꯤ ꯖꯦꯀꯣꯕꯇ ꯃꯃꯤꯠꯇꯨ ꯆꯥꯗꯧꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎ ꯊꯥꯖꯤꯜꯂꯤ꯫ ꯅꯄꯥꯗꯧ ꯂꯩꯕ꯭ꯔꯥ ꯉꯁꯥꯏꯗꯩ? ꯖꯦꯀꯣꯕ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ
ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯨꯄꯥꯡ ꯊꯥꯔꯛꯏꯁꯤꯅ? ꯑꯦꯜꯁꯤꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯕ ꯐꯥꯎ ꯎꯗꯕ꯭ꯔꯣ? ꯉꯁꯥꯏꯗꯩ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯤꯗꯣ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯖꯦꯀꯣꯕꯅ ꯇꯥꯔꯗꯤ ꯀꯟꯕ ꯆꯪꯉꯛꯑꯣꯏꯗ꯭ꯔꯣ? ꯇꯥꯗꯤꯌꯦ, ꯎꯗꯤꯌꯦ꯫ ꯑꯦꯜꯁꯤꯅ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯤ꯫ ꯖꯦꯀꯣꯕꯅ ꯑꯁ ꯑꯌꯣ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯑꯦꯜꯁꯤ ꯁꯥꯎꯔꯒ ꯃꯊꯟꯇ ꯒꯝꯒꯝ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯇꯥꯟꯅꯈꯤ꯫ ꯔꯣꯖꯔꯅ ꯅꯠꯇꯦ ꯅꯪ ꯀꯩꯗꯧ ꯂꯩꯒꯦꯕ ꯍꯥ? ꯖꯦꯀꯣꯕꯅ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯉꯩꯗ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯏꯅꯦ꯫ ꯄ꯭ꯔꯦꯝꯅ ꯚꯥꯏ ꯈꯨꯄꯥꯛ ꯑꯅꯤꯗꯣ ꯑꯣꯏꯅꯝꯕ꯭ꯔꯥ, ꯌꯥꯛꯄ꯭ꯔꯥ, ꯈꯥꯕ꯭ꯔꯥ? ꯖꯦꯀꯣꯕꯅ ꯄ꯭ꯔꯦꯝꯗ ꯈꯨꯇꯨꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯍꯥꯎ ꯃꯥꯟꯅꯩ꯫ ꯄ꯭ꯔꯦꯝꯅ ꯑꯌꯥ ꯆꯟꯗꯥꯟ ꯃꯥꯏꯁꯦ ꯀꯥꯏꯔꯦ꯫ ꯄꯥꯔꯤꯅ ꯂꯥꯛꯑꯣꯍꯦ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯏꯇꯨꯁꯤꯡꯗꯣ ꯀꯤꯗꯅꯦꯞ ꯇꯧꯔꯝꯗꯅ ꯅꯨꯄꯤ ꯊꯤ ꯈꯪꯉꯣꯏ꯫ ꯑꯗꯨ ꯍꯥꯏꯕꯗꯩ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯅꯨꯄꯥꯈꯩꯗꯨ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯣꯟꯅ ꯌꯥꯔꯦ ꯚꯥꯏ ꯀꯞꯄꯅꯨ, ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ, ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯝꯕꯁꯨ ꯐꯗꯧꯅꯤ꯫ ꯆꯟꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤ꯫ ꯖꯦꯀꯣꯕ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯀꯩꯅꯣ ꯐꯨꯕꯅ ꯅꯪꯅ ꯐꯨꯔꯝꯃꯒ ꯑꯃꯨꯛ ꯀꯞꯄꯤꯁꯤꯅ? ꯑꯦꯜꯁꯤꯅ ꯚꯥꯏ ꯃꯇꯨꯡꯗ ꯀꯣꯏꯕ ꯆꯠꯂꯁꯨ ꯑꯩꯗꯗꯤ ꯍꯧꯕꯤꯔꯛꯀꯅꯨ꯫ ꯖꯦꯀꯣꯕꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯖꯨꯔꯥ ꯁꯥꯗꯣꯏꯕ? ꯑꯦꯜꯁꯤꯅ ꯅꯣꯏ ꯅꯄꯥꯒ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯍꯩ ꯃꯍꯩ ꯒꯥꯔꯤꯗ ꯀꯥꯈꯠꯅꯔꯒ ꯐꯝꯅꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯀꯣꯏꯅꯁꯤꯁꯨ ꯌꯥꯗꯦ, ꯑꯗꯨꯒ ꯀꯟꯕꯤꯗ꯭ꯔꯒ ꯁꯥꯎꯕ ꯁꯥꯎꯏꯅꯦ, ꯑꯣꯏꯖꯕ ꯈꯨꯊꯤꯗꯣ ꯅꯨꯄꯤ ꯍꯥꯏꯁꯤꯅꯤ꯫ ꯂꯨꯁꯤꯅ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯖꯦꯀꯣꯕꯅ ꯕꯍꯨꯠꯇ ꯋꯥꯠꯂꯕꯅꯤ ꯏꯕꯦꯝꯃ꯫ ꯃꯌꯥꯝꯗꯨ ꯅꯣꯛꯂꯒ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ꯫ ꯑꯦꯜꯁꯤ ꯇꯣꯡꯕ ꯒꯥꯔꯤꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯩ, ꯃꯔꯝꯗꯤ ꯑꯦꯜꯁꯤ ꯁꯥꯎꯈ꯭ꯔꯦ ꯈꯪꯕꯅꯤꯅ ꯀꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯅꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯈꯩꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯒ ꯅꯨꯄꯥꯈꯩꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥꯅ ꯏꯕꯨꯡꯉꯣ ꯍꯌꯦꯡꯁꯦ ꯍꯣꯁꯇꯦꯜꯗꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯅ ꯆꯠꯂꯨꯗꯅ, ꯑꯟꯇꯤ ꯔꯤꯇꯥ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯁꯦ꯫ ꯖꯦꯀꯣꯕꯅ ꯑꯁ ꯌꯥꯔꯣꯏꯌꯦ ꯀ꯭ꯂꯥꯁ ꯅꯪꯅꯕ ꯆꯠꯇꯣꯏꯅꯤ꯫ ꯕꯤꯃꯣꯂꯥꯅ ꯐꯔꯦ ꯐꯔꯦ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯅꯣꯏꯔ ꯑꯟꯇꯤ ꯔꯤꯇꯥ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯁꯤ꯫ ꯖꯦꯀꯣꯕꯅ ꯆꯥꯛ ꯂꯥꯝꯃꯤ ꯊꯣꯡꯉꯨꯔꯣ, ꯉꯁꯥꯏꯁꯨ ꯏꯀꯥꯏꯃꯟꯗꯅ ꯄꯨꯛ ꯊꯜꯂꯛꯇꯦ꯫ ꯕꯤꯃꯣꯂꯥꯅ ꯃꯤꯒꯤ ꯅꯨꯄꯤ ꯎꯅ ꯆꯠꯂꯒ ꯅꯪ ꯀꯅꯥ ꯌꯥꯎꯕꯤꯌꯨ ꯍꯥꯏꯒꯦ? ꯖꯦꯀꯣꯕꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯃꯀꯨ ꯃꯅꯦꯝꯗꯨꯅ ꯂꯥꯏꯛꯄꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯦ, ꯕꯦꯔꯥꯅꯤ꯫ ꯕꯤꯃꯣꯂꯥꯅ ꯍꯣ ꯂꯥꯏꯛꯀ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯌꯨ, ꯏꯆꯥꯗꯤ ꯏꯝꯐꯥꯜ ꯅꯨꯄꯤ ꯑꯃ ꯏꯃꯥꯅ ꯍꯥꯏꯅꯔꯦ꯫ ꯖꯦꯀꯣꯕꯅ ꯀꯩꯅꯣ ꯏꯝꯐꯥꯜ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯦꯕꯣ, ꯋꯥꯊꯤ ꯑꯃꯨꯛ ꯍꯧꯔꯛꯂꯕꯣ? ꯇꯟꯖꯥꯗꯨꯗ ꯃꯄꯥ ꯊꯣꯔꯛꯏ꯫ ꯕꯤꯔꯃꯅꯤꯅ ꯏꯆꯥ ꯍꯦꯔꯣ ꯍꯟꯖꯤꯟꯕꯤꯔꯛꯂꯦꯗꯅ, ꯅꯨꯡꯄꯤꯠ ꯅꯨꯡꯇꯥ ꯇꯥꯔꯒ ꯍꯜꯂꯛꯄꯁꯤ ꯇꯧꯅꯨ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤꯀꯣ, ꯃꯇꯝꯁꯦ ꯐꯠꯇꯦꯅ꯫ ꯖꯦꯀꯣꯕꯅ ꯍꯣ ꯏꯝꯐꯥꯜ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯩꯅꯦ, ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯌꯨꯝ ꯍꯣꯡꯂꯁꯦ, ꯔꯣꯖꯔ ꯍꯣꯏ ꯂꯝꯐꯦꯜ ꯀ꯭ꯋꯥꯇꯔꯗ ꯃꯊꯪ ꯆꯍꯤꯗ ꯂꯩꯈ꯭ꯔꯅꯤ, ꯂꯋꯥꯏ ꯂꯩꯕ ꯉꯝꯃꯔꯣꯏꯅ ꯃꯤ ꯃꯆꯥꯗꯤ ꯆꯦꯟꯈꯤꯗꯣꯔꯦ꯫ ꯕꯤꯔꯃꯅꯤꯅ ꯑꯩꯅꯅꯤꯅꯦ ꯅꯣꯏ ꯀꯀꯥ ꯄ꯭ꯔꯤꯇꯝꯗ ꯍꯥꯏꯔꯤꯗꯣ ꯑꯥꯗ ꯄꯨꯟꯅ ꯂꯩꯈ꯭ꯔꯁꯦꯅ꯫ ꯖꯦꯀꯣꯕꯅ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯄꯥꯕꯨꯡ? ꯌꯦꯁ꯫ ꯕꯤꯃꯣꯂꯥꯅ ꯀꯩꯗꯧꯕꯩꯅꯣ ꯃꯥꯅ ꯑꯁꯨꯛ ꯍꯔꯥꯎꯔꯤꯁꯤꯅ? ꯖꯦꯀꯣꯕꯅ ꯄꯥꯕꯨꯡ ꯑꯗꯨꯗꯤ 12ꯗꯩ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯁꯦ, ꯍꯣꯁꯇꯦꯜꯗ ꯂꯩꯔꯔꯣꯏꯒꯦꯕ꯫ ꯕꯤꯔꯃꯅꯤꯅ ꯍꯩ ꯑꯕꯨꯡ ꯑꯗꯨꯗꯤ ꯌꯥꯔꯣꯏꯀꯣ, 12 ꯐꯥꯎꯗꯤ ꯍꯣꯁꯇꯦꯜꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯖꯦꯀꯣꯕꯅ ꯑꯁ ꯍꯣꯏ ꯍꯣꯏ꯫ ꯁꯨꯇꯤ ꯆꯠꯅꯈꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨ ꯂꯥꯛꯄ ꯑꯃꯨꯛ ꯍꯧꯅꯔꯦ꯫ ꯔꯣꯀꯤꯅ ꯅꯄꯥꯅ ꯃꯥꯁꯨ ꯄꯩꯁꯥ ꯑꯗꯨꯛ ꯄꯥꯏꯔꯤꯗꯨꯕꯨ ꯏꯝꯐꯥꯜꯗ ꯌꯨꯝ ꯍꯣꯡꯉꯛꯑꯣ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯅꯣꯏ ꯑꯅꯤꯁꯤꯅ, ꯂꯣꯏꯁꯤꯜꯂꯣ ꯄꯨꯡ ꯇꯥꯗꯣꯔꯦ꯫ ꯔꯣꯖꯔꯅ ꯀꯔꯤꯅꯣ ꯑꯩꯁꯦ ꯊꯥꯡꯃꯩꯕꯟ ꯃꯆꯥꯅꯤ ꯏꯕꯣ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯄꯥꯔꯠ 1꯫ ꯄ꯭ꯔꯦꯝꯅ ꯉꯔꯥꯡꯗꯤ ꯅꯌꯨꯝ ꯌꯧꯕꯗ ꯄꯨꯡ ꯀꯌꯥ ꯇꯥꯏ ꯏꯕꯣ? ꯖꯦꯀꯣꯕꯅ ꯊꯧꯕꯥꯜꯕꯨ ꯀꯌꯥꯝ ꯂꯥꯞꯄ ꯂꯝꯅꯣ, ꯑꯩꯈꯣꯏ ꯅꯦꯛꯁ ꯏꯌꯔꯗꯩ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯗꯣꯏꯅꯤ, ꯑꯗꯩꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯩ ꯌꯥꯔꯦꯍꯦ, DMꯗ ꯂꯣꯏꯅ ꯇꯝꯁꯤꯀꯣ꯫ ꯔꯣꯖꯔꯅ ꯑꯩꯗꯤ ꯂꯨꯍꯣꯡꯂꯒ ꯇꯝꯂꯒꯦ ꯀꯣꯂꯦꯖꯇꯨ꯫ ꯄꯥꯔꯤꯅ ꯅꯇꯨ ꯉꯇꯥ ꯊꯤꯅꯤꯡꯂꯕ꯭ꯔꯣ? ꯖꯦꯀꯣꯕꯅ ꯏꯕꯣ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ, ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯄꯨꯟꯁꯤꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯅ ꯆꯍꯤ ꯁꯥꯡꯕ ꯍꯦꯟꯗꯣꯏꯅꯤ, ꯑꯗꯨꯅ ꯄꯥꯈꯪꯗꯣ ꯀꯨꯏꯅ ꯑꯣꯏꯍꯧꯅꯦ, ꯀꯣꯟꯅ ꯌꯥꯝ ꯅꯤꯡꯉꯝꯃꯛꯑꯣꯏ꯫ ꯔꯣꯖꯔꯅ ꯅꯨꯡꯁꯤꯒꯤ ꯂꯩꯅꯥ ꯄꯛꯇ꯭ꯔꯤꯕ ꯅꯪꯅ ꯂꯩꯅꯥ ꯄꯛꯂꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯉꯣꯏ꯫ ꯔꯣꯀꯤꯅ ꯃꯗꯨꯒꯤ ꯚꯥꯏꯔꯁꯇꯨ ꯍꯦꯛ ꯆꯪꯈ꯭ꯔꯕ नंबर 4 कच्चा। प्रेमना SP N10 कच्चा। पारीनाम गंजा कच्चा। जेकोबना हैमा हैमा लेना लोइना पकला माले हंदो है मई चोंकनी तंजादुदा
warden changai. Warden na, noi room sidang ni lehauri se, pungsi yengune, kaidorige. Jacob na, khonda asidia. Warden na, noi naram chatuna haibibani ne. Jacob na, damchat phajaba uktaba khoi khara thapa khongang na noi imphal lekai se yujarak tangairi. Yani class yaudrasu tum leithoke. Warden na, punishment pambro. Pari na, ho yare minute manga watli nangnaba dum chachage. Warden na, sasalo silo aduga thoro. Warden hek chakhibaga. Jacob na, sakne na, phajabana thaibong ek maladana. Class manungda mayamdu oza lakpa ngairi. Dona hero singse makeup tawrubro yam phaja thoame. Roger na, makhoidi powder terapani. Aidi naturally phajajabani. Jacob na, vote tawsiro Facebook ta. Abim na, Jacob nang dang like na binaba lairoi ko. Ekhoi khoidi phajadrasu vote hadarani. Jacob na, nupi noina Facebook ta beauty queen oire kaina pongjai do. Real dadi mini am noknabani ko. Ekhoi like comment ga pamde haijari. Pari na, aduga vote tawsi haiduna kari. Jacob na, aine hero ni habase noi amumu korpaduda haibanida. Elsie na, ozasina kaidau lairino hosibaw changang trisibo. Soinai ba mina mahele hero saningba. Jacob na, ngasina khangin hingatle kiengbase kingoi kangsui jarakbra. Elsie na, nangwangang kanu nasakto yam yingde. Jacob na, yengde yaroi engwandi yengdana kanadi yengge haino. Lucina, ozala ehe mayamdu tumin leine. Ozana, exam se hekta khangudabani ko. Na exam ki prepare tawba hawro ko. Oi, last bench tabro hairi se. Jacob na, oza yam hongna tai. Ozana, tabu taradi phai. Oza thokre break ki matamni. Jacob na, nupi paisa ka painarak bro achapot laibiyo. Dona, MLA masana aduk lik bro. Jacob na, ipana MLA ojabani aidi paisa thokti. Dona, adudi chapmana dro. Jacob na, khulik ti. Dona, I man li aga lupa cham yauri mangal laibi lao. Jacob na, talle hangan jagi. Elsie na, bye lao boring yam tri asai pho fresh orise. Jacob na, akhoi ni su koina di boring do chu roida ba. Elsie mami tu pain hing lamaga thokre. Jacob na, kali mai mali ngai duda adumaina yengkanu mangla do male. Prem na, akhoi su football ngakta sanarusidana. Roger na, hoi lao. Nupa gaidu round tholei. Moiga section pundaba nupi masak phajabi ma mama nabiga makhoi hom noklaga lerami. Jacob na, ula la phajai ne. Rocky na, kanano. Jacob na, tu ade les charaga no ise. Rocky prabab chalaga nupi hom digi manakta. Nang ke kauge. Silky na, Silky kawe. Rocky na, o tu ade khoi bhai sina yam phase habi oi. Silky na, min ke kauge. Rocky na, Jacob ko bane thawal emilegi masani. Silky na, o yayi khangna se hayo. Rocky na, okay thanks. Rocky amu prabab lai. Bye yarabani khangna se harakpani. Silky kawe. Jacob na, khangna ba haidi. Rocky na, ho koina bado yare eba. Jacob na, ai monda koina se karam kanda haigige. Rocky na, nang hojikta phajai haidudi. Jacob na, haipa kaising nang he koina ro chumna sum phajai haibasu yadabro. Adudi Lucy du yam phajai kamdok seba. Jacob ki wata duda Roger Prem bari hauna noi. Rocky na, as na tu phangdabaduda ngai tadada haibiruraga Narayan olaboy bo. Jacob na, siya yarasu yadrasu Elsie leijare aigidi. Rocky na, bye Elsie se pamtana propose tawada accept tawdi hai. Jacob na, asini atang manupi se asigum malaudana ahong manupi lawgadro yarakta sidani bit dairibani. Rocky na, adu yordi ai swai natre. Bel dare class amu mathang hokre. Matamdi khangaude khara khana khara sauna 11 gi exam su loikre. Mayum da loina leinare.
ꯑꯇꯩꯗꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯖꯦꯀꯣꯕꯇꯤ ꯑꯦꯜꯁꯤꯒꯤ ꯅꯝꯕꯔꯁꯨ ꯈꯪꯗꯦ, ꯈꯪꯂꯁꯨ ꯌꯥꯕꯤꯗꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯔꯣꯖꯔꯁꯨ ꯃꯊꯟꯇ ꯂꯥꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯖꯦꯀꯣꯕꯀ ꯂꯥꯛꯏ꯫ ꯅꯨꯄꯤꯈꯩꯁꯨ ꯂꯣꯏꯅ ꯄꯨꯜꯂꯦ, ꯑꯗꯨꯕꯨ ꯑꯦꯜꯁꯤꯗꯤ ꯌꯥꯎꯗꯦ꯫ ꯖꯦꯀꯣꯕ ꯊꯋꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯈꯩ ꯃꯔꯨꯞꯁꯤꯡꯗꯨꯒ ꯀꯣꯏꯕ ꯆꯠꯂꯦ꯫ ꯇꯣꯟꯅ ꯑꯦꯜꯁꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯦꯜꯁꯤꯅ "ꯍꯜꯂꯣ." ꯇꯣꯟꯅ "ꯄꯨꯛꯐꯠꯇꯕꯤ, ꯑꯩꯈꯣꯏꯗꯤ ꯃꯣꯏꯔꯥꯡꯗ ꯀꯣꯏꯕ ꯆꯠꯂꯦ, ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ." ꯑꯦꯜꯁꯤꯅ "ꯀꯣꯏꯔꯣ ꯂꯥꯡꯉꯣ, ꯑꯩꯗꯤ ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯀꯣꯏꯕ ꯂꯥꯡꯕ ꯁꯞ ꯕꯟ ꯇꯧꯖꯔꯦ." ꯇꯣꯟꯅ "ꯌꯥꯔꯦ ꯏꯕꯦꯝꯃ, ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯍꯧꯗꯅ ꯃꯧ ꯑꯣꯏꯔꯒ ꯀꯩꯁꯨ ꯐꯪꯉꯣꯏꯀꯣ." ꯑꯦꯜꯁꯤꯅ "ꯅꯨꯄꯥ ꯀꯣꯏꯕꯩ ꯋꯥꯈꯜ ꯂꯩꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯀꯥꯏꯗꯒꯤ ꯃꯧꯒꯤ ꯋꯥꯈꯜꯅꯣ, ꯗꯃꯥꯗ ꯋꯥꯠꯆꯔꯤꯀꯣ." ꯇꯣꯟꯅ "ꯍꯣ ꯐꯩꯌꯦ ꯐꯩꯌꯦ, ꯂꯩꯔꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ, ꯊꯝꯃꯒꯦꯀꯣ." ꯑꯦꯜꯁꯤꯅ "ꯍꯣꯏ ꯍꯣꯏ." ꯃꯣꯏꯅꯤ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ "ꯂꯦꯝꯕꯤ ꯁꯅꯥꯅꯤꯅ ꯂꯦꯝꯍꯧꯔꯤꯕꯅꯤꯅꯦ." ꯇꯣꯟꯅ "ꯚꯥꯏ, ꯅꯪ ꯈꯔꯗꯤ ꯋꯥꯗꯧꯔꯤ, ꯑꯦꯜꯁꯤꯁꯦ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯤ." ꯖꯦꯀꯣꯕꯅ "ꯍꯦꯔꯥ, ꯍꯌꯦꯡꯋꯥꯏ ꯃꯅꯝ ꯇꯠꯀꯦꯗꯅꯤ." ꯔꯣꯖꯔꯅ "ꯏꯁ, ꯀꯣꯏꯒꯦ ꯍꯥꯏꯕ ꯐꯥꯎ ꯌꯥꯕꯤꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯧꯕꯩ ꯋꯥꯈꯜꯒ ꯌꯧꯈ꯭ꯔꯦ ꯃꯤꯗꯤ." ꯖꯦꯀꯣꯕꯅ "ꯍꯦꯔꯥ, ꯑꯩꯁꯨ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯃꯥꯁꯨ ꯁꯨꯗ꯭ꯔꯤꯅ ꯂꯩꯕꯤꯕꯩ ꯋꯥꯅꯤ, ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯅꯝꯗꯅ ꯂꯧꯗꯣꯏꯅꯤ." ꯔꯣꯀꯤꯅ "ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯗꯤ ꯂꯧꯅꯤ." ꯖꯦꯀꯣꯕꯅ "ꯀꯩꯒꯨꯝꯕ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯗꯤ ꯀꯩꯅꯥꯗꯥꯟ ꯄꯤꯕꯤꯅꯤ, ꯅꯨꯄꯥꯗꯨꯅ ꯐꯥꯔ ꯂꯧꯕ ꯑꯣꯏꯔꯗꯤ ꯆꯦꯜꯂꯨꯔꯒ ꯃꯌꯨꯝꯗ ꯊꯤꯜꯂꯛꯀꯅꯤꯗꯅ, ꯑꯗ ꯑꯩꯅ ꯀꯩꯅꯣꯝ ꯄꯤꯒꯦ ꯀꯧꯊꯣꯛꯂꯒ ꯑꯩꯅ ꯑꯃꯨꯛ ꯐꯥꯔꯒ ꯂꯧꯅꯤ, ꯑꯗꯩꯗꯤ ꯊꯔꯠ ꯋꯥꯔꯜ ꯋꯥꯔ ꯂꯩꯔꯦ ꯅꯨꯄꯥꯗꯨꯒ." ꯔꯣꯖꯔꯅ "ꯆꯦꯜꯂꯨꯔꯕꯤꯗꯣ ꯑꯃꯨꯛ ꯂꯧꯗꯣꯏꯕ?" ꯖꯦꯀꯣꯕ ꯅꯨꯄꯤ ꯌꯥꯎꯔꯤ ꯀꯥꯎꯊꯣꯛꯇꯅ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯅꯨꯄꯥ ꯃꯁꯦꯜꯒꯤ ꯀꯥꯔꯟꯗꯨ ꯉꯥꯡꯉꯛꯏ꯫ "ꯃꯤꯅꯥꯏ, ꯅꯪꯅ ꯅꯇꯨꯗꯣ ꯍꯛꯆꯥꯡꯗ ꯅꯨꯡꯁꯤꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ, ꯊꯋꯥꯏꯗꯨꯗꯅꯤ ꯅꯨꯡꯁꯤꯔꯤꯁꯦ." ꯔꯣꯖꯔꯅ "ꯑꯦ, ꯍꯦꯟꯃꯟꯗ꯭ꯔꯥ ꯏꯇꯨ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯠꯂꯤꯁꯤꯕꯣ." ꯖꯦꯀꯣꯕꯅ "ꯑꯦ, ꯁꯣꯔꯤ ꯇꯣꯟ ꯚꯥꯏ." ꯔꯣꯀꯤꯅ "ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯅꯣꯏꯁꯤꯗꯤ." ꯂꯨꯁꯤꯅ "ꯅꯨꯄꯥ ꯅꯣꯏꯁꯦ ꯑꯗꯨꯝꯕꯩ ꯋꯥꯔꯤꯗ ꯁꯥꯟꯅꯕ꯭ꯔꯣ?" ꯖꯦꯀꯣꯕꯅ "ꯍꯦꯔꯥ, ꯉꯁꯤꯗꯅꯤ." ꯇꯣꯟꯅ "ꯁꯣꯏꯗ꯭ꯔꯦ, ꯅꯣꯏꯅꯕꯣ." ꯔꯣꯖꯔꯅ "ꯑꯁ, ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯖꯨꯠ ꯆꯥꯗꯕꯩ ꯇꯥꯏꯞꯇ." ꯇꯣꯟꯅ "ꯖꯨꯠ ꯌꯥꯝ ꯆꯥꯕꯣꯏꯔꯦ ꯁꯣꯝꯁꯦ." ꯔꯣꯖꯔꯅ "ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯏꯁꯤꯅ? ꯑꯣꯏ ꯗ꯭ꯔꯥꯏꯚꯔ, ꯊꯦꯡꯃꯨ ꯊꯦꯡꯃꯨ, ꯏꯇꯨ ꯁꯥꯎꯔꯦ." ꯖꯦꯀꯣꯕꯅ "ꯑꯗꯨꯐꯥꯎ ꯊꯦꯝ ꯍꯩꯇ꯭ꯔꯒ ꯀꯃꯥꯏ ꯀꯣꯏꯅꯤꯡꯉꯤꯅꯣ?" ꯔꯣꯀꯤꯅ "ꯑꯁ, ꯌꯥꯔꯦꯕ." ꯂꯨꯁꯤꯅ "ꯁꯣꯝꯁꯤꯅ ꯌꯥꯝ ꯂꯦꯝꯕꯩ ꯋꯥꯔꯣ?" ꯔꯣꯀꯤꯅ "ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ?" ꯖꯦꯀꯣꯕꯅ "ꯌꯥꯝ ꯑꯣꯏꯅꯔꯛꯀꯅꯨꯗ, ꯑꯩ ꯌꯥꯎꯔꯤꯁꯤ ꯈꯪꯗ꯭ꯔꯣ." ꯃꯣꯏꯔꯥꯡ ꯌꯧꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨ ꯌꯦꯡꯂꯨꯔꯒ ꯍꯟꯅꯔꯛꯂꯦ꯫ ꯊꯃꯣꯏꯗ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯇꯝꯖꯔꯨꯏ, ꯑꯗꯨꯕꯨ ꯌꯥꯕꯤꯔꯛꯇꯧꯕ ꯃꯤꯅ ꯍꯩꯅꯗ꯭ꯔꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨ ꯐꯅ ꯍꯥꯏꯕꯩ ꯋꯥꯅꯤ, ꯏꯀꯥꯏꯕꯗꯤ ꯈꯪꯕꯅꯤꯅ ꯑꯅꯝ ꯀꯜꯂꯨꯗ꯭ꯔꯦ꯫ ꯆꯍꯤꯁꯨ ꯅꯧꯏ, ꯃꯇꯤꯛ ꯆꯥꯈꯤꯒꯦ ꯈꯟꯕꯩꯔꯥ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯂꯨꯗ꯭ꯔꯦ꯫ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ 12 ꯀꯥꯔꯛꯄꯗꯒꯤ ꯂꯩꯔꯦ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝ ꯑꯣꯏꯔꯁꯨ 12 ꯀꯥꯔꯛꯄꯅꯤꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯄꯥꯛꯅ ꯆꯠꯍꯟꯗ꯭ꯔꯦ꯫ ꯄꯦꯔꯦꯟꯁꯈꯩꯁꯨ ꯂꯧꯕ ꯂꯥꯛꯅꯗ꯭ꯔꯦ꯫ ꯒꯔꯜꯁ ꯍꯣꯁꯇꯦꯜꯗ ꯑꯦꯜꯁꯤꯅ "ꯅꯣꯏꯕꯨ ꯋꯥꯊꯤ ꯉꯥꯡꯕ ꯑꯣꯛꯇ꯭ꯔꯤꯕꯣ? ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯄꯥꯎꯅꯦ꯫ ꯋꯥꯔꯗꯦꯟ ꯆꯦꯛ ꯂꯥꯛꯑꯒ ꯑꯩ ꯉꯥꯡꯕ ꯌꯥꯎꯔꯗꯤ ꯅꯣꯏ ꯅꯁꯝꯁꯤꯡꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯅꯤꯀꯣ." ꯑꯕꯦꯝꯅ "ꯍꯣꯏꯍꯦ, ꯒ꯭ꯌꯥꯅꯦꯁꯣꯔꯤꯁꯤꯗꯤ." ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯋꯥꯔꯗꯦꯟ ꯂꯥꯛꯏ꯫ ꯋꯥꯔꯗꯦꯟꯅ "ꯍꯣ, ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯋꯣ, ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛꯇ ꯄꯥꯎꯀꯣ. ꯅꯣꯏ ꯔꯨꯝ ꯅꯝꯕꯔ 14ꯁꯦ ꯋꯥꯔꯤꯗ ꯁꯥꯟꯅ ꯂꯩꯔꯝꯅꯤ, ꯅꯣꯡꯇ ꯂꯥꯏꯔꯤꯛꯇꯤ ꯅꯁꯥꯅ ꯈꯪꯅ ꯄꯥꯔꯨꯅꯨ." ꯃꯣꯏ ꯃꯉꯥꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯋꯥꯔꯗꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯨꯄꯥꯅ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯂꯨꯅ ꯅꯥꯟꯅ ꯂꯩꯌꯨꯅꯦ. ꯅꯐꯤ ꯅꯔꯣꯜꯒꯁꯦ ꯐꯖꯅ ꯊꯨꯞꯄꯒ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ? ꯐꯃꯨꯡꯒꯁꯦ ꯑꯦꯜꯁꯤ ꯃꯊꯟꯇꯅꯤ ꯅꯥꯟꯅ ꯊꯝꯃꯤꯁꯦ, ꯅꯣꯏ ꯃꯔꯤꯅ ꯀꯩꯗꯧ ꯂꯩꯒꯦ?" ꯇꯣꯟꯅ "ꯃꯦꯗꯥꯝ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ, ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ." ꯋꯥꯔꯗꯦꯟꯅ "ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯋꯥꯔꯤꯅꯣ? ꯆꯥꯛ ꯆꯥꯗꯧꯁꯨ ꯋꯥꯠꯂꯤ, ꯂꯥꯏꯔꯤꯛꯇꯣ ꯄꯥꯎꯀꯣ. ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ." ꯋꯥꯔꯗꯦꯟꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯦꯜꯁꯤꯅ "ꯀꯂꯛ ꯄꯦꯜꯂꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯋꯥꯊꯤ ꯉꯥꯡꯅ ꯂꯩꯌꯨ. ꯅꯨꯄꯥꯗꯤ ꯀꯣꯏꯅꯤꯡꯉꯤ, ꯐꯃꯨꯡ ꯐꯥꯎ ꯂꯣꯏꯁꯤꯟꯕ ꯇꯜꯂꯤꯁꯤꯡꯗꯨꯒ ꯆꯃꯣꯠꯅꯕꯤꯁꯤꯡꯁꯤꯗꯤ." ꯑꯕꯦꯝꯅ "ꯏꯃꯥꯅ ꯁꯨꯝ ꯇꯧꯔꯛꯄꯅꯤꯅ ꯇꯜꯂꯤꯕꯅꯤꯅꯦ ꯚꯥꯏ. ꯁꯤꯇꯥ ꯁꯪꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯁꯤ ꯂꯥꯛꯑꯣ." ꯑꯦꯜꯁꯤꯅ "ꯁꯤꯇꯥ ꯁꯪꯕꯤꯁꯦ ꯍꯌꯦꯡꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯛꯈꯤꯅꯤ, ꯍꯧꯖꯤꯛꯇꯕꯨ ꯍꯨꯗ ꯍꯦꯟꯅ ꯈꯥꯔꯁꯨ."
Somda boys hostel dana kamdauri. Roger na, bye, warden la ani, hogolo, like say, nahakta ki pauda. Rocky na, firol ga say, gyan min dati. Oi, hapu subo, nang say bida, akoy si yorok to ini. Jacob na, kung ba nam tere lay minaba, han ngakta ni na, lab da sata minaba taba. Da sata ba pam draga na, noy karalushin biro dana. Hainari ngay to da, warden la i. Warden na, ama sina kambay lay na narabo. Jacob na, inspection lakpiri. Welcome. Ay isa nung haiti. Sak lo haudri ba? Jacob ki amumu. Parak-parak po wangang duda. Nupa mari dudi. Loire pakat pada. Warden na. Noi room se. Mi kway ustaban number 1. Principal kada lao. Wari sana si. Jacob na. Oh. Hanbira mo. Prem, Rocky, Roger, amadi pari. Ihun sudre. Nupa mari duna. Jacob tu hamungday chintu oga. Principal kada pure. Principal na. Chango. Warden na. Sir, ngang balaw di. Anam yung kali. Makoy room si. Principal na. Chumro hari se. Jacob na. Sir, ay kok yam ngawe na ngahaghipan ni. Ada sir na hawalo. Ay ripaw hay baduda. Ay ngahaktang tungkige. Kok ngawe na hayriban ni. Mi usitiyan na principal kada lao hayramaga chatkiban ni. Warden na. Oy, nachintino. Chaklo hawrabra kay na yung usitan na nachinto kumakpa na tra. Roger na. Hera. Pau ahen bagadi tamsan naroi sida akhoi su loina tahawi. Rocky na akhoi su ngasai na hodolaga laik tu pamina ba yaina akhoi mari paraga mana tumido makok ngawe haibe pothahan bani. Prem na ngasi phau sarsana jawada usitaba oidaba wadi ngangdriba khanjai. Warden na kya da masin thiriba angang singno chapka manai ne. Pari na manaba manadaba wanate achumba singbodo haijabani. Talaktuda Jacob lamay da pamthaki. Rocky na, bye. Jacob na, ay cook siya, yung ngawre sir. Principal na, hey, karatap na pusin biyo, aduga po talo. Sanasaw ba, nang sumatang sada na complain lakan, atay ato parang sindu, check to uso. Rocky ningti na po silaga po talo. Nakoy su, larik pao ko, chak tu room duda pulap, chaminaro, matanda tato ka no. Warden na, funny sir. Rocky na, yes sir. Makoy mari jangdana Jacobu kala thangsilai thongdu lonsilaga Prem na ingit tawrai mari mak chapmana na Jacob tu khara wangna thangalaga makhada pulap makhudu thangdo oga thadarai. Jacob na ayo chandan laba sa ayo ningda loi kai re. Roger na chala kapur haisini. Rocky na oida pulap ngangbai nongmadi sanjin ha kai na jaba soidrabani. Jacob na chalo hai gadha sa April Fool da pokwa khoi mangadi Gadar Padargi Hingurona Isona Tadorabani. Parina, Adubadi Chumi, Masipa Okui Mangase, Urana Padribani. Jacob na, Aduneba, Hang Pisu, Gadatoraga, Tiensiko. Rosanna, Trianina. Somda, Girls Hostel Dana. Tona, Bye, ID Roser Se, Yamusi, Kaina Bangam Tomadi, Nauras at Tomali, Maka Kaina Credi. Jana. Asing bani bai khara mangaw thizarasu yam chami makoi party se abemna hoi bema khara mangaw thiba mathong cha daba man nu pasing sina mehela bani phabase yengbada mong hadaba gyan taba sa banu pasing sina hen bani oktaba. Lucina correct. Elsina nupana hagi wari natradi noi atopa wari leitrabo. Lucina nang ne henduni akhoi de nusiba masak khangla kanda ngawbase. Elsina hoi Henzage, no mayamde, Hausikti, Nakori. Abena, Jacob as Pabasibu, Yadrisibu, Angapani. Tona, Aduni, Masatsu Pazai, Nisasu Sade, Emile Matani, Masibu, Musibi line Tatagapolo Procandi. Elsina, line to Visa, Matang Matam Naye, Musinu Walda, Yamlupase, Canada Basulevani, Kanzelu, Hanuraga, Yehitange, Pangloiko, student or in Matam the D, study the Nakoxindo, Kratado. Lapta lai tung do saruk. Janna bema nang college di arts tam aduga lo tam chalu nangonda lakpa case khudima mai pakni maridu punna noi. Elsi mayam de maching su phatte anam su kali mahakna khangi ba wakhal pakna hongde thamoi chet panupi ni mayamna nusin ngolda tawbadu manungta yauruge khande. Numitu hokre no ngalaga Class yaunaba may loisinaraga thorai.
Rocky na, Lucy, say. Lucy na, singat pa loira ba? Rocky na, loire, Horen practical yaudin na tro. Lucy na, yauni ye. Rosa na, si Daddy 12 exam kuidrabani na, wina kaina tare ne. Don na, matam kredi kaina rasu, DM da punna tamsidana. Rosa na, tamdradi kaino. Pari na, Elsie nandi kai tamdoino. Elsie na, GP da. Jacob na, why sange? Elsie na, no miyamga puningdre, ay di angawbi niya. Jacob na, aya, yam nungay di, masa kangzara mali. Elsie na, hoy, ay kangzay, ay siya, no miyamga mana di haiba. Jacob na, adu kangzari do, paye, na yung kapalo no. Elsie na, yung di pani, matang sara kanda. Jacob na, kay nung asidi, numisi kadom day torok sano, natraga normal guri jara pro. Elsie, makatadi, tumina dumle, masagi bench da, pamnakre. Doon na, kay no bay, nang haidubo, yari ko, jibi de tamba, DM da, punatam si hainaraga. Elsie na, bay, saw no, ay jibi de tamni, mersu, adum maramak da punse. Jacob, somda, kay no maisibo, asing be jibi da, tamdoy zalo. Prem na, matang zada na, parakto, yampu, mi nungay roi, kem kangdi. Jacob na, kay no he, Nuina kangdaba khara lere nungsinnabasu phangdrabanina khatnaraga isu thamoise benjaini adui khatna horubani asumaina normal oiramidi aisu khangudre Roserna mana ngasi normal oire sibu thamoidu kuch hota he oira jalo Jacobna oirambasi ai aibu kahona pyar he hajil rosira Rokina noi wari se dharkan oi he parina मुझे शादी करोगे है रुचो प्रेम ना अदैदी मैं प्रेम की दीवानी हूँ हाइजरकनी मंगादो हौना नोक्थोरई मखोइना नोक्पा उरगा अबेमना करिनो ngawrabo प्रेमना ngawri urubada nangbu Jacobna thamoi sisu lekrak manungda changkhre amuksu wawanu imeyamdu Belsu tadribanina section pundaba Silky hoi makhoi mamanabi mangam lai Silky na Jacob se ai phone number ni date 7 day di doin kainarani call tor oko yumda leirakanda Jacob tu LCD yingi LCD kesu thausa da gai laik tu putholaga paraga lei madu ubada Jacob na hoi toroke phone da nate noirom du su korake Silky na yaye lamdai da han hairoko Jacob na oh hairake Silky na adudi ai mu chalukige bel su tarani Jacob na hoi hoi bye nupi singdu chakre mayam du loina ngai LCD kesu thausa da na Rakesh physics ki notebook to amta piroba Rakesh na hoi hoi se lere LC ga Rakesh ka class to gi khwaidi lere heibani makhoi ani dari ki maramda he he tatu tasin tawbutu mayam su loina khangi Jacob khaktani khara sauningba Jacob na dari heitaba akhoi ga su khara tatu tasin tawsidana ai badang sum polidu kai gina LC na heitaba noi masel tatu tasin taw yam yelakan Jacob na ngasai normal guri du mayak loi khrabo thumandro mayam du loina noi bel su tare oja sanglak padai tumi leinare roll koraga laik tak pa hokre LC su exam kuidrabanina Jacob ka pakno onsina rodre mathauda punim jangkhre Jacob su madu khangbanina masu study da mai onjinkhre exam kuidrabanina mayum da loina leinare atai marup sing du su loina mahida puning changkhre Jacob ka Roger ga su hojikti namfel quarter da leire exam mayagi mahi phone da wispine Jacob na don da call torme don na hello bye Jacob na bye LC gi phone number da pibiro don na pibudi birake ado call bu tawa ngamjagadra Jacob na laibak chang yengage don na hoi WhatsApp tawgrabane Jacob na thanks kaidoromino nangbo don na dari paramani nangdi Jacob na aisu dari paramani ada ngasidi mayam miss tawre don na akhoi dudi aiga se miss tawbidu zalo week ama phari phone tawtaba Jacob na nangna exam yagi lai pau kona pau khongasi hai na don na
ꯍꯣꯏ ꯍꯥꯏꯕꯨꯗꯤ ꯍꯥꯏꯌꯦ ꯖꯦꯀꯣꯕꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯕ ꯏꯟꯕꯩꯅꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯅꯨ ꯀꯩꯅꯣ ꯗꯣꯟꯅ ꯇꯧꯗꯦꯗ ꯖꯦꯀꯣꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯗꯨꯗ ꯗꯥꯎ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯗꯣꯟꯅ ꯍꯣꯏ ꯍꯣꯏ ꯒꯨꯗ ꯂꯛ ꯚꯥꯏ ꯐꯣꯟ ꯊꯝꯈꯤꯕꯒ ꯖꯦꯀꯣꯕ ꯑꯦꯜꯁꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯔꯤꯡꯗꯤ ꯆꯠꯂꯦ ꯑꯁ ꯃꯤꯍꯨꯜꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯀꯣꯜꯗꯨ ꯐꯠ ꯑꯃꯨꯛ ꯀꯛꯊꯠꯂꯦ ꯖꯦꯀꯣꯕ ꯃꯊꯟꯇ ꯈꯜꯂꯤ ꯍꯦꯔꯥ ꯅꯨꯄꯥꯅ ꯇꯗꯧꯅ ꯆꯩꯔꯛꯑꯦ ꯑꯃꯍꯥꯅꯤ ꯆꯩꯔꯛꯇ꯭ꯔꯦ ꯑꯃꯍꯥꯅꯤ ꯑꯩꯒꯤ ꯑꯣꯏꯗꯧ ꯂꯩꯔꯁꯤꯕꯨ ꯍꯣꯏꯗꯦꯍꯦ ꯃꯄꯨꯒꯤꯗꯤ ꯍꯥꯏꯔꯒ ꯑꯦꯜꯁꯤꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯏ ꯑꯦꯜꯁꯤꯅ ꯍꯜꯂꯣ ꯖꯦꯀꯣꯕꯅ ꯍꯣꯏ ꯃꯥ ꯑꯦꯜꯁꯤꯅ ꯍꯜꯂꯣ ꯀꯅꯥ ꯖꯦꯀꯣꯕꯅ ꯀꯩꯗꯧꯔꯤꯒꯦ ꯑꯦꯜꯁꯤꯅ ꯀꯅꯥꯅꯣ ꯁꯣꯝꯕꯣ ꯖꯦꯀꯣꯕꯅ ꯅꯪꯒꯤ ꯗꯨꯁꯃꯟꯗꯨꯅꯦ ꯑꯦꯜꯁꯤꯅ ꯌꯦꯛꯅꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯩ ꯖꯦꯀꯣꯕꯅ ꯑꯁ ꯑꯦꯛꯖꯥꯝꯒꯤ ꯋꯤꯁ ꯄꯤꯔꯛꯑꯔꯣꯏꯗ꯭ꯔꯣ ꯑꯦꯜꯁꯤꯅ ꯌꯦꯛꯅꯕꯗꯕꯨ ꯀꯃꯥꯏꯅ ꯋꯤꯁ ꯄꯤꯗꯣꯏꯅꯣ ꯖꯦꯀꯣꯕꯅ ꯅꯪꯁꯦ ꯊꯃꯣꯏꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤ ꯑꯦꯜꯁꯤꯅ ꯍꯧꯖꯤꯛꯇ ꯈꯪꯉꯛꯏꯔꯣ ꯖꯦꯀꯣꯕꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯉꯩꯗ ꯁꯥꯎꯅꯔꯁꯨ ꯆꯩꯅꯔꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯅꯔꯕꯅꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯊꯦꯡꯅꯅꯤ ꯇꯝꯕ ꯉꯝꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯐꯣꯟ ꯇꯧꯔꯛꯄꯁꯤꯗꯤ ꯃꯔꯨꯞ ꯑꯃꯅꯤ ꯈꯜꯂꯒ ꯐꯖꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯄ ꯀꯌꯥꯃꯨꯛ ꯀꯥꯏꯔꯒꯦ ꯑꯦꯜꯁꯤꯅ ꯄꯛꯇꯦꯍꯦ ꯆꯒꯠꯂꯥꯏ ꯆꯨꯕ ꯅꯪꯅ ꯏꯃꯣꯒ ꯇꯥꯔꯛꯀꯅꯨ ꯖꯦꯀꯣꯕꯅ ꯐꯔꯦ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯗ꯭ꯔꯗꯤ ꯇꯧꯔꯛꯀꯦ ꯄꯥꯏꯔꯛꯇ꯭ꯔꯁꯨ ꯋꯥꯔꯧꯖꯔꯣꯏ ꯖꯦꯀꯣꯕ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯑꯩꯅ ꯅꯪꯕꯨ ꯑꯁꯦꯡꯕꯃꯛꯇ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯃꯩꯆꯥꯛꯁꯦ ꯅꯪꯁꯨ ꯅꯣꯡꯕꯨꯗꯤ ꯐꯥꯎꯔꯛꯈꯤꯅꯤꯀꯣ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯅꯪꯕꯨ ꯑꯣꯠꯂꯣꯏꯌꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯅꯤ ꯃꯩꯆꯥꯛꯁꯨ ꯄꯤꯔꯣꯏ ꯁꯣꯝꯗ ꯑꯦꯜꯁꯤꯁꯨ ꯃꯊꯟꯇ ꯈꯜꯂꯤ ꯀꯔꯤꯅꯣ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯗꯈꯩ ꯊꯝꯈ꯭ꯔꯤꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯅꯨꯡꯁꯤꯔꯝꯗꯕ ꯌꯥꯏ ꯃꯗꯨ ꯑꯩ ꯈꯪꯗꯦ ꯈꯪꯂꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯊꯃꯣꯏ ꯀꯜꯂꯦ ꯍꯥꯏꯒꯦꯔꯥ ꯍꯤꯡꯆꯥꯕꯤ ꯈꯣꯠꯆꯥꯕꯤ ꯍꯥꯏꯒꯦꯔꯥ ꯍꯥꯏꯖꯧ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯔꯣ ꯍꯦꯛꯇ ꯌꯦꯁ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯌꯥꯝ ꯍꯣꯡꯕꯩ ꯇꯥꯏꯞꯇ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯅꯈ꯭ꯔꯦ ꯃꯈꯣꯏ ꯃꯔꯨꯞꯁꯤꯡꯗꯨ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯩ ꯀꯣꯏ ꯆꯠꯁꯤ ꯍꯥꯏꯅꯔꯦ ꯑꯦꯜꯁꯤꯁꯨ ꯃꯗꯨ ꯐꯥꯎꯗꯤ ꯆꯠꯇ꯭ꯔꯗꯤ ꯐꯖꯔꯔꯣꯏ ꯈꯟꯅ ꯃꯥꯁꯨ ꯆꯠꯄ ꯌꯥꯎꯔꯦ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯑꯦꯜꯁꯤꯒ ꯖꯦꯀꯣꯕꯀ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯦ ꯁꯦꯟꯗ꯭ꯔꯥꯔꯣꯝꯗ ꯄꯨꯂꯞ ꯍꯥꯏꯊꯔꯛꯏ ꯃꯐꯝꯗꯨ ꯌꯧꯕꯒ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯨꯔꯒ ꯃꯈꯣꯏ 10ꯃꯛ ꯄꯨꯂꯞ ꯐꯝꯂꯒ ꯆꯥꯃꯤꯟꯅꯔꯤ ꯇꯣꯟꯅ ꯍꯤ ꯇꯣꯡꯅꯤꯡꯗ꯭ꯔꯣ ꯚꯥꯏ ꯖꯟꯅ ꯇꯣꯡꯅꯤꯡꯉꯦ ꯑꯕꯦꯝꯅ ꯇꯣꯡꯉꯨꯁꯤ ꯂꯥꯛꯑꯣꯍꯦ ꯅꯨꯡꯁꯤꯅ ꯚꯥꯏ ꯂꯥꯛꯑꯣ ꯑꯦꯜꯁꯤꯅ ꯑꯁ ꯑꯩ ꯇꯜꯂꯤ ꯀꯤꯖꯩꯌꯦ ꯚꯥꯏ ꯑꯩ ꯂꯩꯍꯧꯒꯦ ꯔꯣꯀꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯣꯡꯉꯒꯦꯀꯣ ꯃꯌꯥꯝꯗꯨ ꯃꯔꯤ ꯆꯠꯄ ꯍꯧꯔꯛꯄꯗ ꯔꯣꯖꯔꯅ ꯀꯩꯅꯣ ꯅꯪꯁꯨ ꯏꯟꯅꯔꯛꯏꯁꯤꯅ ꯖꯦꯀꯣꯕꯅ ꯀꯩꯅꯣ ꯑꯩꯁꯨ ꯍꯤ ꯇꯣꯡꯗꯣꯏꯅꯤ ꯄ꯭ꯔꯦꯝꯅ ꯍꯦꯔꯥ ꯅꯥꯞ ꯆꯥꯗꯕ ꯑꯃꯁꯦ ꯃꯊꯟꯇ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ ꯖꯦꯀꯣꯕꯅ ꯃꯥꯅ ꯊꯣꯛꯄ ꯃꯥꯏ ꯂꯩꯖꯍꯧꯅꯤ ꯀꯣꯏꯒꯦꯁꯨ ꯌꯥꯗꯕꯁꯤꯕꯨ ꯔꯣꯀꯤꯅ ꯌꯦꯡꯅꯤꯡꯗꯦꯀꯣ ꯚꯥꯏ ꯅꯪ ꯂꯩꯔꯝꯃꯣ ꯖꯦꯀꯣꯕ ꯎꯄꯥꯏ ꯂꯩꯇꯦ ꯁꯥꯎꯔꯒ ꯂꯩꯍꯧꯔꯦ ꯑꯦꯜꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯖꯦꯀꯣꯕꯅ ꯅꯊꯟꯗ ꯂꯩꯍꯧꯕ ꯀꯤꯕ꯭ꯔꯣ ꯑꯦꯜꯁꯤꯅ ꯀꯤꯗꯦ ꯖꯦꯀꯣꯕꯅ ꯑꯗꯨꯏꯗꯤ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯍꯤ ꯇꯣꯡꯅꯤꯡꯉꯤ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯏ ꯚꯥꯏ ꯑꯁꯤꯗ ꯍꯦꯛꯇ ꯐꯝꯂꯒ ꯊꯛꯀꯥꯏꯔꯨꯔꯁꯤ ꯖꯦꯀꯣꯕꯅ ꯑꯁ ꯍꯦꯔꯣ ꯃꯌꯥꯝ ꯂꯥꯛꯑꯦ ꯂꯩꯍꯧꯈꯤꯗꯣꯏꯔꯣ ꯑꯦꯜꯁꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ 4-5ꯗꯨ ꯎꯕꯗ ꯃꯈꯣꯏ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯖꯦꯀꯣꯕꯅ ꯑꯥ ꯃꯈꯥꯗ ꯍꯤ ꯇꯣꯡꯕ ꯆꯠꯈ꯭ꯔꯦ ꯑꯦꯜꯁꯤꯅ ꯍꯣꯏ ꯆꯠꯂꯁꯦ ꯖꯦꯀꯣꯕꯅ ꯀꯩꯅꯣ ꯌꯨꯝꯗꯔꯣ ꯑꯦꯜꯁꯤꯅ ꯅꯠꯇꯦ ꯃꯈꯣꯏ ꯃꯅꯥꯛꯇ ꯖꯦꯀꯣꯕꯅ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤ ꯊꯥꯐꯝꯗꯨ ꯇꯥꯅ ꯂꯥꯛꯃꯤꯟꯅꯔꯦ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗꯗꯤ ꯃꯣꯏ 9ꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯖꯦꯀꯣꯕꯅ ꯀꯤꯔꯁꯨ ꯀꯤꯔꯨꯅꯨ ꯀꯟꯕꯤꯅꯕ ꯑꯩ ꯌꯥꯎꯔꯤ ꯅꯊꯟꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯂꯥꯛꯑꯣ ꯑꯦꯜꯁꯤꯅ ꯅꯪ ꯏꯔꯣꯏꯕ ꯍꯩꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯍꯣꯏ ꯍꯩꯌꯦ ꯍꯤ ꯊꯥꯐꯝꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯅ ꯁꯤꯒꯤ ꯍꯤ ꯃꯆꯥꯁꯦ ꯑꯣꯏꯅ ꯇꯣꯡꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯇꯣꯔ ꯕꯣꯠꯁꯦ ꯑꯣꯏꯅ ꯇꯣꯡꯗꯣꯏꯔꯣ ꯖꯦꯀꯣꯕꯅ ꯍꯤ ꯑꯣꯏꯅ ꯇꯣꯡꯒꯦ ꯑꯦꯜꯁꯤꯅ ꯕꯣꯠ ꯑꯣꯏꯅ ꯇꯣꯡꯁꯦ ꯖꯦꯀꯣꯕꯅ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯦꯜꯁꯤꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯤꯗꯨ ꯇꯣꯡꯂꯒ ꯆꯩꯗꯨꯅ ꯏꯁꯤꯡꯗꯨꯗ ꯈꯔ ꯑꯣꯠꯄ ꯍꯧꯔꯦ ꯈꯔ ꯆꯠꯂꯒ ꯖꯦꯀꯣꯕ ꯌꯥꯝ ꯀꯥꯛꯅ
ꯑꯩ ꯏꯔꯣꯏꯕ ꯍꯩꯇꯦꯀꯣ ꯇꯥꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯃꯤꯟꯅꯕ ꯇꯥꯕ ꯑꯦꯜꯁꯤ ꯈꯔꯒ ꯄꯥꯈꯠꯂꯤꯉꯩꯗꯨꯗ ꯄꯦꯔꯤ ꯄꯦꯔꯤ ꯅꯪꯕꯨ ꯍꯩ ꯍꯥꯏꯗꯥꯏꯅꯦ ꯖꯦꯀꯣꯕꯅ ꯇꯣꯡꯅꯤꯡꯃꯟꯕꯒꯤ ꯍꯥꯏꯖꯤꯟꯕꯅꯤꯗ ꯑꯦꯜꯁꯤꯅ ꯑꯗꯨꯗꯤ ꯍꯜꯂꯁꯦ ꯖꯦꯀꯣꯕꯅ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯦꯜꯁꯤꯅ ꯑꯩ ꯌꯥꯝ ꯀꯤꯔꯦꯕ ꯄ꯭ꯂꯤꯖ ꯍꯜꯂꯁꯦ ꯖꯦꯀꯣꯕꯅ ꯍꯣ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯍꯩꯔꯒ ꯅꯪ ꯃꯃꯥꯏ ꯂꯩꯔꯣꯗꯅ ꯑꯣꯠꯂꯣꯗꯅ ꯆꯩꯒꯗꯣ ꯑꯩꯗꯤ ꯇꯨꯝꯃꯦꯍꯦ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯖꯦꯀꯣꯕꯅꯤ ꯆꯩꯒꯗꯨ ꯑꯣꯠꯇꯒꯩ ꯍꯤꯗꯨꯗ ꯇꯨꯝꯃ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯦꯜꯁꯤꯗꯤ ꯂꯥꯎꯁꯤ ꯀꯗꯥꯏ ꯀꯞꯁꯤ ꯀꯗꯥꯏ ꯍꯤꯁꯨ ꯍꯣꯟꯕ ꯍꯩꯇ ꯍꯨꯃꯥꯡꯁꯨ ꯀꯥꯡꯉꯦ ꯏꯁꯤꯡꯗꯨ ꯎꯔꯒ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ ꯇꯞꯅ ꯄꯦꯔꯤ ꯄꯦꯔꯤ ꯑꯩ ꯌꯥꯝ ꯀꯤꯔꯕ ꯍꯜꯂꯁꯦꯕ ꯖꯦꯀꯣꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯑꯦꯜꯁꯤ ꯋꯥꯍꯩꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯠ ꯁꯨꯠ ꯀꯞꯄꯛꯏ ꯖꯦꯀꯣꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯤꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏ ꯑꯦꯜꯁꯤ ꯑꯣ ꯈꯣꯡꯒꯩ ꯀꯞꯄꯤ ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯌꯦ ꯖꯦꯀꯣꯕꯅ ꯍꯣ ꯑꯩꯁꯨ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯦꯜꯁꯤꯗꯤ ꯍꯤꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯅꯥꯀꯟ ꯅꯥꯀꯟ ꯄꯥꯏꯔꯒ ꯍꯤꯛ ꯀꯞꯄꯗꯨ ꯎꯔꯒ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ ꯑꯐꯥꯎ ꯈꯨꯠꯁꯥꯗꯨꯒ ꯁꯛ ꯈꯨꯀꯥꯛꯇꯨꯒ ꯁꯤꯗꯩ ꯅꯪ ꯀꯥꯎꯊꯔꯒ ꯍꯥꯠꯇꯣꯛꯎꯔꯣ ꯁꯤꯅꯤꯡꯕ꯭ꯔꯣ ꯑꯦꯜꯁꯤ ꯍꯤꯛ ꯂꯥꯎꯒꯩ ꯄꯥꯈꯠꯅ ꯑꯩ ꯂꯥꯜꯂꯦꯕ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦꯕ ꯃꯃꯥ ꯖꯦꯀꯣꯕꯅ ꯅꯨꯄꯤ ꯄ꯭ꯔꯄꯣꯁ ꯇꯧꯕꯁꯤꯗꯤ ꯃꯁꯤꯅ ꯃꯅꯨꯡꯉꯥꯏꯔꯦꯍꯦ ꯑꯗꯨꯗꯤ ꯑꯥꯏ ꯂꯚ ꯌꯨꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣꯗꯅ ꯅꯄꯥ ꯇꯧꯔꯤꯕꯣ ꯑꯦꯜꯁꯤ ꯀꯞꯄꯒ ꯑꯥꯏ ꯂꯚ ꯌꯨ ꯑꯥꯏ ꯂꯚ ꯌꯨ ꯑꯥꯏ ꯂꯚ ꯌꯨ ꯖꯦꯀꯣꯕꯅ ꯌꯥꯝ ꯅꯨꯡꯁꯤꯔꯕꯣꯏꯔꯦꯗ ꯁꯤꯔꯝꯗꯥꯏꯁꯤꯗ ꯑꯦꯜꯁꯤꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩ ꯁꯤꯕ ꯌꯥꯝ ꯀꯤꯌꯦ ꯖꯦꯀꯣꯕꯅ ꯆꯠꯂꯣ ꯍꯩ ꯃꯁꯛꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯑꯩꯅ ꯅꯪꯕꯨ ꯀꯃꯥꯏ ꯍꯥꯠꯇꯣꯏꯅꯣ ꯍꯣꯏ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯥꯠꯇꯣꯛꯑꯒ ꯉꯁꯥꯏꯅ ꯀꯥꯎꯊꯔꯝꯂꯅꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤꯅ ꯍꯥꯠꯄꯤꯔꯔꯣꯏꯕ ꯃꯌꯥꯝꯗꯨ ꯖꯨꯔꯥ ꯖꯨꯔꯥ ꯕꯣꯠ ꯊꯧꯔꯤꯉꯩꯗꯨꯗ ꯔꯣꯖꯔꯅ ꯑꯥꯗꯩꯁꯤ ꯖꯦꯀꯣꯕꯀ ꯑꯦꯜꯁꯤꯒ ꯅꯠꯇ꯭ꯔꯣ ꯇꯣꯟꯅ ꯃꯥꯅꯤ ꯍꯤ ꯇꯣꯡꯈꯤꯁꯦ ꯍꯥꯏꯔꯝꯕꯗꯨꯅ ꯀꯩꯗꯧꯔꯤꯕ ꯑꯁꯤꯗꯤ ꯁꯣꯝꯗ ꯖꯦꯀꯣꯕꯅ ꯃꯌꯥꯏꯁꯤꯗ ꯐꯝꯃꯨ ꯂꯥꯎꯑꯣ ꯑꯦꯜꯁꯤ ꯃꯌꯥꯏꯗꯨꯗ ꯐꯝꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯆꯩ ꯑꯅꯤꯗꯨꯅ ꯍꯤꯗꯨ ꯍꯣꯟꯕ ꯍꯧꯈ꯭ꯔꯦ ꯔꯣꯖꯔꯅ ꯃꯣꯏꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯍꯦ ꯑꯩꯈꯣꯏꯅꯤꯁꯨ ꯍꯤ ꯇꯣꯡꯖꯔꯝꯗꯧꯅꯤ ꯇꯣꯟꯅ ꯑꯌꯥ ꯑꯅꯤꯁꯤ ꯀꯩꯗꯧꯔꯤꯅꯣ ꯔꯣꯖꯔꯅ ꯈꯪꯗꯦꯕꯨ ꯀꯩꯀꯩ ꯇꯧꯗꯣꯏꯖꯥꯅꯣ ꯌꯦꯡꯕꯗ ꯀꯜꯂꯨ ꯇꯣꯟꯅ ꯃꯁꯛꯁꯤꯒ ꯔꯣꯖꯔꯅ ꯑꯁꯨꯃꯥꯏꯅ ꯐꯝꯅꯤꯡꯉꯩꯔꯣ ꯅꯪꯁꯨ ꯇꯣꯟꯅ ꯇꯥꯅꯤꯡꯗꯦꯍꯦ ꯋꯥꯊꯤꯗꯤ ꯔꯣꯖꯔꯅ ꯌꯥꯝ ꯉꯝꯕꯅꯦ ꯖꯦꯀꯣꯕꯁꯦ ꯇꯞꯁꯣꯏ ꯇꯧꯔꯝꯕꯅꯤ ꯅꯨꯄꯤꯁꯤꯗ ꯇꯣꯟꯅ ꯅꯪꯅ ꯈꯪꯕꯤꯔꯦꯕ ꯏꯕꯨꯡꯉꯣ ꯑꯃꯁꯦ ꯌꯥꯝ ꯀꯤꯒꯟꯕꯅꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅꯤ ꯃꯥꯅ ꯀꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯩ ꯃꯅꯥꯛꯇ ꯐꯝꯕꯤꯕ ꯑꯣꯏꯔꯝꯅꯤ ꯔꯣꯖꯔꯅ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯗꯞꯆꯥꯎꯗꯤ ꯅꯪ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕꯩꯅꯤ ꯁꯣꯝꯗ ꯔꯣꯀꯤꯅ ꯀꯩꯅꯣ ꯑꯥꯗꯩꯁꯦ ꯖꯦꯀꯣꯕꯀ ꯑꯦꯜꯁꯤꯒ ꯅꯠꯇ꯭ꯔꯣ ꯀꯣꯟꯅꯩꯔꯣ ꯃꯣꯏ ꯑꯅꯤꯒꯤꯁꯤꯕꯣ ꯂꯨꯁꯤꯅ ꯍꯦꯔꯥ ꯅꯃꯤꯠ ꯁꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯀꯥꯏꯗꯩ ꯀꯣꯟꯕꯅꯣ ꯖꯦꯀꯣꯕ ꯍꯤ ꯍꯣꯜꯂꯤꯁꯤ ꯎꯗ꯭ꯔꯣ ꯔꯣꯀꯤꯅ ꯑꯗꯨꯕꯨꯗꯤ ꯎꯏ ꯌꯥꯝ ꯅꯛꯅ ꯐꯝꯃꯤꯟꯅꯩꯁꯤꯕꯣ ꯂꯨꯁꯤꯅ ꯅꯪ ꯆꯥꯛꯏꯔꯣ ꯔꯣꯀꯤꯅ ꯍꯣꯏ ꯌꯥꯝ ꯆꯥꯛꯏ ꯄꯥꯝꯕꯤꯒꯦ ꯂꯥꯎꯁꯤꯗ ꯂꯨꯁꯤꯅ ꯑꯗꯩꯗꯤ ꯑꯩꯅ ꯑꯣꯏꯅ ꯀꯥꯎꯊꯔꯛꯂꯅꯤ ꯏꯔꯥꯛꯅꯅꯤ ꯔꯣꯀꯤꯅ ꯁꯃꯨꯗ꯭ꯔꯗ ꯏꯔꯣꯏ ꯉꯝꯕ ꯑꯩꯕꯨ ꯌꯥꯝ ꯏꯔꯥꯛꯅꯗꯧꯔꯤ ꯅꯪ ꯑꯣꯏꯅ ꯏꯔꯥꯛꯅꯒꯦꯔꯣ ꯐꯤल्मꯒꯤ ꯇꯥꯏꯞꯇ ꯑꯩ ꯑꯃꯨꯛ ꯀꯟꯕꯤꯒꯦ ꯂꯨꯁꯤꯅ ꯌꯥꯔꯦ ꯍꯟꯅꯕ ꯇꯧꯁꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯟꯅꯔꯛꯑꯦ ꯖꯦꯀꯣꯕꯀ ꯑꯦꯜꯁꯤꯒꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯦꯜꯁꯤ ꯇꯞꯅ ꯖꯦꯀꯣꯕꯅ ꯀꯩ ꯍꯥꯏꯒꯦ ꯅꯨꯡꯁꯤꯕꯤ ꯑꯦꯜꯁꯤꯅ ꯍꯜꯂꯁꯤ ꯖꯦꯀꯣꯕꯅ ꯋꯥꯔꯕꯣ ꯍꯤꯅ ꯑꯩꯅ ꯍꯣꯜꯂꯒ ꯑꯦꯜꯁꯤꯅ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯖꯦꯀꯣꯕꯅ ꯅꯨꯡꯁꯤꯕꯤꯅ ꯏꯅꯥꯛꯇ ꯐꯝꯂꯒꯕꯨ ꯋꯥꯕ ꯈꯪꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯍꯤ ꯍꯣꯜꯂꯒ ꯅ꯭ꯌꯨꯌꯣꯔꯛ ꯐꯥꯎ ꯆꯠꯂꯁꯨ ꯑꯩꯗꯤ ꯋꯥꯕꯤꯔꯣꯏꯉꯣ ꯑꯦꯜꯁꯤ ꯇꯞꯅ ꯅꯣꯛꯏ ꯖꯦꯀꯣꯕꯅ ꯇꯥꯐꯥꯠꯇ꯭ꯔꯦ ꯈꯔ ꯀꯟꯅ ꯅꯣꯛꯂꯛꯑꯣ ꯑꯦꯜꯁꯤꯅ ꯍꯜꯂꯁꯤꯕ ꯃꯈꯣꯏ ꯂꯣꯏꯅ ꯍꯜꯂꯝꯃꯅꯤꯌꯦ ꯖꯦꯀꯣꯕꯅ ꯍꯣꯏ ꯍꯜꯂꯁꯤ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯑꯦ ꯄ꯭ꯔꯦꯝꯅ ꯅꯨꯡꯁꯤꯅꯔꯕꯣ ꯖꯦꯀꯣꯕꯅ ꯑꯧ ꯂꯞ ꯁ꯭ꯇꯥꯔꯠ ꯍꯧꯔꯦ ꯄꯥꯔꯤꯅ ꯁꯤꯗꯧꯔꯦ ꯉꯥꯏꯕꯗ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯃꯤꯟꯅꯔꯛꯑꯦ ꯅꯨꯄꯤꯈꯩꯗꯨ ꯍꯥꯟꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯦ ꯔꯣꯖꯔꯅ ꯎꯕꯗ ꯈꯨꯋꯥꯗꯤ ꯉꯁꯥꯏꯗꯣ ꯖꯦꯀꯣꯕꯅ ꯋꯥꯕ ꯑꯣꯏꯔꯝꯃꯣꯏꯗ ꯀꯂꯛꯄ ꯑꯣꯏꯔꯝꯅꯤ ꯔꯣꯖꯔꯅ ꯀꯂꯛꯑꯦ ꯌꯥꯝ ꯀꯂꯛꯑꯦ
ꯈꯨꯡꯒꯪꯗꯣ ꯅꯪꯒꯤ ꯑꯃꯗꯨꯁꯨ ꯌꯥꯏꯅꯦ ꯖꯦꯀꯣꯕꯅ ꯀꯤꯃꯟꯗꯅ ꯌꯥꯏꯅꯦ ꯅꯨꯡꯁꯤꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯉꯁꯥꯏ ꯑꯥꯏ ꯂꯚ ꯌꯨꯗꯨꯁꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯗꯗꯤ ꯍꯥꯏꯍꯜꯂꯒꯦꯅ ꯙꯞ ꯇꯧꯕꯅꯤ ꯔꯣꯖꯔꯅ ꯑꯥꯏ ꯂꯚ ꯌꯨꯒ ꯍꯥꯏꯍꯜꯂꯤꯕꯣꯏꯔꯦ ꯅꯪꯗꯤ ꯋꯥ ꯖꯥꯠ ꯖꯥꯠꯅꯤꯍꯦ ꯏꯕꯣ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔꯗ ꯌꯧꯔꯛꯑꯦ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯪꯅꯈ꯭ꯔꯦ ꯕꯤꯃꯣꯂꯥꯅ ꯑꯕꯣꯡ ꯅꯪꯁꯤꯅ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯕꯣ ꯖꯦꯀꯣꯕꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯉꯁꯤꯒ ꯀꯣꯏꯔꯨꯕꯁꯤꯗ ꯕꯤꯃꯣꯂꯥꯅ ꯍꯌꯦꯡꯗꯤ ꯆꯠꯊꯣꯛꯀꯅꯨꯀꯣ ꯅꯣꯏ ꯑꯟꯇꯤ ꯔꯤꯇꯥ ꯍꯣꯏ ꯂꯥꯛꯀꯅꯤ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯀꯅꯤ ꯖꯦꯀꯣꯕꯅ ꯑꯁ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯔꯤꯇꯥ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯗ ꯀꯥꯁꯤꯡꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯍꯜꯂꯝꯃꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯁꯨ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯡꯗꯨꯅ ꯁꯦꯝ ꯁꯥꯍꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯤꯇꯥ ꯔꯇꯟ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯇꯣꯟꯁꯨ ꯄꯨꯔꯒ ꯂꯥꯛꯏ ꯕꯤꯃꯣꯂꯥꯅ ꯍꯩꯃꯥ ꯂꯥꯛꯑꯦꯗꯅ ꯆꯪꯉꯣ ꯔꯇꯟꯅ ꯑꯩꯈꯣꯏ ꯁꯔꯕꯨ ꯕꯤꯃꯣꯂꯥꯅ ꯂꯩꯌꯦ ꯉꯁꯤꯗꯤ ꯃꯤꯇꯤꯡ ꯑꯃꯗꯤ ꯂꯩꯕꯅꯤ ꯄꯨꯡ 2 ꯑꯗꯥꯏꯗ ꯋꯥꯠꯂꯤꯗ ꯔꯇꯟꯅ ꯑꯗꯨꯗꯤ ꯄꯨꯡ 2 ꯐꯥꯎ ꯂꯩꯊꯣꯛꯂꯒꯦ ꯕꯤꯃꯣꯂꯥꯅ ꯌꯥꯏꯌꯦ ꯏꯕꯦꯝꯃ ꯆꯪꯉꯛꯑꯣ ꯀꯩꯝ ꯀꯣꯏꯔꯨꯅꯨ ꯅꯌꯨꯝꯗꯤ ꯈꯟꯗꯣꯛꯎꯀꯣ ꯇꯣꯟꯅ ꯍꯣꯏ ꯑꯟꯇꯤ ꯔꯤꯇꯥꯅ ꯃꯃꯤ ꯀꯧꯅꯦ ꯅꯪꯕꯣ ꯇꯣꯟꯅ ꯍꯣꯏ ꯃꯃꯤ ꯕꯤꯃꯣꯂꯥꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯆꯥꯅ ꯃꯃꯤꯒ ꯀꯧꯔꯛꯄꯁꯦ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯕꯅꯤ ꯀꯣꯐꯤ ꯊꯛꯈꯤꯁꯤꯀꯣ ꯔꯤꯇꯥꯅ ꯍꯣꯏꯗ ꯉꯥꯏꯍꯥꯛꯁꯨ ꯉꯜꯂꯤ ꯕꯤꯃꯣꯂꯥꯅ ꯀꯅꯥ ꯂꯩ ꯀꯣꯐꯤ 5ꯗ ꯁꯦꯝꯃꯛꯑꯣ ꯅꯣꯏ ꯁꯔꯁꯨ ꯀꯧꯔꯛꯑꯣ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ ꯐꯅꯤ ꯃꯦꯗꯥꯝ ꯕꯤꯔꯃꯅꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯏ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯇꯣꯟꯅ ꯑꯧ ꯕꯕꯥ ꯕꯤꯔꯃꯅꯤꯅ ꯍꯩ ꯃꯃꯥ ꯏꯆꯥ ꯑꯕꯨꯡꯗꯨ ꯀꯧꯔꯨꯆꯣꯗꯅ ꯕꯤꯃꯣꯂꯥꯅ ꯐꯅꯤ ꯃꯣꯏꯕ ꯅꯣꯏ ꯐꯝꯃꯝꯃꯣ ꯑꯩ ꯏꯆꯥ ꯅꯨꯄꯥꯗꯣ ꯀꯧꯔꯨꯒꯦ ꯕꯤꯃꯣꯂꯥ ꯖꯦꯀꯣꯕꯀꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯕꯨꯡ ꯂꯥꯛꯑꯣ ꯅꯣꯏ ꯑꯟꯇꯤ ꯔꯤꯇꯥ ꯍꯣꯏ ꯂꯥꯛꯍꯧꯔꯦ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯏ ꯖꯦꯀꯣꯕꯅ ꯑꯁ ꯍꯩꯅꯔꯣꯏꯗꯣꯔꯤꯀꯣ ꯅꯣꯏꯁꯤꯅ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯆꯥꯔꯒꯦ ꯕꯤꯃꯣꯂꯥꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯤ ꯂꯥꯛꯏꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯄ꯭ꯔꯞ ꯍꯧꯒꯠꯂꯨ ꯂꯥꯛꯑꯣꯀꯣ ꯉꯥꯏꯔꯕꯅꯤ ꯑꯌꯨꯛ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯍꯦꯛ ꯂꯥꯛꯇ꯭ꯔꯗꯤ ꯖꯦꯀꯣꯕꯅ ꯑꯁ ꯍꯣꯏ ꯆꯠꯂꯝꯃꯣ ꯆꯕꯦꯡ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯥꯛꯑꯒꯦ ꯕꯤꯃꯣꯂꯥ ꯆꯠꯈ꯭ꯔꯦ ꯕꯤꯔꯃꯅꯤꯅ ꯅꯆꯥꯅꯨꯄꯥ ꯍꯦꯔꯣꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕꯣ ꯕꯤꯃꯣꯂꯥ ꯃꯃꯧ ꯑꯣꯏꯗꯣꯔꯤꯕꯤ ꯇꯣꯟꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯗ ꯉꯁꯥꯏꯅ ꯍꯧꯒꯠꯇꯅ ꯖꯣꯒꯤꯡꯒ ꯆꯠꯂꯨꯔꯕꯅꯤ ꯕꯤꯔꯃꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯤ ꯂꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯅ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯖꯦꯀꯣꯕꯁꯨ ꯕꯤꯠ ꯂꯩꯇ ꯏꯟꯗꯦ ꯃꯥꯟꯗꯦ ꯊꯣꯔꯛꯏ ꯔꯤꯇꯥꯅ ꯑꯕꯨꯡ ꯂꯥꯛꯑꯣ ꯏꯆꯥꯗꯤ ꯄꯥꯈꯪ ꯐꯥꯔꯦꯗꯅ ꯇꯣꯟꯗꯤ ꯖꯦꯀꯣꯕꯇ ꯌꯦꯡꯂꯨꯗꯦ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯑꯧ ꯑꯟꯇꯤ ꯇꯣꯟ ꯉꯛꯅ ꯍꯦꯔꯣꯅ ꯖꯦꯀꯣꯕ ꯕꯤꯃꯣꯂꯥꯅ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯇꯣꯟꯅ ꯑꯧ ꯃꯥꯃꯤ ꯈꯪꯅꯩꯌꯦ ꯔꯤꯇꯥꯅ ꯍꯩꯃꯥ ꯑꯩꯈꯣꯏꯗꯤ ꯈꯪꯕꯨ ꯈꯪꯅꯨꯗꯦ ꯅꯨꯡꯉꯥꯏꯔꯦꯗ ꯖꯦꯀꯣꯕꯅ ꯃꯥ ꯆꯥꯛ ꯆꯥꯗꯧ ꯋꯥꯠꯂꯤꯕꯣ ꯕꯤꯃꯣꯂꯥꯅ ꯂꯥꯝꯃꯕꯣ ꯉꯥꯏꯍꯥꯛ ꯉꯜꯂꯤꯅ ꯂꯩꯕꯅꯤ ꯖꯦꯀꯣꯕꯅ ꯂꯥꯝꯗꯦꯗ ꯀꯣꯟꯅ ꯆꯥꯁꯤ ꯇꯣꯟ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯗꯧ ꯌꯥꯝ ꯂꯩꯌꯦ ꯇꯣꯟꯅ ꯍꯣꯏ ꯖꯦꯀꯣꯕꯀ ꯇꯣꯟꯒ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯇꯣꯟꯅ ꯀꯥꯏꯗꯅꯣ ꯚꯥꯏ ꯖꯦꯀꯣꯕꯅ ꯂꯥꯡꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯄ꯭ꯔꯤꯌꯥꯅ ꯍꯩꯃꯥ ꯑꯕꯨꯡ ꯍꯥꯏꯒꯦ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯑꯃꯗꯣ ꯃꯥꯏ ꯀꯥꯗ ꯂꯩꯈꯤꯕ꯭ꯔꯣ ꯇꯞꯅ ꯉꯥꯡꯉꯛꯏ ꯄ꯭ꯔꯤꯌꯥꯁꯨ ꯇꯞꯅ ꯂꯩꯕꯅꯤ ꯔꯣꯖꯔꯗꯤ ꯀꯅꯥꯅꯣꯝꯒ ꯐꯣꯟꯗ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯣꯖꯔꯅ ꯌꯥꯗꯣꯏꯔꯣ ꯌꯥꯔꯣꯏꯗꯣꯏꯔꯣ ꯅꯨꯄꯤꯗꯨꯅ ꯑꯁ ꯑꯩ ꯈꯪꯗꯦ ꯔꯣꯖꯔꯅ ꯀꯩꯅꯣ ꯈꯪꯗꯦꯕꯣ ꯅꯨꯡꯁꯤꯔꯛꯄ ꯀꯨꯏꯔꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯑꯝꯇ ꯈꯟꯈꯤꯌꯦ ꯔꯣꯖꯔꯅ ꯑꯗꯨꯝ ꯈꯜ ꯂꯩꯔꯣꯀꯣ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯁꯤꯖꯔꯛꯏꯁꯦ ꯖꯦꯀꯣꯕꯅ ꯇꯣꯟꯕꯨ ꯔꯣꯖꯔ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯄꯨꯔꯛꯂꯒ ꯈꯪꯍꯟꯒꯦ ꯈꯜꯂꯨꯕꯅꯤ ꯔꯣꯖꯔꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯖꯦꯀꯣꯕ ꯇꯣꯟꯗ ꯌꯦꯡꯂꯛꯏ ꯇꯣꯟ ꯔꯣꯖꯔꯗ ꯃꯩ ꯍꯧꯒꯩ ꯌꯦꯡꯂꯒ ꯂꯩ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯖꯦꯀꯣꯕꯅ ꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯃꯉꯛꯇꯨ ꯍꯥꯏ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯨꯝ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯚꯥꯏ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ
ꯔꯣꯖꯔꯅ ꯐꯃꯨꯡꯗꯩ ꯃꯀꯣꯛꯇꯨ ꯂꯩꯊꯣꯛꯂꯒ ꯃꯈꯨꯠꯇꯨꯅ ꯐꯣꯟꯗꯨꯗ ꯄꯥꯏꯔꯒ ꯌꯦꯡꯉꯛꯏ. ꯑꯦ ꯀꯩꯅꯣ ꯊꯥꯕꯜ ꯆꯣꯡꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯥꯡꯗ ꯂꯦꯟꯅꯩꯔꯣ ꯌꯥꯝ ꯎꯁꯤꯠꯇꯦꯗ. ꯍꯦꯂꯣ ꯚꯥꯏ ꯊꯝꯃꯒꯦꯀꯣ. ꯗꯣꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯀꯔꯤꯒꯤ ꯚꯥꯏ ꯍꯥ ꯅꯪ ꯁꯥꯟꯅꯩ ꯋꯥꯔꯤꯗꯨ ꯑꯩ ꯂꯣꯏ ꯇꯥꯍꯧꯏ ꯈꯪꯉꯕ. ꯑꯩ ꯃꯥꯡꯗ ꯇꯧꯁꯤꯟꯅꯩ ꯅꯠꯇ꯭ꯔꯣ ꯚꯥꯏ ꯀꯥꯏꯅ ꯅꯇꯨ ꯀꯌꯥ ꯀꯣꯏꯒꯦ ꯅꯪ ꯑꯩꯁꯦ ꯐꯥꯒꯤꯔꯣ. ꯔꯣꯖꯔꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯚꯥꯏ ꯑꯦꯜꯁꯤꯌꯥ ꯅꯃꯥꯟꯅꯕꯤ ꯂꯥꯏ ꯇꯣꯡꯉꯛꯑꯦ ꯑꯩ ꯀꯥꯗ ꯑꯝꯇ ꯄꯥꯏꯌꯨꯁꯦ. ꯗꯣꯟ ꯉꯛꯅ ꯐꯣꯟꯗꯨ ꯂꯧꯔꯒ ꯍꯜꯂꯣ. ꯑꯦꯜꯁꯤꯅ ꯍꯩꯃꯥ ꯌꯥꯝ ꯉꯝꯃꯤ ꯅꯋꯥ ꯃꯌꯨꯝꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ. ꯗꯣꯟꯅ ꯑꯌꯥ ꯍꯤꯡꯆꯥꯕꯤꯌꯥ ꯖꯦꯀꯣꯕ ꯍꯣꯏ ꯃꯃꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯈꯪꯅꯩꯌꯦ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯅꯤ ꯑꯗ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯍꯣꯏꯗ ꯆꯠꯂꯨꯁꯦꯅ ꯂꯥꯛꯄꯅꯤ. ꯑꯦꯜꯁꯤꯅ ꯑꯣꯍꯣ ꯑꯗꯨꯒ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯔꯣꯖꯔꯗ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯔꯣꯖꯔꯒꯤ ꯑꯇꯣꯞꯄ ꯒꯔꯜꯐ꯭ꯔꯦꯟꯅꯦ ꯈꯜꯂꯤꯔꯕ. ꯗꯣꯟꯅ ꯈꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯀꯨꯏꯔꯦ ꯀꯥꯏꯅ ꯍꯥꯏꯈꯤꯗꯣ ꯇꯥꯍꯧꯏ. ꯑꯦꯜꯁꯤꯅ ꯌꯥꯝ ꯇꯨꯀꯠꯆꯩꯅ ꯅꯪꯗꯤ ꯖꯦꯀꯣꯕꯀꯤ ꯋꯥꯔꯤꯅꯤ ꯁꯥꯟꯅꯔꯝꯃꯤꯗꯣ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯍꯪꯕꯅꯤ. ꯗꯣꯟꯅ ꯏꯍꯦ ꯀꯅꯥ ꯈꯪꯖꯅꯤ ꯑꯩꯗꯤ ꯉꯁꯤꯁꯦ ꯕꯥꯏ ꯄꯤꯒꯦ ꯇꯧꯕꯅꯤ. ꯔꯣꯖꯔꯅ ꯋꯥ ꯋꯥ ꯑꯩ ꯈꯨꯅꯨꯡꯁꯤꯗꯣ ꯕꯥꯏ ꯄꯤꯗꯣꯔꯦ. ꯗꯣꯟꯅ ꯍꯣ ꯍꯧꯖꯤꯛꯇꯤ ꯄꯤꯔꯔꯣꯏꯌꯦ. ꯔꯣꯖꯔꯅ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯇꯨꯡꯁꯤꯜꯂꯛꯑꯣ. ꯖꯦꯀꯣꯕꯅ ꯑꯦꯜꯁꯤꯅ ꯑꯌꯥ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ. ꯗꯣꯟꯅ ꯔꯣꯖꯔꯒꯤ ꯃꯀꯣꯛꯇꯨꯗ ꯀꯛꯁꯤꯅ ꯍꯜꯂꯤ. ꯅꯃꯥꯏ ꯑꯗꯨ ꯊꯥꯏꯗꯣ ꯀꯩ ꯆꯥꯒꯦ ꯍꯥ. ꯔꯣꯖꯔꯅ ꯐꯥꯒꯤ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯕꯣ ꯑꯁꯦꯡꯕ ꯇꯨꯃꯤꯟꯅꯗꯧꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯅꯥꯏꯅꯦ ꯂꯝꯍꯨꯏ ꯃꯥꯟꯕꯤ. ꯖꯦꯀꯣꯕꯅ ꯍꯣꯏ ꯅꯊꯤꯕꯣꯡꯗꯣ ꯑꯩꯈꯣꯏꯗ ꯄꯤꯖꯒꯦ ꯏꯔꯨꯖꯧꯔꯣ. ꯔꯣꯖꯔꯅ ꯑꯁ ꯏꯟꯚꯥꯏꯠꯇꯨꯗ ꯄꯨꯛꯄꯨ ꯊꯜꯂꯦꯗ. ꯖꯦꯀꯣꯕꯅ ꯇꯣꯛꯑꯣ ꯑꯗꯨꯗꯤ. ꯔꯣꯖꯔꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯅꯨꯡꯁꯤꯕꯤ ꯏꯔꯨ ꯐꯠ ꯂꯨꯊꯣꯛꯂꯨꯒꯦ. ꯖꯦꯀꯣꯕꯅ ꯑꯣꯏ ꯇꯥꯋꯦꯜ ꯁꯦꯠꯂ ꯊꯣꯔꯛꯀꯅꯨ ꯕꯥꯠꯔꯨꯝꯗꯩ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯒ ꯊꯣꯔꯛꯑꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯇꯥꯋꯦꯜ ꯅꯥꯟꯊꯔꯛꯇꯅ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯗꯤ ꯐꯩ ꯑꯎꯕ ꯑꯩ ꯆꯣꯞꯄ ꯉꯝꯃꯔꯣꯏ. ꯔꯣꯖꯔꯅ ꯏꯁ ꯏꯇꯨ ꯃꯃꯥꯡꯁꯤꯗ ꯅꯪꯁꯤꯗꯤ. ꯖꯦꯀꯣꯕꯅ ꯍꯧꯖꯤꯛꯇ ꯇꯨꯝꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯗꯨꯗꯤ ꯏꯀꯥꯏꯗꯕ. ꯔꯣꯖꯔꯅ ꯌꯥꯔꯦ ꯅꯪ ꯑꯗꯥꯏꯗ ꯂꯦꯞꯄꯣ ꯑꯟꯗꯔꯋꯦꯌꯔꯁꯤꯅ ꯅꯃꯥꯏꯗ ꯅꯪꯁꯤꯜꯂꯛꯀꯅꯤ. ꯑꯦ ꯁꯣꯔꯤ ꯗꯥꯔꯂꯤꯡ. ꯔꯣꯖꯔ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯕꯥꯠꯔꯨꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ. ꯖꯦꯀꯣꯕꯅ ꯁꯨꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ. ꯏꯍꯦ ꯚꯥꯏ ꯀꯣꯐꯤ ꯊꯛꯁꯤꯔꯥ. ꯗꯣꯟꯅ ꯌꯥꯔꯅꯤꯗ. ꯖꯦꯀꯣꯕꯅ ꯂꯩꯔꯝꯃꯣ ꯑꯟꯇꯤ ꯄ꯭ꯔꯤꯌꯥꯗ ꯂꯣꯜꯍꯜꯂꯨꯒꯦ. ꯖꯦꯀꯣꯕ ꯊꯣꯛꯈ꯭ꯔꯦ. ꯗꯣꯟ ꯉꯁꯥꯏꯈꯩ ꯅꯣꯛꯅꯤꯡꯂꯒ ꯂꯩꯕꯅꯤ. ꯖꯦꯀꯣꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯅꯣꯛꯏ. ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯂꯛꯂꯒ ꯇꯥꯋꯦꯜꯗꯨꯒ ꯌꯥꯝ ꯀꯥꯛꯅ ꯔꯣꯖꯔꯅ ꯃꯈꯨꯠꯇꯨ ꯈꯜꯂꯛꯏ. ꯑꯣꯏ ꯗꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯀꯩꯅꯣ. ꯔꯣꯖꯔꯅ ꯏꯔꯨꯖꯁꯤ ꯂꯥꯛꯑꯣ. ꯗꯣꯟ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯒ ꯐꯨꯒꯦꯅ ꯄ꯭ꯔꯞ ꯍꯧꯒꯠꯄꯗ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯟꯈ꯭ꯔꯦ. ꯗꯣꯟꯅ ꯅꯪ ꯌꯥꯝ ꯍꯧꯖꯅꯨ ꯍꯧꯗꯣꯡꯁꯤꯗꯤ. ꯔꯣꯖꯔꯅ ꯏꯔꯨꯖꯗ꯭ꯔꯗꯤ ꯂꯨꯃꯤꯅꯁꯤ ꯅꯨꯔꯥ ꯇꯧꯄꯤꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯇꯜꯂ ꯇꯣꯛꯆꯧꯅ. ꯗꯣꯟꯅ ꯅꯪꯗꯧꯅ ꯀꯣꯔꯣꯛ ꯀꯥꯕ ꯃꯥꯟꯕ꯭ꯔꯣ ꯅꯪ ꯗꯨꯝ ꯁꯦꯡꯅ ꯂꯨꯊꯣꯔꯛꯑꯣ. ꯔꯣꯖꯔꯅ ꯑꯝꯇ ꯂꯨꯖꯕꯤꯌꯨꯗꯅ. ꯗꯣꯟꯅ ꯅꯣꯏ ꯃꯥꯗ ꯍꯥꯏꯕꯤꯔꯨꯔꯣ. ꯔꯣꯖꯔꯅ ꯏꯃꯥꯗꯅ ꯂꯨꯔꯒ ꯂꯥꯛꯑꯦ ꯄꯥꯈꯪ ꯐꯥꯔꯦ ꯏꯇꯨꯅ ꯂꯨꯖꯕꯤꯕꯗꯣ ꯄꯥꯝꯃꯛꯑꯕ. ꯗꯣꯟꯅ ꯑꯩꯕꯨ ꯅꯪꯅ ꯇꯨꯔꯣ. ꯔꯣꯖꯔꯅ ꯅꯪ ꯑꯩ ꯎꯇꯨ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯏ ꯅꯨꯄꯤꯅꯣ ꯁꯤꯒꯦꯔꯅ. ꯖꯦꯀꯣꯕꯅ ꯇꯣꯟ ꯀꯩꯅꯣ ꯇꯣꯟ ꯔꯣꯖꯔ ꯏꯔꯨꯖꯕ ꯂꯨꯝꯃꯒ ꯌꯦꯡꯉꯤꯔꯣ. ꯗꯣꯟꯅ ꯅꯠꯇꯦꯍꯦ. ꯊꯣꯡ ꯋꯥꯡꯃꯗ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯗꯗꯤ ꯀꯣꯐꯤ ꯄꯨꯔꯒ ꯆꯪꯂꯛꯄ ꯖꯦꯀꯣꯕꯅ ꯍꯦꯛ ꯎꯕꯗꯗꯤ ꯇꯣꯟꯗꯨ ꯔꯣꯖꯔꯅ ꯏꯔꯨꯖꯔꯤꯗꯨ ꯂꯨꯝꯃ ꯌꯦꯡꯕ ꯃꯥꯜꯂꯦ. ꯑꯗꯨꯁꯨ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯈꯩ ꯁꯠ ꯍꯥꯏꯗꯣꯛꯂꯨꯏ. ꯔꯣꯖꯔꯁꯨ ꯃꯅꯨꯡꯗꯩ ꯇꯥꯔꯗꯨꯅ ꯑꯃꯨꯛꯁꯨ ꯂꯛꯅꯔꯛꯏ. ꯚꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯣꯟ ꯂꯨꯝꯃ ꯌꯦꯡꯉꯤꯔꯣ. ꯍꯣꯏ ꯏꯃꯥ ꯑꯩ ꯂꯣꯏꯔꯦꯗꯅ. ꯗꯣꯟꯅ ꯅꯪ ꯌꯥꯝ ꯍꯧꯖꯅꯨꯀꯣ ꯆꯠꯈ꯭ꯔꯣꯔ ꯑꯩ ꯅꯪꯅ ꯏꯔꯨꯖꯁꯤ ꯂꯥꯛꯑꯣ ꯅꯨꯔꯥ ꯇꯧꯄꯤꯒꯦ ꯍꯥꯏ ꯅꯠꯇ꯭ꯔꯥ. ꯖꯦꯀꯣꯕꯅ ꯚꯥꯏ ꯑꯩꯅ ꯂꯥꯟꯕꯅꯤ. ꯚꯥꯏ ꯇꯣꯟ ꯅꯪ ꯂꯨꯖꯒꯦꯁꯨ ꯂꯨꯖꯃꯤꯟꯅꯔꯣ ꯑꯩ ꯀꯅꯥꯝ ꯍꯥꯏꯗꯣꯛꯏ. ꯇꯣꯟꯗꯨ ꯖꯦꯀꯣꯕꯇ ꯁꯥꯎꯅ ꯌꯦꯡꯂꯝꯃꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ. ꯖꯦꯀꯣꯕꯅ ꯚꯥꯏ ꯁꯣꯔꯤ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯦ. ꯇꯣꯟꯅ ꯂꯥꯛꯃꯤꯟꯅꯔꯣ ꯅꯣꯏ ꯑꯅꯤ ꯑꯩ ꯅꯣꯏꯗ ꯂꯩꯔꯝꯃꯒꯦ ꯅꯨꯄꯥ ꯅꯣꯏꯁꯦ ꯑꯣꯈꯥꯛꯁꯨ ꯆꯥꯗꯦ. ꯖꯦꯀꯣꯕ ꯏꯀꯥꯏꯔ ꯍꯣꯏ ꯆꯠꯂꯝꯃꯣ. ꯇꯣꯟ ꯆꯠꯈ꯭ꯔꯦ. ꯖꯦꯀꯣꯕꯇꯨ ꯔꯣꯖꯔ ꯊꯣꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯣꯐꯤꯗꯨ ꯊꯛꯂꯒ ꯂꯩ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯖꯔꯁꯨ ꯊꯣꯔꯛꯑꯦ. ꯆꯠꯈ꯭ꯔꯕꯣ ꯑꯩ ꯗꯥꯔꯂꯤꯡꯗꯣ. ꯖꯦꯀꯣꯕꯅ ꯏꯕꯣ ꯌꯥꯝ ꯊꯤ ꯏꯀꯥꯏꯀꯣ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯖꯨꯠ ꯆꯥꯗꯦꯒ ꯍꯥꯏꯔꯝꯃꯤꯅꯤ. ꯔꯣꯖꯔꯅ ꯆꯠꯂꯣ ꯍꯥꯏ ꯅꯨꯄꯤ ꯃꯣꯏꯅꯕꯨ ꯍꯦꯟꯕꯅꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯉꯥꯡꯅꯕ. ꯖꯦꯀꯣꯕꯅ ꯂꯣꯏꯁꯤꯜꯂꯣ ꯉꯥꯏꯔꯝꯃꯅꯤ.
Somdana Bimolana Haima Abundi Dona Mami Rosergalani Bimolana Ihe Pare Pare Chak Thirabani Hey Icha Rosergi Chak Su Thiu Po Chak Thongbi Nupiduna Fani Madam Ani Dusulai Mayamdu Puna Dining Table Duda Chak Chaminari Ritana Kaidoragi Bungo Rita di Jacob the Hangzabani Jacob du Tonga Rosergi acting to Ubada Chak Hoktagai Laboduda Adubu Roser no in a comay Auntie Kishito die Ritana Oh Zara Zaro Jacobna Bye How trouble Roserna Howie Jacobna Adudi Chaklomda Puning Jangsi Don Noctore Aduga Kangahai Jacobka Roserga Puna Bimolana Bima ising kitang taksilo Roserna Tapna Zaune Namni Ihe Jacob tu Machin Velaga Noi Bimolana Haima Mi Kaini ni Nui Anibo Jacobna Kaino da ima Akoy close yang oine Kami kaina di Kone tuan Tuan su Nomi Ahal sing dudi Kangdabanina Macha sing na Close oina loina badu ubada Adukimati Harau zarami Mayamdu Chabaloinaraga, Wari Batai Sanaraga, Hanakre, Rosersu, Hankre, Jacob, Maika the Changlai, Jacobna, Nahandi, I love you kaina, Shibuki Kadardi, Aduka Housingna, Hoi Mike Hierarchy, Hera, Masidi, Napuda Lauragida, Kande, for the tap toke. Jacobna, Elsie the cold army. Sonda, Elsina, Us, Aidiba, Hello, Jacobna. Kaino, Hoi Maiga, Hierarchy. Elsina, Jack Hinzang Homandana, Aya Kaurabo, Somdi, Nahangay, Hoi Mai Herapro. Jacobna, Imai, Ribhardi Kai Pirena. Adusu, Aina called Doctor D, Nangito Piatro. Elsina, Marido, Dryam Wiri. Jacobna, Nangi Adumba, Yam Soinaye, Dryam We have a dialogue. Adudani, Nasindo, why am I Nindiko? Elsina, a sing Vero, Soinaiba. Jacobna, Naribak to the Nominal Namadi. Elsina, Tiny Soleda, Darmender Napaiba, Tichang to Wudra. Jacobna, Nati, Bidiam Napaiba, Wingang do, Kambra. Elsina, Aya, Machinyam tea, Nupani Gaina. Jacobna, Nupadi, Machintia draw, Paginate, yes or no, Hiro. Elsina, yes, put the hierarchy, a dog, Unabadoina, Waribata Sanabati, Hositi, no, college wherever. Jacobna, As, Adudi, Napai, yes, Quiro, Ngamdre. Elsina, Ngamdraga, Togaino. Jacobna, oh, a paptare, Nubino sa, Salon Yamisa, Jumiko. Elsina, Yam no idea, Kangangaribo. Jacobna, Fai, Nang on the Sinarabana draw. Elsie, Amusapakati. Haima, Nang di Mongamanina, Jumna Pagito Sibu, Sinabagobro. Jacobna, Nang do Paginate, Usitabane. Elsina, Ho Karasupana can be o. Jacobna, Panakanaba, Wahibukari Haikraginana. Elsina, Marie Captain on Dorodana, Yaminaridori. Jacobna, Hinadaba is a future Nawa Odini, Kangaba, Sala, Fondu, Fat Katali. Jacobti, sounding bana, lay beadre. My garment do the Hangaranda Chali, Pamunda, Satum Ponte, Matanda, Murmur Soli, Masi, Yamushidori, on Tono Puning Creda, Matabas is a Karaga, Hatsia, Rambajibi Pangi, in Increda. Nang I want the layer candle, Nanamdo, but I put a condom, I give Gunzi. Nakut Pohan Bangam, I know put her up with a Gedani. Is Giga Liduga, a foul Pusaduga. Phone Gase, Saukrekaina, Dog Teva Masinipisi. Isa, Gadorida. Somda, Elsisu, Matanta Kali. Sidi, Mokok Satina Saina. Aibu, Swedanagamonda, Lady in a color. On top of Nangabo Wadorida. Nangna, Puge Puzo. Aisu, could alloy. Yakontage, Chitatke. Nangna Purasu, ID, Sugo Capiro. Karakigalasu, Kadados in a lore. Adugam Libedu. Sao in Yagaina, and a team of Pangai Magaidu. Amukator of Dini. Masinu Basi, Masi Quidose, Songing.
ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯀꯣꯜ ꯇꯧꯁꯟꯃꯤꯟꯅꯩ ꯅꯝꯕꯔ ꯑꯅꯤꯃꯛ ꯕꯤꯖꯤ ꯂꯩꯔꯦ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯥꯎꯅꯤꯡꯕꯅ ꯑꯅꯤꯃꯛ ꯀꯣꯜꯗꯨ ꯐꯠ ꯐꯠ ꯀꯛꯊꯠꯅꯩ ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯑꯦꯜꯁꯤꯕꯨ ꯀꯧꯔꯛꯏ ꯃꯦꯝꯆꯥꯅ ꯏꯕꯦꯝꯃ ꯑꯦꯜꯁꯤꯅ ꯏꯃꯥ ꯃꯦꯝꯆꯥꯅ ꯅꯄꯥꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯆꯠꯂꯨꯒꯦ ꯀꯨꯏꯔꯛꯑꯣꯏ ꯒꯦꯠꯀꯁꯦ ꯐꯖꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯦꯜꯁꯤꯅ ꯍꯣꯏ ꯏꯃꯥ ꯃꯦꯝꯆꯥꯒ ꯔꯟꯕꯤꯔꯒ ꯂꯨꯍꯣꯡꯕ ꯆꯠꯈꯤꯕꯒ ꯑꯦꯜꯁꯤ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯒ ꯏꯃꯨꯡ ꯆꯪꯉꯛꯏ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯡ ꯅꯨꯄꯤ ꯑꯅꯤ ꯂꯩ ꯑꯗꯨꯁꯨ ꯊꯕꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯩ ꯈꯔ ꯆꯠꯂꯒ ꯚꯔꯥꯗ ꯂꯩꯕꯅꯤ ꯅꯨꯃꯤꯠꯇꯨꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯦ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯌꯥꯎꯅ ꯂꯨꯍꯣꯡꯕꯁꯨ ꯆꯠꯈ꯭ꯔꯦ ꯌꯨꯝꯗꯨꯗ ꯍꯨꯏ ꯑꯃꯒ ꯑꯦꯜꯁꯤꯒ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯦꯜꯁꯤꯒꯤ ꯐꯣꯟ ꯔꯤꯡ ꯂꯥꯛꯏ ꯑꯦꯜꯁꯤꯅ ꯏꯁ ꯃꯇꯨ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯒꯩ ꯁꯥꯔꯨꯔꯒ ꯑꯃꯨꯛ ꯐꯣꯟꯒ ꯇꯧꯔꯛꯏ ꯄꯥꯏꯔꯣꯏ ꯐꯣꯟꯗꯨ ꯃꯥ ꯄꯥꯏꯔꯝꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯦ ꯀꯩꯅꯣ ꯖꯦꯀꯣꯕꯅ ꯊꯣꯔꯛꯑꯣ ꯑꯦꯜꯁꯤꯅ ꯀꯩꯕꯣ ꯖꯦꯀꯣꯕꯅ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩ ꯊꯣꯔꯛꯑꯣ ꯑꯦꯜꯁꯤ ꯖꯦꯀꯣꯕꯀꯤ ꯃꯤꯍꯨꯜ ꯈꯔꯗꯤ ꯈꯪꯂꯦ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯀꯗꯔꯗꯨ ꯇꯧꯔꯛꯏ ꯑꯦꯜꯁꯤꯅ ꯌꯨꯝꯁꯦ ꯀꯅꯥꯝ ꯂꯩꯇꯤꯌꯦ ꯃꯃꯥ ꯕꯄꯥꯁꯨ ꯂꯨꯍꯣꯡꯕ ꯆꯠꯈꯤ ꯑꯩ ꯏꯊꯟꯗ ꯉꯁꯥꯏꯗꯩ ꯀꯤꯔꯝꯃꯤꯅꯤ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯉꯥꯏꯍꯥꯛꯇ ꯑꯩ ꯁꯪꯕꯤꯌꯣ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯨꯕ ꯍꯦꯔꯣꯗꯨ ꯃꯃꯩ ꯇꯦꯊꯈ꯭ꯔꯦ ꯍꯣꯏ ꯁꯪꯕꯤꯒꯦ ꯒꯦꯠ ꯍꯥꯡꯉꯣ ꯑꯦꯜꯁꯤꯅ ꯂꯩꯔꯝꯃꯨꯀꯣ ꯑꯦꯜꯁꯤ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯕꯗꯩ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯖꯦꯀꯣꯕꯀ ꯆꯪꯃꯤꯟꯅꯔꯛꯏ ꯃꯥꯏ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯑꯦꯜꯁꯤꯅ ꯀꯣꯐꯤ ꯊꯛꯁꯤꯔꯥ ꯖꯦꯀꯣꯕꯅ ꯆꯥꯛꯁꯨ ꯆꯥꯈꯤ ꯑꯦꯜꯁꯤꯅ ꯑꯗꯨꯗꯤ ꯀꯣꯟꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯖꯦꯀꯣꯕꯅ ꯑꯁ ꯍꯣꯏ ꯍꯣꯏ ꯂꯣꯜꯂꯛꯑꯣ ꯑꯗꯨꯒ ꯍꯨꯒꯗꯤ ꯍꯥꯞꯅꯨꯀꯣ ꯅꯣꯏꯒꯤ ꯄꯪꯊꯅꯕꯤꯒ ꯍꯥꯞꯄꯒ ꯑꯩ ꯄꯪꯊꯔꯤꯉꯩꯗ ꯑꯃꯨꯛ ꯏꯖꯠ ꯂꯧ ꯂꯩꯔꯝꯗꯅ ꯑꯦꯜꯁꯤꯅ ꯃꯁꯛꯁꯤꯒ ꯂꯩꯔꯝꯃꯨ ꯍꯨ ꯒ꯭ꯂꯥꯁ ꯑꯅꯤꯗ ꯁꯦꯝꯃꯨꯒꯦ ꯑꯦꯜꯁꯤ ꯀꯣꯐꯤ ꯂꯣꯟꯕ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕ ꯑꯦꯜꯁꯤꯒꯤ ꯀꯥꯗꯨꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯇꯔꯨ ꯇꯔꯥꯟꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯊꯦꯠꯂꯤꯕ ꯑꯦꯜꯁꯤꯒꯤ ꯐꯣꯇꯣꯁꯤꯡꯗꯨ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯂꯒ ꯐꯣꯇꯣ ꯄꯪꯅꯝꯗ ꯅꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯜꯁꯤ ꯀꯣꯐꯤ ꯄꯨꯔꯒ ꯆꯪꯉꯛꯏ ꯁꯥꯔ ꯀꯣꯐꯤ ꯂꯩꯖꯔꯦ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯦꯜꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ हम तुम एक कमरे में बंद हो एल्सीना अस हैनदे हे जेकोबना चुरा लिया है तुमने जो दिल को एल्सीना हैमा सिदी ओय चांस का लोगे खलकनु को जेकोबना कनबिनबसु लेते आई लव यू अमता हाइरौदना एल्सीना अमु हौराबो जेकोब एल्सी मनाक्ता अमुक सनकना चंगसिली अदुगा मीतुना एल्सीदा मुन्ना येंगलगा आई नुसीब्रा सेंगना हाइरो आई केमता साउरोये एल्सी मसादो इहे हेनदे अदुबु तपना इकाइरा महक तुनोमलगा नुसीये जेकोबना अदुगा नुसीदबा सारिबा एल्सीना नुपी ओइना पोक्लुबनिना इकाइबा खंबसे नुपी अखोइना खरा हेली अदुना थमोइगे असेंगो वारोलसे नफमदा मनिंग तमना फोंदोपा ngамखिद्रे जेकोबना अदुगा हौजिकना फोंदोरलिबा करिगे एल्सीना नुसीबा हेनमंदना थमोइसे चंद्रे अदुगी जेकोब एल्सीना नोकबदु उरगा वांगांगदगै नुमित फोकुपदगै लೈ एल्सीसु इकाइना तपना जेकोबदा यंगै अनिदु मैहाक मिचानै जेकोबना एल्सीगी मुखांगदा पाइरगा मनाक्ता तपना चिंगसिली अदैदी तंजादुदा मखादै मेमजाना इबेमा गेट कसे लोनसिलु हाइरगा सबा फागे थमिसिबु नंगसिदीबा एल्सीना होइमा अखोम हलाए कमाय तौनिया जेकोबसु मथा सारे एल्सीना काखली एमी कांगदा लोलो जेकोबना ए होय होय जेकोब कांगदा लोखिबगा मेमजा थोंदो हांदोरई हैमा तुमदना मुक लैरबो एल्सीना अस तुमददी कैदो हाइबनो मेमजाना कैनो कॉफीसिना अनिगा सुई कनाय कनायनो एल्सीना नोय अनिगिनी आइदी थाए नोय लापगा कॉफी थक्से हाइरकलनीना लोलगा थंबिबनी मेमजाना मसीदी सारिब्रो एल्सीना सारिबनी कैनो याम थुना हलैना मेमजाना पोयेंग पिरंबबु क्याम कुइदोरिगे पेसाम थोंदनी ना इसिदी एल्सीना चाक थोंगरो अदुदी मेमजाना होय होय थोंगरगे मेमजा कॉफी अनिदु पुरगा थोखरे ममा हे चखिबगा एल्सी कागी थोंदु लोनसिले जेकोबसु कांगदै थोरए
Jacobna sidi pura film ni as tanja menja khangdana hek laidana Elsie na yam lang ni kho Jacobna aina haibadi noi palen ban thobuni sibu aina lakning lakpro nangna na thandale kije chango haina natro Elsie na haima aina lalabo phare ado thongau de kumthaba haigadro Jacobna hero na bo haidaba leibro ado papi amta Elsie na yam henzila kanu ima kaura Jacobna kaino aidi nangonda haibani noi ma de talle Elsie na masi chalo yare sinaba tari mi nangbo imagi mi hosiga Jacobna hoiba ado Jacobna Elsie khudang du pairaga manata chinsili aduga laibakta nuksina chupiram chatlage ko good night Elsie nokminong good night take care nupani na mana thoba thonau de kumkhre huidusu makonde kanna khongkalai Elsie makhada prabra kumthakre mapasu coffee cup tu pairaga mapanda thoke tawbaga Elsie na hongdongni kaina ai kadagi thonau de gi chongkhalai ne aina phuge tawbada amu chongthakre Blackie yare tumin layo taningde Ranbir na huidu thadok piru jone maina tanaraga chikhaijani Elsie na as talle nungsi ihe nungai deba Memsana huisa yam khong ai se kaidorage huran baga lakla lo Elsie na taningde khoi ma sima hojipu kai de huran mano Ranbir na ibe mai ka da hongdong sangi ye adugi oramani Memsana ihe thonau du sandya jangnadi ronsalu yadro Memsadu ngangang kitchen da chak thongba changkre Elsie su sumang da thoraga gate tu tamna hangdoraga Jacob tu lady bringi bike tu leramdre Elsie na as hayum sidaba chatti sakramale nakan de mapan kanabunu ibema Elsie pakhat pui kaiba haudong do sidagi litholaga chen khreba Jacob mayum chang tagai Roger hoi dahan changai Jacob na bye Roger na kaudasu dum chang o Jacob Roger ri kal changai Jacob mai thong maksin na bye ai Elsie hoi da chatlui ai su lambi hanglang la chatlu bani Roger na adu kai dorage Jacob na nahanu noi mama ga chatluba yumduni noi mama hoi na hainei do Elsie soidan oiramni Roger na kainu bhai nang haiduba amthaleramo ko Roger mamai manakta changai Roger na ima Priya na ibungo kai dore Roger na kaisam patei ima hoina nahamu chakcharu bodo Priya na adu kai dorage Roger na machan pido mamin ke kauge Priya nokmi imauduro Elsie kaubani sakhangna gero Roger na as loire dana yare khangna drasu khangjare Priya makhata banang haudre Roger amu mai ka da changai Roger na musla ta are bhai oirame Elsie Jacob na ado bhai Elsie masa khangdribani haibadi nahanu ekhoina chalubado ekhoi ani lami khangdabani mafam se hairuran Roger na bhai nomadi khangoidro Jacob na khangba numita asengba haire lore aisa full nungsidribani hap tangai ribani mama hoina hainabado yakhradi kamdoba Roger na ihe adugibu lobi doba aina lobi dre lore Jacob na chandal sidi Roger na lawairo Jacob na siminare dana dude ai chale mafam se haidona dabi Roger na hoi Jacob chakre somdana Elsie du imungda prabab changai mai ka ta kakalaga Jacob da call torami Jacob na hello Elsie na haudong yum yoraba Jacob na yogri lambi de lay Elsie na yorkan da hairo Jacob na hoi Jacob su mayum yore Elsie ga Jacob ga phagi de khra paw phongna ba horakle adubu Jacob Roger ga Elsie ga hainei haiba wadudi pulap lo lagi khalle matam khara hokre Jacob nupa oizarasu Elsie da unasi haibadi ngamde maramdi hairurasu Elsie na yaroi khangbanina phone da khakta wari sane 12 ki exam su haidore Elsie di 4th position da yaure atai duna first division da doina pass tawre Elsie ga Jacob ka phone da wari sanarami Elsie na hello Jacob na congrats Elsie na thank you Jacob na kai lebiuge
Elsina kay leibige haino. Jacobna kainomdi leibige yam tangmadi harakanu topper oidabanina. Elsina aya nang oyu yadro. Jacobna hairamadi oiroidro. Elsina larikti paningde romance taw leraga. Jacobna sia nabungo oina tawriba romance tu sanai bembagini nupa kanana nangbu pambige na sabtuga. Elsina hoin he somna najadi kana pambidre atopo koiro ngamoi khanbro. Jacobna koyo restaurant da mom langsilake. Elsina restaurant jangbigadaba nupi nati ai. Jacobna hoi hotel jangba kangbudura. Elsina aduna phatro. Jacobna aiga unabusu hotel da unasi hairo. Elsina unadoini adubu kai ke. Jacobna kibu kireda. Elsina kai kidoba kyam ke yam standard leibaga sarno. Jacobna kaino haisibo nate kai hotel no somna haibirisibo. Elsina chaboragi hotel duni kaino. Jacobna bhalo he aidi wakhal amada. Elsina nangdi 3-star hotel gi wakhal tawriro. Jacobna nate he 5-star ni. Elsina ado Sunday nimita atay miyam duso haikro nupi kaidi ay luina haikre achapu chause. Jacobna Jabura hotel lo. Elsina napa hotel da. Jacobna hoi adudi aduda aina Sunday market day pakthabidagi khalusi 4th position lepai moza kun piba ma leibige. Elsina yamale tara piba leirasu kenkaidi. Jacobna hoi numituda khanarasi. Elsina thamage ko. Jacobna ngai khoda thabok yam sudobo migi type. Elsina aisibu phamja jaraga leiba mire manbro. Jacobna adumakti haikidebo. Elsina thameko. Jacobna wish hoi phone thamnakhre anidu haina kibe matung ina Jacobna nupa khaidu pauloina haikre nupi khaisu Elsina pauloina pikre. Sunday numini makhoi marup singdu mafam hainaraga unari. Hanadi Jacob ka Elsiga tongan gari tongbani adugo handakti Luciga Rocky go oina tongan khre. Jacobna Elsia hotel do oina charusiro paisa yam tingdanaba. Roserna nambolda bora amamtang pijarasu yaida. Donna haigumna namboldo oina chatse. Rockina phani adudi nambolomda haitharage ko. Elsina iyade yaye. Donna ado bhai punna dien da tamsiko. Elsina ayam da khalakige. Jacobna bhai diman yam sabane mana tamning mafamda tamjasano. Elsina nanga punbase larika kokta chamu yadi khangabo. Jacobna aya asengbeiro nangdi hanadai engonda like jajari janine. Elsina is haipadi nambu kai oredana like jadoiba. Rockina adune mapana email oijabe wani mana kari oredana. Jacobna yareda imfale kai masel janglo. Donna as haha. Roserna no kanu nangsu. Somdana Janna phone da mo kai da chatoinona. Premna hoi hange. Premna Jacob da call tori. Jacobna kaidore. Premna kai da chatoisibo. Jacobna aduminaro hangdrasu. Elsina Jacob dagi phone du mulaga. Hello nambolom da haidar o bora chause. Premna hoi phone thamna khre. Elsina asi haibase kyam wagi amuk khai le dubo. Jacobna ado akhoi di auto da han khrase chaloiraga. Makhoi humdu pulapna kai haibaduna. Jacobna hera kainom lebige khanbani noisu bhabti. Roserna nate akhoi yauradi yadro haisa bikini leidoiro. Rockina oiramniye nupi ani du ikai bikai boy noi. Jacobna noisidi nupi mamang sida. Roserna asengba haibe ikari ro. Jacobna ho khong moja kun manga pibamta pakthabi showroom de khanbiruge. Rockina adu mayek sengna hayu dro aisu amta lebiudana. Jacobna ngaiko Lucida haibige. Rockina itugi maral di chaningdi nangna lebiyo. Mayamdo wari sanaraga nambol yore.
pulap hotel amada bora chaminare ngahak leraga Jacob ka Elsie ga makhoi marup singduna namdana makhoi anidang chathankre Elsie na ai diba talli he oiba Jacob na kaino chela se hairo Elsie na wathingang taningdi noi baji gi chen bro Jacob na pauna da oina leirasira Elsie na kai ba Jacob na dress ni kaino Elsie na aya leirunu he kai karna ba ai dress da mar leje Jacob na nangiro ai gi legi haibani Elsie na hoi hoi ani do ona bazar gi showroom amada lai nubi gi dress yon pham da janglaga Jacob na si phajabra yengo Elsie na kana gi no Jacob na nangi Elsie na nangi lejau Jacob na ngasi cheluro ngamjane Elsie na chalo he chen bakai na chahi mangha ngai Jacob na ima ngamaroi Elsie na ngamdraga atopa nupiga cheluro Jacob na kinjani college loiraga chelasi sida yanarasi Elsie na nangbu ai thakpa ngamnadro Jacob na aina thakto nate akhoi baba na thaktoini Elsie na ipu inemgi maral chaning de Jacob na adu waraga lau ulo akhoi su leibudi le Elsie na kai di lau no akhoi leijade Jacob na adu waradi ibagi lau saru tu dei chabadum yaro Elsie na ichana kanana sembi doiba Jacob na adu su mapu mabok na mai semje jani Elsie na nang na kaidau leidoiba Jacob na aina khungai ni aga leidoiba ningthau mapok ni na Elsie na narel yam talangdo male somching nare Jacob na chingnadrasu haibige aidi chakpho akoi mana tolaga indi ani do dress khara leraga somakhong na lakpada nupa amana Elsie anima sat on thore Elsie na aya tamo Jackie Jackie na kana no ma dia Elsie na friend ne Jacob na Elsie na tamo kam kana thore ino Jackie na ngarang thoropani noi desu haing lakani yum hando watli bonambo Elsie na hallani tamo Jackie na gari yaropro tamo thinbiramoro Elsie na yarokte tamo thinbiramo Jacob tamo thilalamasi lao Jacob hoi mai haide sauningum lakum Jackie gi gari da kakhali Jacob na mamang daga phamdana aina atomi macha dongna maning state thanda tammo na mayaga higatlaga lei khoidou je sautkreda Jacob mai quarter phaba thadabiramaga Elsie su mayimde yore Jackie su na wari watai saramaga chakre Jacob su magi mobile do call lakpra kanne yengi tanjadu da Elsie gi call lai Elsie na hello Jacob na napagi hello na ya higatana aibuna maningda thanda phamanba Elsie na na thanda phamena sawiro tamo yawba yana tawri Jacob na kanano noi tamo do kamai tamo thoknai no Elsie na akoi mabu ki machani he kaino sinu basipo Jacob na gyan khar dai tamo haina lekai gi niga har adi hat ki dong Elsie na Hare Krishna sidi lena ya menjili ki bu ki jareda Jacob na kiu khar yamna kaidori ge nangba Elsie na mama do party ma chatni na ke hori samsem bio harambani amta semuge re mama hoi chakraga amu call tor ke ko Jacob na hoi aisu irum da luru ki ke somda Jacob ki mama su party chatna ba haiduna kana keri Bimolana makoi pabo sari sa phajabra handa ichena Mumbai degi tharapaduni Birmani na phajare ituna yen hendori phajaba Bimolana migidi anniversary yokre ekhoisu chauna sinji ko makoi ba handaktia Birmani na sindori bani red carpet da chatoini somdana memjana bema mama se phajarabo Ranbir na ituna setkare he phajabada nauthoedana namana jadi nachina nawu male ne Elsie na tajaningdre hanubagi romance to memjana moiba nangsu angang mangsida khit khatlanu mema horen aneda chak to thelaga charo ko Elsie na hoi chakro yare phajare ai ka da change Ranbir na ai nupi se phadi phajaba jani ko memjana
ꯑꯗꯨꯕꯨꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯃꯦꯝꯆꯥ ꯍꯥꯏꯅ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯑꯗꯣ ꯃꯣꯏꯕ ꯊꯥꯏꯂꯦꯟ ꯆꯠꯄꯗꯣ ꯀꯥꯎꯅꯤꯀꯣ ꯔꯟꯕꯤꯔꯅ ꯀꯥꯎꯗꯦ ꯀꯦꯕꯗꯨ ꯂꯣꯏꯔꯗꯤ ꯆꯠꯂꯁꯤꯔꯥ ꯃꯦꯝꯆꯥꯅ ꯉꯥꯏꯈꯣꯁꯦ ꯃꯣꯏꯕꯥꯒꯤ ꯀꯣꯠꯀꯁꯦ ꯒꯨꯗꯥꯝ ꯊꯥꯗꯣꯛꯑꯣ ꯈꯔ ꯌꯪ ꯑꯣꯏꯅꯕ ꯔꯟꯕꯤꯔꯅ ꯊꯥꯗꯣꯛꯀꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯧꯅꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯍꯣꯇꯦꯜꯗ ꯄꯩꯁꯥ ꯄꯥꯏꯕ ꯀꯄꯜ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯔꯦ ꯕꯤꯃꯣꯂꯥꯅ ꯑꯁ ꯗꯥꯎꯒ ꯌꯥꯔꯣꯍꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤꯁꯨ ꯂꯥꯛꯑꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯌꯨꯒ ꯉꯥꯎꯔꯒ ꯈꯠꯅꯕꯤꯔꯨꯅꯨꯀꯣ ꯕꯤꯔꯃꯅꯤꯅ ꯐꯨꯅꯤꯡꯕꯅ ꯈꯨꯠꯁꯦ ꯃꯔꯦꯡ ꯍꯦꯛ ꯆꯠꯂꯦ ꯑꯩꯗꯤ ꯃꯣꯏ ꯂꯥꯛꯀꯅꯤ ꯈꯪꯉꯝꯃꯗꯤ ꯂꯥꯛꯑꯣꯏꯗꯧꯅꯤ ꯃꯦꯝꯆꯥꯅ ꯑꯥꯗꯩꯁꯦ ꯕꯤꯃꯣꯂꯥ ꯃꯇꯩ ꯃꯅꯥꯎꯅꯤꯅꯦ ꯅꯨꯡꯁꯤꯗꯦꯗ ꯂꯥꯏꯃ ꯔꯟꯕꯤꯔꯅ ꯃꯋꯥ ꯂꯧꯗꯦꯍꯦ ꯑꯁꯤꯒꯨꯝꯕ MLA ꯊꯨꯠ ꯂꯥꯎꯕ ꯅꯨꯄꯥꯁꯤꯕꯨ ꯅꯨꯄꯤ ꯃꯌꯥꯝ ꯁꯥꯏꯠ ꯑꯃꯗ ꯄꯨꯂꯞ ꯄꯨꯜꯂꯤ ꯅꯨꯄꯥꯁꯤꯡꯅ ꯁꯥꯏꯠ ꯑꯃꯗ ꯂꯩꯔꯤ ꯀꯦꯛ ꯀꯛꯅꯕ ꯍꯥꯏꯗꯅ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯔꯤꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯃꯥꯡꯗ ꯁꯦꯝ ꯁꯥꯔꯤ ꯂꯩꯍꯥꯎꯅ ꯏꯅꯝꯃꯒꯤ ꯁꯅꯥ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯦꯝꯆꯥꯅ ꯕꯦꯡꯀꯣꯛꯇꯒꯤ ꯏꯃꯥꯟꯅꯕꯤꯗ ꯊꯥꯍꯜꯂꯛꯏꯅꯤ ꯅꯪꯅꯕ ꯐꯖꯕ꯭ꯔꯥ ꯂꯩꯍꯥꯎ ꯕꯤꯃꯣꯂꯥ ꯄꯩꯊꯣꯛꯑꯒ ꯂꯩ ꯂꯩꯍꯥꯎꯅ ꯌꯥꯝ ꯐꯖꯩꯌꯦ ꯄꯛꯆꯩꯌꯦ ꯏꯅꯝꯃꯗ ꯕꯤꯃꯣꯂꯥꯅ ꯕꯕꯤꯇꯥ ꯑꯩꯗꯤ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏꯕꯣ ꯑꯥꯏꯗ꯭ꯔꯣꯞ ꯍꯥꯞꯄꯛꯄ ꯀꯥꯎꯔꯦ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤ ꯕꯕꯤꯇꯥꯅ ꯍꯩꯃꯥ ꯑꯩꯗꯔ ꯍꯥꯏꯕꯨ ꯅꯪꯁꯨ ꯅꯥꯕ꯭ꯔꯣ ꯏꯆꯦ ꯍꯧꯖꯤꯛꯀꯥꯟ ꯍꯋꯥ ꯅꯨꯡꯁꯤꯠ ꯌꯥꯝ ꯐꯠꯇꯦ ꯁ꯭ꯄꯦꯛ ꯑꯃꯨꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯦ ꯃꯦꯝꯆꯥꯅ ꯂꯩꯍꯥꯎ ꯅꯆꯦꯒꯤ ꯕꯦꯒꯁꯦ ꯐꯖꯗ꯭ꯔꯥ ꯍꯟꯗꯛꯇ ꯁꯤꯡꯒꯜ ꯊꯣꯔꯛꯄ ꯗꯤꯖꯥꯏꯟ ꯑꯅꯧꯕꯅꯤ ꯂꯩꯍꯥꯎꯅ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ ꯑꯩꯒꯤꯁꯤꯁꯨ ꯇꯥꯃꯣꯅ ꯁꯤꯡꯒꯜ ꯄꯤꯁꯅꯦꯅ ꯂꯟꯗꯟꯗꯒꯤ ꯂꯩꯔꯛꯏꯅꯤ ꯕꯤꯃꯣꯂꯥꯅ ꯕꯕꯤꯇꯥ ꯁꯥꯔꯤ ꯁꯦꯠꯄ ꯍꯩꯇꯕ ꯅꯨꯄꯤꯅ ꯁꯥꯔꯤ ꯁꯦꯠꯄꯁꯦ ꯄꯣꯂꯣꯏ ꯃꯥꯟꯗ꯭ꯔꯣ ꯃꯦꯝꯆꯥ ꯍꯟꯗꯛꯇꯤ ꯃꯥꯏ ꯁꯥꯔꯤꯗꯨ ꯅꯣꯟꯊꯔꯒ ꯌꯦꯡꯉꯤ ꯈꯤꯇꯪ ꯐꯜꯂꯒ ꯂꯩꯔꯝꯃꯤ ꯃꯈꯨꯠꯅ ꯁꯠ ꯁꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯕꯤꯃꯣꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯦꯝꯆꯥꯅ ꯕꯤꯃꯣꯂꯥ ꯎꯗ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯀꯣ ꯕꯤꯃꯣꯂꯥꯅ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯃꯦꯝꯆꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯦꯝꯆꯥꯅ ꯑꯩꯈꯣꯏꯅꯕꯨ ꯑꯋꯥꯕ ꯈꯪꯕ꯭ꯔꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗ ꯄꯦꯛ ꯑꯃꯃꯝꯇ ꯄꯥꯏꯃꯤꯟꯅꯧꯁꯤꯗꯅ ꯕꯤꯃꯣꯂꯥꯅ ꯑꯃꯅ ꯌꯥꯔꯗ꯭ꯔꯣ ꯈꯔ ꯌꯥꯝ ꯊꯛꯁꯤꯅꯦ ꯃꯦꯝꯆꯥꯅ ꯆꯦꯂꯦꯟꯖ ꯂꯣ ꯀꯃꯣꯟ ꯕꯦꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯨ ꯇꯞꯇꯥꯏ ꯀꯦꯛ ꯊꯛꯄ ꯇꯥꯟꯅꯔꯒ ꯐꯖꯅ ꯉꯥꯎꯔꯦ ꯁꯣꯝꯗꯅ ꯀꯦꯛ ꯀꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯗꯅ ꯏꯁꯩꯒ ꯁꯛꯏ ꯃꯦꯝꯆꯥꯒ ꯕꯤꯃꯣꯂꯥꯒ ꯉꯥꯎꯔꯤ ꯅꯤꯛꯇꯅ ꯆꯪꯉꯛꯏ ꯕꯤꯃꯣꯂꯥꯅ ꯍꯅꯤꯌꯦ ꯗꯥꯟꯁ ꯇꯧꯁꯦ ꯕꯤꯔꯃꯅꯤꯅ ꯀꯥꯏꯗ ꯑꯃꯨꯛ ꯄꯥꯏꯁꯜꯂꯨꯔꯦ ꯑꯩ ꯐꯥꯎ ꯄꯦꯛ ꯑꯃꯇ ꯉꯥꯏꯔꯤ ꯕꯤꯃꯣꯂꯥꯅ ꯃꯦꯝꯆꯥꯒ ꯆꯦꯂꯦꯟꯖ ꯇꯧꯔꯨꯕꯅꯤ ꯃꯦꯝꯆꯥꯅ ꯃꯥꯏ ꯅꯨꯄꯥ ꯀꯃꯣꯟ ꯂꯦꯠꯁ ꯗꯥꯟꯁ ꯔꯟꯕꯤꯔꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯅꯥꯅ ꯄꯤꯊꯛꯏꯅꯣ ꯁꯤꯅ ꯃꯦꯝꯆꯥꯅ ꯕꯤꯃꯣꯂꯥ ꯑꯐꯥꯎꯕꯤꯒ ꯊꯛꯄ ꯇꯥꯟꯅꯔꯨꯕꯅꯤ ꯐꯖꯅ ꯆꯜꯂꯤ ꯃꯗꯨꯏ ꯅꯨꯄꯤꯗꯨꯁꯨ ꯃꯌꯥꯝꯗꯤ ꯃꯦꯝꯆꯥꯒ ꯕꯤꯃꯣꯂꯥꯒ ꯉꯥꯎꯔꯒ ꯗꯥꯟꯁ ꯇꯧꯕꯗꯨ ꯈꯨꯕꯥꯛꯀ ꯈꯨꯗꯅ ꯅꯨꯡꯉꯥꯏꯔꯤ ꯔꯟꯕꯤꯔꯒ ꯕꯤꯔꯃꯅꯤꯒꯗꯤ ꯃꯇꯨꯁꯤꯡꯗꯨ ꯁꯦꯟꯅꯕꯗ ꯌꯨꯒ ꯊꯛꯄ ꯁꯪꯗ꯭ꯔꯦ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯅꯔꯦ ꯑꯦꯜꯁꯤꯅ ꯀꯩꯅꯣ ꯑꯁꯤꯅ ꯌꯨꯒ ꯊꯛꯏꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯕꯕꯥ ꯃꯦꯝꯆꯥꯅ ꯕꯦꯝꯃ ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ ꯃꯃꯥ ꯀꯩꯁꯨ ꯇꯧꯗꯦꯍꯦ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯇꯨꯝꯊꯣꯛꯎꯔꯣ ꯔꯟꯕꯤꯔꯅ ꯌꯥꯔꯦ ꯕꯦꯝꯃ ꯇꯨꯝꯃꯨꯔꯣ ꯅꯃꯥꯁꯤ ꯑꯩ ꯄꯣꯊꯥꯍꯜꯂꯒꯦ ꯃꯃꯥꯟꯅꯕꯤ ꯈꯔ ꯊꯦꯡꯅꯧꯔꯦ ꯑꯗꯨꯏꯅꯤ ꯁꯣꯝꯗꯁꯨ ꯖꯦꯀꯣꯕꯅ ꯋꯥꯎ ꯃꯥꯏ ꯃꯗꯔ ꯅꯩꯔꯦꯍꯦ ꯕꯤꯃꯣꯂꯥꯅ ꯃꯥꯏ ꯁꯟ ꯅꯃꯥꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯇꯧꯔꯨꯏꯅꯤ ꯖꯦꯀꯣꯕꯅ ꯀꯅꯥꯅ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯇꯧꯔꯛꯏꯅꯣ ꯃꯣꯝꯗ ꯅꯩꯈꯥꯏꯒꯗꯕꯅꯤ ꯃꯤꯅ ꯍꯦꯟ ꯌꯥꯕ꯭ꯔꯣ ꯕꯤꯃꯣꯂꯥꯅ ꯃꯦꯝꯆꯥ ꯍꯥꯏꯅ ꯃꯍꯤꯛ ꯑꯃ ꯂꯩꯔꯤ ꯊꯤꯀꯥꯒꯤ ꯅꯨꯄꯤ ꯊꯨꯠ ꯂꯥꯎꯕꯤ ꯃꯥꯅ ꯃꯍꯥꯔꯥꯅꯤ ꯑꯩꯉꯣꯟꯗꯁꯨ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯕꯤꯔꯃꯅꯤꯅ ꯌꯥꯔꯦꯗ ꯍꯌꯦꯡꯗꯤ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯔꯅꯤ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯆꯪꯉꯁꯤ ꯖꯦꯀꯣꯕꯅ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯌꯦꯡꯕ ꯄꯨꯁꯟꯈ꯭ꯔꯣ ꯕꯕꯥ ꯏꯃꯥꯁꯦ ꯖꯦꯀꯣꯕꯁꯨ ꯃꯥꯏ ꯀꯥꯗ ꯅꯣꯛꯃꯤ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯜꯁꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯦꯜꯁꯤꯅ ꯍꯜꯂꯣ ꯐꯃꯨꯡ ꯆꯪꯉꯕꯣ ꯖꯦꯀꯣꯕꯅ ꯆꯪꯉꯦ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯦ ꯑꯦꯜꯁꯤꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ ꯑꯩꯁꯨ ꯐꯃꯨꯡ ꯆꯪꯉꯛꯑꯦ ꯖꯦꯀꯣꯕꯅ ꯑꯣ ꯃꯣꯏꯁꯦ ꯄꯥꯔꯇꯤ ꯃꯐꯝꯒ ꯄꯨꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯦꯜꯁꯤꯅ ꯈꯪꯗꯦꯗ ꯑꯩꯗꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯁꯤꯁꯦ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯆꯥꯗ꯭ꯔꯕꯣ ꯖꯦꯀꯣꯕꯅ ꯆꯥꯔꯦ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯅꯪꯅ ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯤ ꯑꯦꯜꯁꯤꯅ ꯑꯗꯨꯅꯦꯕ ꯒꯨꯗ ꯕꯣꯏ ꯅꯁꯥ ꯁꯣꯛꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯅꯌꯥꯡ ꯀꯪꯁꯟꯅꯤꯕ ꯅꯪꯅ ꯌꯥꯡ ꯀꯪꯕꯗꯣ ꯌꯥꯝ ꯊꯤ ꯍꯥꯏꯕ ꯖꯦꯀꯣꯕꯅ ꯑꯗꯨꯗꯤ ꯐꯖꯅꯕ ꯅꯣꯏꯍꯜꯂꯣ ꯍꯥꯏꯔꯣ
Elsina noihalo haide nasado fit ohelo haiba. Jacob na hoine ado college do punna tamseba si Elsina yam pakti kesanar kanu ko homo yam chuningbra. Jacob na kesanar ni aidi nang DM da tamdaba yaro haisi. Elsina yam tukachai hengorai churo kanu. Jacob na adudi tamni hayo. Elsina aina tungana tamkidau maliro nanga punna ni tamduisi nungsiba. Jacob na ba thamoi se bere bere pethare nungsiba kaina karopasidi nungsiba na. Elsina ado limit amadi thamsiko akhoi mi oidaba yadabani nangsu matik jaba mi oinaba honoko. Jacob na honani nang haiba ai loina ingani Elsi thajade asumaina akhoi ni nungsinarkani haibasu nangbu ahanba uba mikuptagi thamoi sida nangi mamidi anuwak tasinkhre ahanba phangba nungshibase pak hei thumnade mina toin haine adubo nang aina maithiba pise akhoi na ahanba masum aroiba nungshibane haibase miyamda khanganse. Elsina wow saintegadi maine hani ithoga parapagadi natteko. Jacob serious ni Elsi phagi ta thokanu ai sawge tawi. Elsina sawganu si nungsidana oina zabani aigi nungsibase ahanbasu nangni aroibasu oigani aibu thajawo. Jacob nang aibu mapoksigi thadoloi haina wasao Elsi. Elsina aina hingliba makai pungsi asina leiriba makai thawaiga hakchanga khainadriba makai thawaina pamjaraba nahapudi mapok taretasu thadoklaroi pungsi se namigum inaduna aduma leizage karigumba mami mahaksu ahing mana mamsinduna thajamasu lechinda lotkiduna taraktaba thoklabada nahakna mangal leiba maike thiduna mami mabu adumak lehenbiyu ko. Jacob na thawaiga hakjangadi khaina khibaya adubu hakjanga mami gadi kaidonungda khaina bangamloi punsi chupa nangna aigi mami uhengani aisu wasaklibasingi. Elsina ngasidi amukta phawdaba ihulama isase phawi nanakta leibugum khalle. Jacob na aisune unadana khonjel khak wari sabo oirasu ithanungda nangna nungsina ngaduna wari sari khallibani. Elsina Jacob na haw kai haige. Elsina kekeina akhoi na ngangna khrimyamdo gyan hajikta tare keke haigi ge sumat khrenang na ise senjilaba kainom tawre. Jacob na khangdeisu yam ngangkhre thamoigi waro jimbal thongda haikre nungsinabase asum tawba male seithabagi loiraroi ngangliba makai watlaroi nungsibagi pakta irak naraba misak orakle isu. Elsina literature lawo nangsu yam hayi aigi thamoibu pangthahalle wahai khuding artha chenba thamoibu pelhanba ngame. Jacob ai nangbu yam nungsiye. Jacob na aisu nangbu yam nungsiye Elsi. Matamdi asum hokibana college kaba haunare DM da pulap tamme. Elsina tamba subject da moisu pulap loksinduna class amata da pulle oza laktabagi class off leiba matamni. Jacob na intham dada nungsa yaibasimu nungaibase laitre he. Elsina nangdi hodongnina nungaijaramni. Jacob na nangna huinina khongdau da tawlayu ko. Prem na ani isina kaidorino mit yam nai tongana ga phamdana. Janna kaino misu nungsi wari sajaini yam jakro. Jacob na ani se mathayam saribani aidabu sabidabai wani. Elsina kai mathano haisa akhoi haidena. Jacob na ho ton hoi mama mapa duga akhoi ba hoi ga heyangwai matik jaraga luhongsina haina leirame. Elsina parina palaba nangso jat ni waridi akhoi ba khangdi. Jacob na mawalok de he yado ba akhoi ni ne yaroi makhoi ni gi nungsibasu thungnani aigisu thungnani sida loire. Elsina phangga yam mali penjai he aidi. Jacob na kaino nangna mo wakhal khanbiri ro bhab yam phabiranu. Rocky na nungsibada mai ising jangde haiduni nungbu nungsiradi panthung yongnabo honagadabani. Nusina haisu haibani nupana khoi matik jaba mi oinabo honoko
ꯅꯣꯏꯅ ꯃꯇꯤꯛ ꯆꯥꯔꯗꯤ ꯍꯥꯏꯅꯕ ꯂꯥꯛꯑꯃ ꯂꯥꯛꯑꯁꯨ ꯅꯅꯥꯛ ꯌꯧꯅꯕ ꯆꯦꯜꯂꯛꯀꯦ ꯅꯣꯏꯅ ꯃꯇꯤꯛ ꯆꯥꯗꯗꯅ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯗ꯭ꯔꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯆꯦꯜꯂꯛꯑꯒ ꯊꯤ ꯂꯧꯔꯒ ꯆꯥꯃꯤꯟꯅꯕꯗꯨꯗꯤ ꯉꯝꯃꯣꯏ ꯌꯨꯝꯗꯁꯨ ꯊꯤꯅ ꯉꯥꯡꯕꯤꯅꯤ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯖꯧꯀꯣ ꯐꯩꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯍꯤ 2-3ꯗꯤ ꯈꯪꯅꯔꯛꯂꯕ ꯉꯥꯛꯇꯅꯤ ꯑꯦꯜꯁꯤꯅ ꯆꯨꯝꯃꯦ ꯂꯨꯁꯤꯅ ꯍꯥꯏꯁꯦ ꯅꯨꯄꯥ ꯅꯣꯏꯅ ꯊꯕꯛ ꯑꯃꯃꯝ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯦ ꯏꯁꯥꯅ ꯁꯦꯝꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯖꯦꯀꯣꯕꯅ ꯍꯣꯏꯗ ꯑꯩꯈꯣꯏ 5 ꯄꯨꯂꯞ ꯆꯦꯛ ꯁꯨꯕ ꯆꯠꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯦꯜꯁꯤꯅ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯔꯣꯏꯗꯤ ꯖꯦꯀꯣꯕꯅ ꯑꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯑꯔꯦꯝꯕ ꯇꯥꯗꯣꯏꯕ ꯍꯥꯏꯁꯦ ꯑꯦꯜꯁꯤꯅ ꯇꯥꯗ꯭ꯔꯗꯤ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯜꯂꯣꯏꯌꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯊꯕꯛꯀ ꯆꯠꯃꯤꯟꯅꯗꯅ ꯍꯔꯥꯎꯅ ꯁꯣꯝꯗꯅ ꯔꯣꯖꯔꯅ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯕ ꯅꯠꯇ꯭ꯔꯣ ꯇꯣꯟꯅ ꯂꯦꯞꯄꯗ ꯅꯠꯇꯦ ꯐꯝꯃꯕꯅꯤ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯔꯣꯖꯔꯅ ꯑꯩꯁꯨ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯇꯣꯟꯅ ꯀꯔꯤꯒꯤ ꯊꯋꯥꯏ ꯀꯠꯊꯣꯛꯄꯅꯣ ꯂꯩꯗꯣꯔꯤꯕꯅꯤ ꯅꯪꯉꯣꯟꯗ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯇꯗ ꯌꯨꯝ ꯄꯥꯟꯖꯔꯣꯏ ꯔꯣꯖꯔꯅ ꯌꯦꯡꯉꯨꯅꯦ ꯑꯊꯥꯞꯄꯗ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯑꯅꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯇꯣꯟꯅ ꯇꯣꯡꯈ꯭ꯔꯦ ꯎꯁꯥ ꯑꯃꯇꯗ ꯔꯣꯖꯔꯅ ꯃꯆꯤꯟꯁꯤꯅ ꯑꯃꯁꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯤꯁꯦ ꯎꯗ꯭ꯔꯥ ꯇꯣꯟꯅ ꯎꯏꯌꯦ ꯅꯥꯔꯝꯒꯅꯤ ꯃꯣꯏꯗꯤ ꯃꯆꯤꯟ ꯌꯥꯝ ꯇꯨꯝꯃꯤ ꯔꯣꯖꯔꯅ ꯅꯥꯔꯁꯨ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯈꯥꯡꯉꯤꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯦ ꯇꯣꯟꯅ ꯅꯨꯡꯁꯤ ꯇꯨ ꯑꯥꯗ ꯂꯥꯛꯏꯕ ꯁꯟ ꯂꯥꯕꯒ ꯑꯃꯣꯝꯒꯁꯦ ꯎꯕ꯭ꯔꯥ ꯔꯣꯖꯔꯅ ꯃꯣꯏꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯏ ꯃꯥꯜꯂꯦ ꯇꯣꯟꯅ ꯅꯨꯡꯁꯤ ꯄꯣꯊꯥꯐꯝ ꯊꯤꯔꯤꯕꯅꯤ ꯑꯆꯤꯛꯄꯗ ꯅꯨꯡꯁꯤ ꯆꯤꯠꯂꯣꯛꯅꯐꯝ ꯊꯤꯔꯤꯕꯅꯤ ꯇꯨꯡꯗ ꯃꯔꯨꯞ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯂꯦꯞꯄꯒ ꯅꯣꯛꯊꯣꯔꯛꯏ ꯔꯣꯖꯔꯅ ꯈꯪꯉꯤꯅꯦ ꯔꯣꯃꯥꯟꯁꯀ ꯂꯣꯏ ꯀꯥꯏꯔꯦ ꯖꯦꯀꯣꯕꯅ ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯈꯨꯅꯨꯡꯁꯤꯅꯗꯣ ꯂꯨꯁꯤꯅ ꯀꯕꯤ ꯆꯪꯂꯕꯣ ꯅꯇꯩ ꯅꯅꯥꯎꯁꯤꯕꯣ ꯇꯣꯟꯅ ꯇꯥꯅꯤꯡꯗꯦ ꯆꯣ ꯅꯣꯏꯁꯤꯗꯤꯕ ꯃꯨꯠꯀ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯋꯥꯔꯤꯅ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯥꯒꯦꯅ ꯂꯥꯛꯄꯅꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯔꯣꯖꯔꯅ ꯍꯨꯔꯥꯟꯕꯤꯁꯤꯡꯁꯤꯗꯤ ꯄꯥꯞ ꯄꯨꯖꯅꯤ ꯅꯣꯏꯀꯣ ꯖꯦꯀꯣꯕꯅ ꯆꯠꯂꯣ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯄꯤꯔꯣ ꯄꯨꯡꯁꯨ ꯇꯥꯔꯛꯑꯅꯤ ꯅꯣꯏ ꯃꯌꯥꯝ ꯅꯁꯥꯒꯤ ꯄꯤꯌꯔ ꯃꯅꯥꯛꯇ ꯆꯠꯅꯔꯣ ꯃꯌꯥꯝꯗꯨ ꯃꯆꯤ ꯇꯣꯉꯥꯟ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯑꯦꯜꯁꯤꯅ ꯅꯨꯡꯁꯤꯍꯦ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝ ꯄꯨꯅꯤ ꯊꯥꯖꯔꯨꯗꯦ ꯖꯦꯀꯣꯕꯅ ꯃꯁꯤꯅꯦ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯁꯦ ꯑꯗꯣ ꯑꯩ ꯕꯔꯗꯦ ꯍꯪꯆꯤꯠꯇꯣ ꯀꯥꯎꯅꯤ ꯃꯌꯥꯝꯗꯁꯨ ꯂꯣꯏ ꯍꯥꯏꯔꯕꯅꯤ ꯑꯇꯩꯒꯩꯁꯨ ꯃꯊꯪ ꯂꯥꯛꯇꯣꯔꯤ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯁ ꯉꯥꯛꯇꯅꯤꯅ ꯍꯣꯇꯦꯜ ꯄꯦꯔꯥꯗꯥꯏꯁꯇꯅꯤꯀꯣ ꯀꯅꯥꯝ ꯌꯥꯎꯔꯣꯏ ꯑꯩꯈꯣꯏ 10 ꯈꯛꯇꯅꯤ ꯑꯦꯜꯁꯤꯅ ꯂꯥꯛꯀꯅꯤ ꯁꯟꯗꯦ ꯇꯥꯕꯩ ꯅꯗꯥꯎ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯑꯔꯣꯏ ꯖꯦꯀꯣꯕꯅ ꯀꯩ ꯈꯨꯡꯉꯥꯡꯅꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯑꯩꯁꯦ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯖꯥꯠꯅꯤꯅꯦ ꯑꯦꯜꯁꯤꯅ ꯅꯨꯡꯁꯤꯕꯩꯅꯦ ꯀꯩꯅꯣ ꯂꯥꯛꯅꯤ ꯁꯟꯗꯦ ꯇꯥꯕꯩ ꯍꯥꯏꯁꯦ ꯖꯦꯀꯣꯕꯅ ꯅꯨꯄꯤ ꯅꯪ ꯌꯥꯝ ꯍꯧꯅꯨꯀꯣ ꯐꯨꯖꯔꯛꯀꯅꯤ ꯑꯦꯜꯁꯤꯅ ꯅꯪ ꯑꯩꯕు ꯐꯨ ꯉꯝꯒꯗ꯭ꯔꯅꯦ ꯖꯦꯀꯣꯕꯅ ꯉꯝꯅꯤꯅ ꯅꯅꯝ ꯇꯠꯀꯦꯗꯅꯤ ꯑꯦꯜꯁꯤꯅ ꯑꯣ ꯅꯨꯡꯁꯤꯅꯕ ꯃꯤꯁꯦ ꯐꯨꯅꯕꯣꯏꯔꯦ ꯅꯪꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯖꯦꯀꯣꯕꯅ ꯆꯥꯟꯁ ꯂꯧꯕꯗꯤ ꯍꯩꯔꯦ ꯅꯪꯗꯤ ꯅꯍꯥꯟꯃꯨꯛ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯗꯅ ꯈꯨꯄꯥꯛꯅ ꯊꯥꯕꯤꯕꯗꯣ ꯑꯦꯜꯁꯤꯅ ꯅꯨꯡꯁꯤꯕꯩ ꯈꯨꯄꯥꯛꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ マン브꯭ꯔꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯈꯨꯗꯥꯡ ꯄꯥꯏꯔꯐꯥꯎ ꯀꯟꯗꯕꯩ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨ ꯑꯣꯟꯅꯔꯦꯅ ꯊꯥꯔꯤꯅꯤ ꯖꯦꯀꯣꯕꯅ ꯑꯣ ꯅꯪꯗꯤ ꯑꯩꯁꯦ ꯍꯨꯔꯥꯟ ꯅꯨꯡꯁꯤꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯎꯗꯕꯩꯅꯦ ꯅꯨꯃꯤꯠꯇꯣ ꯎꯔꯗꯤ ꯑꯩꯕꯨ ꯌꯦꯡ ꯂꯩꯒꯗ꯭ꯔꯣ ꯑꯦꯜꯁꯤꯅ ꯎꯗꯕꯩꯅꯦ ꯈꯨꯄꯥꯛ ꯆꯥꯏꯗꯣ ꯖꯦꯀꯣꯕꯅ ꯐꯩ ꯅꯪꯁꯨꯅꯦ ꯃꯇꯝ ꯉꯥꯏꯌꯨ ꯗꯝ ꯐꯨꯗꯒꯦ ꯑꯦꯜꯁꯤꯅ ꯐꯨꯕ ꯅꯨꯃꯤꯠꯇ ꯇꯣꯛꯅꯔꯦ ꯈꯪꯉꯨ ꯖꯦꯀꯣꯕꯅ ꯌꯥꯝ ꯀꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯦꯜꯁꯤꯅ ꯅꯪꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯩꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯂꯦꯝꯅꯕ ꯖꯦꯀꯣꯕꯅ ꯅꯪ ꯍꯥꯏꯔꯝꯂꯒ ꯑꯦꯜꯁꯤꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯑꯦꯜꯁꯤꯅ ꯊꯥꯗꯣꯛꯑꯣ ꯑꯣꯖꯥꯒ ꯂꯣꯏ ꯎꯗꯥꯔꯤ ꯔꯣꯖꯔꯅ ꯀꯣꯟꯅꯧ ꯀꯅꯥꯝ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯁ ꯆꯪꯉꯦꯍꯦ ꯖꯦꯀꯣꯕ ꯑꯦꯜꯁꯤꯕꯨ ꯈꯪꯇꯥ ꯊꯥꯗꯣꯛꯏ ꯑꯦꯜꯁꯤ ꯖꯦꯀꯣꯕ ꯈꯪꯏꯟ ꯏꯟꯊꯣꯛꯄꯗ ꯂꯩꯕꯥꯛꯇ ꯇꯥꯁꯤꯜꯂꯤ ꯑꯦꯜꯁꯤꯅ ꯁꯣꯔꯤ ꯑꯌꯥ ꯁꯣꯛꯄ꯭ꯔꯥ ꯇꯣꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯑꯩꯈꯣꯏ ꯆꯪꯉꯦ ꯁꯣꯛꯄ꯭ꯔꯥ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯦꯜꯁꯤꯅ ꯑꯁ ꯆꯣꯞꯄꯤꯍꯦ ꯅꯪꯅ ꯅꯠꯇ꯭ꯔꯁꯦ ꯍꯧꯒꯠꯂꯣ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ ꯖꯦꯀꯣꯕꯅ ꯑꯝꯇ ꯀꯟꯊꯣꯔꯛꯑꯣ ꯂꯣꯏ ꯃꯣꯠꯂꯝꯃꯅꯤ
Noma nini hokre. Jacob ki birthday numini haina mayam loisinari. Roserna nupi kaido tongana pulap laage haidaine. Premna khangzai akhoi su. Rocky-na kai lebi se haino akhoi sarge. Parina cake ti matuna purakani haidai. Roserna kari leidoino free da charu doini paisa pamui. Rocky-na adune sinumi sidabu ngaire ini. Aigidi April 30 ni. Noi mayam gi se hana free da chahoge. Aigida sel mangdanaba. Angang ba yaudoi natro. Parina yauni harapani. Nang birthday numitadi sindoi sele fukalaga nin nai doise. Premna nai the yare horende. Rocky-na isai do khara leithau police naga tanarpa tare yam nei ba saranu ibo. Mayam do wathi ngana ngana dana hotel yore. Nupi singsu mapanda ngairaga lerami. Tuana yaubire hero mayam lao changlasi. Mayam do reception dagi room number hanglaga mathaka khalai. Doorbell do kingi adu hangdorakti. Hanjin hanjin kingbada hangdoraktabadagi thong do hange tawbada masana hanglaga lerami. Maisu muthalaga le. Thong do mathanta lonsinkhre. Premna saita leiba maido thalo. Mai hek thanbada chair Jacob do ontholaga phamba male. Roserna Jacob. Elsie-na Jacob. Jacob do skum kumakte. Mayam do pakhat bahunare. Prabab changsilaga Jacob ki chair do leithokpaga. Jacob na litliba white shirt do ingakta ngairaga asibabu phadrak tarai. Elsie pakhatna Jacob Jacob kauraga masabu nomi. Mayam do pulap omsilaga Jacob bu pakhatna kawi. Jacob mamit khangpang pangthoklaga April Fool surprise tomato sauce ne iman bro. Roserna Jacob ki mamaida kinna thili sakthu gi surprise mihun ga sudre admai ta hono bro ha. Elsie-na mihun ga yaudre angau basidi kaino nang tawido ha. Tona kari surprise no asibo. Premna mamai sida koksilu mi sina ba yaba thabak. Parina phana bu hairi April Fool gadi rosary kinda hawbra. Jacob mamai du nalaga as mina nok sena tawraga birthday nimita phubire. Elsie-na ai mihun ga kainom tawre kok yam ngaure hairamaga Elsie do laimai da haithakre. Jacob pakhatna Elsie bu pangkhalaga sofa da thami. Elsie mi pango se ai soikre. Nupi singduna Elsie gi okhon masadu noibirami. Tonna Roser ising kita pur othuna. Roserna pele he aidi sor holiba yengo mingnai nang na thon nga tane. Jacob se phuraga phadawni. Jacob peri peri mi pango Elsie ai la le base ai phagi tawroye hogolo. Lucy-na kaisu tawrese sor holi pakhat pe oramni. Jacob pakhatna ising do sondo piro Roser. Ising khara makutta hairaga Elsie da ki. Elsie mamit panglaga no fet tawraga tapna. Surprise my dear April Fool. Ai kisu tawdi sinungai bra. Jacob na revenge lo nang sia adu already hairaga Elsie bu kiss tawsali. Elsie-na hando ok tabasidi as tona peli moi mai dai manaugi drama sidi ba. Rocky-na sakthu singse pakhatana thiga chitore noi le horo ai washroom jangi. Channa BP ga high oikre isa se kaino torisibo. Abemna talli noise mi sina ba yaba thabak ngakta. Roserna noi na tena nausi jutcha de ko to se haro birthday sa. Jacob-na horase party me surprise yam fajakre akhoi saigi. Premna holistic taire na chindo taitho tomba. Mayam do pakhalamasu wawa nuklai. Tona yam hai ibemana film kumyani Oscar famni. Elsie-na mana henya ponte ai hairedana surprise amaga watli. Jacob-na kari surprise no tobiranu yare. Elsie-na cake purapani phajabri yengo. Don asai box to dolok thoro. Donna cake to lok thoi. Elsie-na piro oingonda. Jacob-na wow yam phajaye. Prem Roser pari pulapna haurani hai. Elsie-na happy birthday baby haramaga Jacob ki mamaida cake to thomjali. Elsie-na surprise. Jacob ki mamai do cake na pungtai taire. Mayam do Jacob oraga wawa nokli. Jacob na hoi ma sorga phulle.
ꯔꯣꯖꯔꯅ ꯐꯖꯔꯦ ꯄ꯭ꯔꯚꯨ ꯕꯔꯊꯗꯦꯁꯤꯗꯤ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯇꯥꯔꯦ ꯄꯨꯔꯥ ꯀꯦꯛꯀ ꯆꯥꯕ ꯐꯪꯗ꯭ꯔꯦꯍꯦ ꯄꯥꯔꯤꯅ ꯑꯗꯨꯅꯦ ꯍꯥꯎꯅꯤ ꯈꯜꯂꯒ ꯅꯪꯍꯧꯗ꯭ꯔꯦ ꯑꯦꯜꯁꯤꯅ ꯑꯃꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯃꯌꯥꯝ ꯆꯥꯅꯕ ꯊꯝꯕꯤꯔꯕꯅꯦ ꯄ꯭ꯔꯦꯝꯅ ꯀꯗꯥꯏꯅꯣ ꯂꯣꯠꯍꯧꯈꯤꯒꯦ ꯑꯃꯨꯛ ꯂꯪꯅꯔꯛꯇꯅ ꯑꯅꯤꯁꯤ ꯆꯟꯅ ꯆꯣꯛꯈ꯭ꯔꯦꯍꯦ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯁꯤꯅ ꯄ꯭ꯔꯦꯝꯅ ꯍꯥꯎꯅꯤꯕꯨ ꯍꯥꯎꯅꯤ ꯍꯥꯏꯕꯅꯦ ꯑꯩ ꯕꯔꯊꯗꯦꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯀꯦꯛ ꯄꯥꯝꯃꯨꯏ ꯔꯣꯖꯔꯅ ꯑꯗꯨꯅꯦ ꯇꯣꯟ ꯃꯣꯏ ꯃꯇꯧꯒ ꯇꯝꯒꯅꯨ ꯖꯨꯠ ꯌꯥꯝ ꯆꯥꯗꯦ ꯑꯅꯤꯁꯤ ꯖꯦꯀꯣꯕꯅ ꯗꯥꯔꯂꯤꯡ ꯃꯥꯏꯁꯦ ꯇꯤꯁꯨ ꯅꯝꯇ ꯇꯩꯊꯣꯔꯛꯑꯣ ꯀꯦꯛ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯗꯣ ꯖꯕꯥꯟ ꯑꯝꯇ ꯊꯥꯗꯣꯛꯈꯤꯁꯤ ꯑꯦꯜꯁꯤꯅ ꯖꯦꯀꯣꯕꯀꯤ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯀꯦꯛꯇꯨ ꯀꯛꯅꯕ ꯀꯦꯟꯗꯜ ꯃꯩ ꯆꯨꯕꯤꯔꯝꯃꯤ ꯑꯦꯜꯁꯤꯅ ꯐꯨ ꯀꯥꯝꯃꯣ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯖꯦꯀꯣꯕꯀꯤꯗꯃꯛꯇ ꯏꯁꯩ ꯁꯛꯇꯨꯅ ꯋꯤꯁ ꯄꯤꯔꯝꯃꯤ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯄꯥꯔꯇꯤꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯇꯝꯒꯤ ꯈꯣꯡꯂꯩꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯆꯠꯈꯤ ꯑꯁꯨꯝ ꯐꯥꯔꯁꯠ ꯏꯌꯔ ꯂꯣꯏꯈꯤꯗꯨꯅ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯟꯅꯈ꯭ꯔꯦ ꯅꯣꯡꯃ ꯇꯣꯟꯒꯤ ꯃꯙꯧ ꯂꯩꯇꯕꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯄ꯭ꯔꯤꯌꯥꯅ ꯔꯤꯇꯥ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯉꯟꯇꯥ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯑꯩꯗꯤ ꯕꯕꯥ ꯂꯩꯇ꯭ꯔꯦꯅ ꯕꯥꯇꯣꯟ ꯂꯥꯛꯄꯗꯨꯗ ꯉꯛꯎꯔꯦ ꯔꯤꯇꯥꯅ ꯑꯍꯟꯒ ꯑꯣꯏꯕꯒ ꯋꯥꯖꯔꯕꯅꯤ ꯕꯕꯥꯗꯨꯁꯨ ꯅꯆꯥꯅꯨꯄꯥꯗꯨꯔ ꯃꯥꯗꯤ ꯄ꯭ꯔꯤꯌꯥꯅ ꯃꯥꯅꯦ ꯅꯣꯏ ꯏꯕꯦꯝꯃꯒꯁꯨ ꯇꯤꯟꯅꯩ ꯍꯥꯏꯌꯦ ꯃꯥꯒꯤꯁꯨ ꯕꯥꯇꯣꯟ ꯇꯧꯔꯛꯄꯖꯥꯠꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯏꯃꯥꯝꯆꯥ ꯃꯈꯣꯏ ꯕꯕꯥꯗꯤ ꯆꯤꯡꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯈꯤ ꯍꯞꯇꯥꯃꯨꯛ ꯂꯩꯇ ꯌꯥꯔꯣꯏꯅ ꯉꯔꯥꯡꯗꯒꯤ ꯔꯤꯇꯥꯅ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦꯀꯣ ꯌꯨꯝ ꯄꯥꯟꯅꯈꯤꯕꯗꯒꯤ ꯄꯥꯛ ꯍꯦꯛ ꯎꯅꯈꯤꯗꯕꯅꯤ ꯍꯩ ꯏꯕꯦꯝꯃ ꯆꯥ ꯄꯨꯔꯛꯑꯣ ꯅꯪ ꯃꯔꯨꯞꯁꯨ ꯂꯥꯛꯑꯦꯅꯦ ꯄ꯭ꯔꯤꯌꯥꯅ ꯕꯦꯠ ꯀꯠꯄꯗꯤ ꯂꯣꯏꯔꯝꯃꯅꯤꯀꯣ ꯔꯤꯇꯥꯅ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤꯌꯦ ꯇꯣꯟꯅ ꯔꯣꯖꯔ ꯅꯪ ꯑꯣꯏꯔꯦ ꯅꯤꯅꯦ ꯆꯥ ꯄꯥꯏꯁꯦ ꯄ꯭ꯔꯤꯌꯥꯅ ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅꯦ ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ ꯔꯣꯖꯔ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯜꯂꯤ ꯑꯗꯨꯕꯨꯗꯤ ꯅꯃꯧ ꯑꯣꯏꯗꯣꯔꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯔꯣꯖꯔꯅ ꯆꯥ ꯌꯥꯝ ꯍꯥꯎꯋꯦ ꯇꯣꯟꯅ ꯑꯩꯗꯤ ꯆꯥꯒ ꯊꯛꯄ ꯁꯪꯗꯦ ꯏꯕꯨꯡꯉꯣ ꯑꯁꯣꯝꯗ ꯇꯟ ꯍꯥꯟꯕꯗ ꯔꯤꯇꯥꯅ ꯌꯨꯝ ꯍꯣꯡꯈꯤꯕꯗꯒꯤ ꯑꯃꯨꯛꯇ ꯍꯦꯛ ꯀꯣꯏꯔꯛꯇꯦꯅꯦꯀꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯣ ꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅꯤ ꯍꯧꯅꯗꯅ ꯊꯥꯕꯜ ꯊꯤꯕ ꯆꯠꯄꯗꯣ ꯄ꯭ꯔꯤꯌꯥꯅ ꯑꯩꯁꯨ ꯂꯥꯛꯀꯦꯗꯤ ꯈꯟꯕꯅꯦ ꯂꯝꯗꯤ ꯂꯥꯞꯄꯦꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯕꯅꯤꯅ ꯅꯛꯑꯦ ꯗꯨꯉꯥꯏ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯒ ꯅꯪꯁꯨ ꯆꯠꯂꯤꯗꯨꯅꯤ ꯔꯤꯇꯥꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯃꯊꯪꯗꯤꯅꯦ ꯁꯣꯔꯥꯠꯀ ꯂꯣꯏꯔꯒ ꯏꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯂꯥꯛꯀꯦ ꯄ꯭ꯔꯤꯌꯥꯅ ꯍꯣꯏ ꯀꯣꯏꯔꯛꯑꯣ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯇꯣꯟꯅ ꯑꯁ ꯀꯥꯎꯋꯦ ꯆꯤꯅꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯤ ꯔꯣꯖꯔ ꯑꯩꯈꯣꯏꯅꯤ ꯗꯨꯀꯥꯟ ꯊꯣꯛꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯗꯨꯀꯥꯟꯗ ꯊꯣꯔꯛꯏ ꯔꯣꯖꯔꯅ ꯌꯥꯝ ꯐꯖꯩꯀꯣ ꯉꯁꯤꯗꯤ ꯇꯣꯟꯅ ꯁꯝꯕꯥꯎ ꯍꯥꯠꯄ ꯁꯪꯗꯤ ꯐꯖꯔꯝꯃꯅꯤ ꯔꯣꯖꯔꯅ ꯑꯩꯈꯣꯏ ꯃꯥꯇꯥꯒ ꯅꯣꯏ ꯃꯥꯇꯥꯒ ꯂꯩꯀꯥꯏ ꯄꯨꯜꯂꯝꯃꯤꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅꯤ ꯆꯦꯟꯕꯗ ꯀꯩꯁꯨ ꯍꯥꯏꯗꯧ ꯃꯥꯟꯗꯦꯕꯣ ꯇꯣꯟꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯃꯋꯥ ꯂꯧꯗꯦ ꯅꯠꯇ꯭ꯔꯣ ꯔꯣꯖꯔꯅ ꯃꯥꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔ ꯂꯣꯏꯔꯦ ꯑꯩ ꯑꯦꯜꯁꯤ ꯂꯧꯕꯒ ꯉꯝꯖꯔꯣꯏ ꯇꯣꯟꯅ ꯑꯩꯁꯨ ꯖꯦꯀꯣꯕꯇꯒ ꯂꯩꯖꯅꯤꯡꯗꯦ ꯄꯥꯞ ꯄꯨꯒꯗꯕ ꯊꯕꯛ ꯕꯤꯁꯅꯨ ꯔꯣꯖꯔꯅ ꯑꯗꯨꯅꯦ ꯑꯍꯟꯁꯤꯡꯁꯤꯗꯤ ꯈꯪꯄꯣꯟꯇꯦ ꯍꯩꯄꯥꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯊꯃꯣꯏ ꯀꯌꯥꯅꯣ ꯀꯥꯏꯗꯣꯏꯁꯦ ꯈꯪꯄꯣꯟꯇꯦ ꯇꯣꯟꯅ ꯀꯔꯤꯒꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯐꯣꯟꯗ ꯕꯤꯃꯣꯂꯥꯒ ꯔꯤꯇꯥꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯕꯤꯃꯣꯂꯥꯅ ꯔꯤꯇꯥ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯗꯤ ꯄꯥꯎꯁꯨ ꯑꯝꯇ ꯇꯥꯗꯦ ꯅꯪꯁꯨ ꯐꯣꯟ ꯀꯣꯛ ꯇꯧꯔꯛ ꯌꯥꯔꯤꯕꯅꯤ ꯔꯤꯇꯥꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ ꯏꯆꯦꯃ ꯑꯩꯁꯨ ꯅꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯗꯣ ꯗꯤꯁꯇꯔꯕ ꯇꯧꯔꯅꯤꯅ ꯕꯤꯃꯣꯂꯥꯅ ꯑꯩꯁꯨ ꯊꯥꯏꯂꯦꯟꯗ ꯆꯠꯁꯦꯅ ꯍꯥꯟꯅꯗꯩ ꯃꯈꯣꯏ ꯇꯥꯃꯣꯅ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯔꯒ ꯊꯝꯃꯕ ꯏꯕꯨꯡꯉꯣꯗꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯔꯤꯇꯥꯅ ꯂꯥꯛꯑꯦ ꯏꯆꯥꯅꯨꯄꯥꯕꯨꯗꯤ ꯏꯆꯦꯃ ꯍꯣꯏ ꯍꯜꯂꯛꯑꯕꯣ ꯕꯤꯃꯣꯂꯥꯅ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯄꯥꯎ ꯍꯦꯛ ꯇꯥꯕꯒꯅꯤ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯍꯌꯦꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦꯀꯣ ꯔꯤꯇꯥꯅ ꯍꯣꯏ ꯌꯥꯗꯤ ꯌꯥꯏ ꯏꯆꯦꯃ ꯕꯤꯃꯣꯂꯥꯅ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕ ꯆꯪꯉꯛꯏ ꯖꯦꯀꯣꯕꯅ ꯏꯃꯥ ꯕꯤꯃꯣꯂꯥꯅ ꯍꯩꯃꯥ ꯈꯪꯉꯤꯅꯦꯍꯦ ꯖꯦꯀꯣꯕꯅ ꯈꯪꯖꯅꯤꯡꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯕꯤꯃꯣꯂꯥꯅ ꯀꯩꯗꯧꯔꯦ ꯖꯦꯀꯣꯕꯅ ꯑꯩ ꯋꯥ ꯑꯃꯁꯨꯡ ꯍꯧꯗꯣꯛꯀꯦ ꯇꯧꯅꯤ ꯕꯕꯥꯗ ꯍꯥꯏꯔꯨꯔꯗꯤ ꯑꯣꯏꯔꯔꯣই ꯕꯤꯃꯣꯂꯥꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯖꯦꯀꯣꯕꯅ ꯑꯩꯅꯦ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦꯕ ꯕꯤꯃꯣꯂꯥꯅ ꯀꯔꯤꯅꯣ ꯔꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯪꯒꯁꯨ ꯈꯪꯅꯔꯤꯕ ꯇꯣꯟꯗꯨꯕꯨ ꯄꯥꯝꯗ꯭ꯔꯕꯣ ꯃꯗꯨ ꯌꯥꯔꯣꯏꯀꯣ ꯃꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯖꯦꯀꯣꯕꯅ
Ima, madi imanabini, kamain hongdoino, magisu nupa lejabani. Ado, seba, imana phanaba, simbiyoba. Bimolana, adudi hayo, nupido kanano, kanay mazano, kadaydagino. Jacobna, nupido ima, masak thi phasajani, yengera. Tu, ay phone da wallpaper thamisi. Bimolana, hoyni, masakudi phasayne. Kadaydayno, mama mapana maming kay kauki. Jacobna, Yombudine, Kisampatini, Mapada, special contractor or heaven. Maminga Kauri, Mamado Budi, business to be or Mali, Mamindu, Memsa Heba. Bimoladu, Tabak Yerga. Hare, Nana Madunu Pidubu, Katai de Hosilaga, Wilrino, ha, Tongo, Tonu, Maduama, Sunyaya Namana, Napata Dine, Hingaruina, Mashaga Surabunambo, ha. Jacobna, Tanning the hay, Kaigino, Kongro and Haido. Bimolana, Kangbranate, Napaga, no Minamnaribani Mapadu, Salan Sakai, Katakribani, Noidi, Vitrupi Ibanina, Kangwe Madamdu, Napaga Puna, Tikato Minarambani, Luna Sutinaramiba, Adobo, Krora Magi, Tabak Napaga Tominaraga, 50% Yenani Hiraga, Supnagi, 20% Katani Pirapa, 80% Dubu, Laudi Haina, but in Tiribani, Mahapesada, Chopa Imuniko, what is here, Napata Kini, Ing Hain Sakai, Kanakibani. Aduna nebungo nupido mai wakal thado unaruranu nitagi macanipi tondo aduga nusinanabu honoko ayu phatti haiganu Jacobna as noi khatnagera hatnagera aidi lawrani ko ima Jacob tu ngangangdana mai kada changkre memsana puda poro nang makuka masaga tongan tare khau ai sawan ganu ko Jacob phawung de hipaga Elsigi photo yengi aduga mathanta Murum soli asuk nusiba nambu kaidaw lawroi moina moi thopa moina haiba ngasi phau ili life partner isagi choose tawjababu si phawdi moi gi darka tadi aisu aini mamnabu honani natra my dear moina yadre kaidawni America dara London dara okchin kini tanjadu da Elsie call lai Jacobna hello itu Elsie na kaino wandayam nungai walida Jacobna khunungayama Kunungayama Elsina Isairo Nangdo Yam Pakti Leporo Jacobna Atay Lairi Nang America la Chatningbra London la Chatningbra Elsina Rasi Yam Kange Ibungana Jacobna Rasi Jodpia Kumoy na Hangise Elsina Airo Philippines la Chatningi Jacobna Okay Adudi Philippines la Ikuni Lamama Lairaga Laibatare Elsina Says Wakalgadi Mainiko Bhabna dolan sabrabu ningkhaidana mu danjani Jacobna nungsibana sidabu aina kamai thadok toino ba ingtham thagi ingkraba hingsida nangbu yam miss tawe Elsina ingaga aise miss tawbiri sina kaige Jacobna nang yawadi khara sani dana Elsina o nangi se aise blanket oina ubei mong ni ne Jacobna natte hitar oina uye Elsina Yare yam henjilaktori kai mathel jaragi nangba Jacobna hangamga oksaga noidi Elsina leitadana nga hekta thongjele Jacobna is leitadana leiradi kai thongdoiba Elsina leiragana thongaro order tawraga oina charani Jacobna nupina yam tannuko hengwai aidi sebaga pendradi nupi hekta lon dojani Elsina lo hairini ne Tabakai Maloina Tozerania Jacobna, a same bagia Elsina, Matin Sinabu, Haibungami, Nolapanami to the Ponchapati Leruni Jacobna, Aduna Pedu Deba Elsina, Natu Atombiduna, Henanu Shibinaba, Kati Matauto get Jacobna, Kibu Gireda, Nakakato Male Elsina, Aimi Hapiga, Webangamoy, Nupama, Soina Helamdeba Jacobna, Aina nupilo niga hairaga thazariba nangna hena ngaksakre Elsina aisuni yum paraga leiba nungaitradi nupa amada thok yum pan thoki dawjani Jacobna machin se yengune hangang hayu Elsina asengbani ai haise aduna aina haiba injaw Jacobna nungsibia adumaina hainuba ai heart kaige taweba Elsina ai nupa amada yum paniga hairaga thazariba nangna hena ngaksakre Jacobna copy paste tawsile
एल्सीना ब्रेनदी मथौ फजन तौइने नुपासे पंगदी पंगदबजानी मेमोरी टेस्ट तौरिने ऐसे नुंगाइब्रे यंग नंसु अइना सुमाइन हाइबदा सोमदना रोजरगा टोनगा कन्ना प्लान सिनरी रोजरना इमा आई केनोमा हाइगेना प्रियाना कईवानो नसीदी इचाना या नुसीना ग्यान ताना ngangiसे रोजरना ममाबु तुंगलोमदगी कोले आई नुसीब्रा इमा प्रियाना इचाबु करिगी नुसीदनी या नुसी रोजरना अदो इमा नोइना नुपी इमा हाइबा इमानबीदो आइदी पामदे याम खटपनेबा प्रियाना हाय हाय वागा थैदोकनु मी ममांगदे इकाई को ए तौनु तौनु रोजरना मा असिंगबनी अदु नुपीदो चेलुबो ओइरमदी अदुम नमो ओइदोइरो प्रियाना तानिंगदबो वांगांग नु कोइबुंगा रोजरना अदु खोमो चेलुबो ओइरसु अदुम यादोइराबा ऐसे प्योर पाखंगनी प्रियाना चेलुबो ओइरमदी तुएदना हौजिकिदी प्योर लेसाबी ओइरी हाइबनी नंग थोकमु तौनुको सोमदना तोना इमा कईगुंबा अइना नुपी चेलंबा नुपा अमदा युम पालदी इमा होय नुंगाइगद्रा रीताना हरे हरे विष्णु विष्णु नमा नपा नुरोक्तानबा थबक तौनुको नंगिदमक्ता अफबा नुपा अमा हाइना सिंगदना थमिदु नंग खंगबा नत्रो चेन चोंबा तौराबा नमा आइबु फत्ते हाइनु इसा सिफ्रेना चफु यान हेक्ता फेंगदौनी तोना तानिंगदे हे आइबु अदुमाइन तौबिदौ मानब्रो इमा इपा यमुसी अदो इमा जेकोबदो नुपी याम चोपनी थाइना नुपी चेलमेगा हाइबनी नोय मुन्ना थिगचौको आइदी प्योर लेसाबिनी दुखाक्तगा युम पानबा ngam रीताना कईनोने हाइसिबो थिगे थिगे इमा मुन्ना थिगे तराई तराई इचाबु थाजबा यापोंते अहन मसेन खंगनेना हाइनरिबा हाइदुनी अदुबुने इमागी माइ चोपनबा तौनुको नंग तोना होयबा आइसु ग्यान तायबा इमाना हाइबा इंदुइनी अदुगने हयंवाइ नुपादु लुहोंगलरगा रिजेक्ने खंगाबा आइदी हु जारगा सिनि हाइसिनि कोनवा तोंदु ngangang माइ कादे चंख्रे रीताना हाइस इचाना हाइसे चुमी मचा नुपादु करंबा मीनो आई थिगतबा याद्रे रोजर माइ कादे चंगतुना तोंदा कॉल तौरमी रोजरना हेलो कमाइन तौरगे तोंना सक्सेस ओइरे नंगिदी रोजरना आइगिसुने सक्सेस तोंना अदुदी अनीदो एनी हाउ मेनी हाउ तौदना जेलन खरसी रोजरना माने अनीदो नपनना जेलन दौनी मोइना थोपा तौजनी एखोइदी तपना मोइ लोइरगा होंगयायबा तोंना एलसीबुदी हाइबदा खर लुना थोए हाइबुदी हाइगे जेकोबदो खर खद्रक नुद्रक तौरगा थेमगा जेलन खरो मोइबु जेलबा अखोइ वाइ संगबनी रोजरना अखोइनिगिसे मोइनी सपोर्ट तौरिरो नत्रगा करी तौरिनो तोना कईनो सपोर्टनी मोइ थुंगना जौ हाइबनी मोइ थुंगनाबा हाइसे एखोइनिसु थुंगनारबनी मसी खंगको नंग रोजरना यस मैडम आई भाब तारी फरे आई जेकोबदा कॉल तौरगे इंजिन बहौरगे थमो तोना ओके बॉस रोजरना जेकोबदा कॉल तौरई जेकोबना कई लेरे रोजरना नंग एल्सी से नुसीब्रा नुसीदब्रा खुमु जेकोबना कईनो कीबुकी नंग लोंगे हाइरो अदुमाइनगा तौरदी नथ्वाइ मचादु लौरे खाउ रोजरना नुसी नुसीदे दुदा खुमुने जेकोबना मिनाय कईनो नंग तौरइसिना ngawrbo hangdrasu nasana khangdro yam ti nusi jani ko रोजरना अदुदिने एखोइगी नुसिबदासु येलक्तनाबा चेन खरोनो एनी अदु फांग मोइद्रो जेकोबना याम थुमनद्रो कई लेरगे रोजरना अहन खैसे कॉलेज लोरगा आई लुहोंबरिनी हाइबा ताइको आइना तुबा लौबा ngमोय जेकोबना ए फै फै कॉलेज लोइबा नुमिता चेनगे अदुदि रोजरना अदुनी नुपा थो कॉलेज लोइदोबा थामरी मंगादा ngairabani प्लान तौरोइबो नुपी मचा अमा चेनबाबु नत्रो जेकोबना होइने आइना चेलनीदी चेलदौनी अहन मथीना चफुमेल हौरसनु अगांग मथीना रॉकेट सारगा काखरगे रोजरना अदुमकनी आइना हायनिंगबसु डील सोइनबा याद्रे नंग हेक होंबगा आइसु होंगदोरिनी ओके ओवर एंड आउट जेकोबना ओके रोजर फोन हेक थमखिबगा जेकोब वखल मचा मचा खाली प्लान यादली जेकोबना कॉलेज हेक लोइबा नुमिता नुपी चेनबा कदाइदा चेनबा खर लापना चेनबा नुपीना यारत्रदि कमदोबा यादबा यारोय थेमगा पुबा
ꯁꯥꯎꯔꯁꯨ ꯅꯨꯄꯤꯗꯤ ꯑꯍꯨꯝꯂꯛ ꯄꯨꯡꯊꯩ ꯍꯥꯏꯕꯅꯤ ꯑꯍꯥꯟꯕ ꯄꯪꯊꯕꯗ ꯌꯥꯗ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯕꯗ ꯑꯅꯤꯔꯛꯇ ꯌꯥꯗ꯭ꯔꯦ ꯑꯍꯨꯝꯂꯛꯇ ꯑꯣꯀꯦ ꯃꯗꯨꯗ ꯌꯥꯗ꯭ꯔꯒ ꯎꯇꯨꯞꯅꯔ ꯀꯩꯅꯣ ꯃꯀꯣꯛꯇ ꯊꯣꯝꯃꯒ ꯋꯥꯟꯊꯍꯟꯕ ꯍꯥꯏꯗꯨꯅꯤ ꯇꯟꯖꯥꯗꯨꯗ ꯑꯦꯜꯁꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯖꯦꯀꯣꯕꯅ ꯈꯪꯉꯤꯅꯦ ꯀꯅꯥꯏ ꯐꯣꯟꯅꯣ ꯃꯤ ꯄ꯭ꯂꯥꯟ ꯊꯨꯒꯥꯏꯁꯦ ꯑꯦ ꯁꯤꯗꯤ ꯏꯇꯨꯅꯤꯅꯤ ꯍꯜꯂꯣ ꯑꯦꯜꯁꯤꯅ ꯀꯩꯗꯧꯔꯤꯒꯦ ꯁꯛ ꯐꯖꯕ ꯖꯦꯀꯣꯕꯅ ꯀꯩꯗꯧꯅꯤ ꯄ꯭ꯂꯥꯟ ꯍꯣꯠꯂꯤ ꯏꯍꯦ ꯃꯦꯠꯁ ꯍꯣꯠꯂꯤ ꯍꯥꯏꯕ ꯑꯦꯜꯁꯤꯅ ꯀꯩꯅꯣ ꯄ꯭ꯂꯥꯟꯒ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟ ꯆꯠꯇꯣꯏꯔꯣ ꯖꯦꯀꯣꯕꯅ ꯄ꯭ꯂꯥꯟ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯃꯦꯠꯁ ꯍꯥꯏꯕꯅꯦ ꯅꯥ ꯌꯥꯝ ꯐꯕꯤꯔꯅꯨ ꯑꯦꯜꯁꯤꯅ ꯐꯣꯟ ꯊꯝꯃꯨꯔꯣ ꯂꯥꯏꯔꯤꯛ ꯄꯥꯔꯗꯤ ꯖꯦꯀꯣꯕꯅ ꯅꯣ ꯌꯥꯗꯦ ꯊꯝꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣ ꯑꯦꯜꯁꯤꯅ ꯀꯩꯅꯣꯗ ꯊꯕꯛꯀ ꯇꯧꯔꯒ ꯆꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯖꯦꯀꯣꯕꯅ ꯑꯣ ꯅꯪ ꯊꯕꯛ ꯁꯨꯝ ꯉꯥꯏꯔꯤꯉꯩꯗ ꯅꯣꯏ ꯐꯦꯃꯤꯂꯤꯅ ꯑꯇꯣꯞꯄꯗ ꯊꯥꯖꯈ꯭ꯔꯗꯤ ꯑꯦꯜꯁꯤꯅ ꯑꯁ ꯑꯩ ꯃꯣꯏ ꯋꯥꯒ ꯈꯪꯗꯦ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯅꯨꯃꯤꯠꯇꯅꯦ ꯅꯌꯨꯝꯗ ꯏꯈꯣꯡꯅ ꯊꯣꯡꯅ ꯆꯦꯜꯂꯛꯀꯦ ꯖꯦꯀꯣꯕꯅ ꯑꯁꯦꯡꯕ ꯐꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯏꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯀꯥꯏꯅ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯑꯕ ꯂꯨꯍꯣꯡꯕꯩ ꯃꯥꯟꯇꯣꯞꯇ ꯕꯣꯝ ꯄꯨꯝꯃꯦ ꯈꯪꯉꯨ ꯑꯦꯜꯁꯤꯅ ꯀꯤꯕꯨ ꯀꯤꯅꯦ ꯃꯤꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯗ ꯐꯨꯡꯅꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯂꯥꯏꯗꯧ ꯃꯥꯟꯕ꯭ꯔꯣ ꯌꯥꯝ ꯊꯤꯅ ꯂꯨꯗꯧꯔꯤꯕꯅꯤ UPSCꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯍꯦꯟꯅ ꯂꯨꯅꯤ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯆꯔꯆꯇ ꯍꯣꯡꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯦꯜꯁꯤꯅ ꯅꯪ ꯌꯥꯝ ꯈꯪꯕꯤꯔꯦꯍꯦ ꯖꯦꯀꯣꯕꯅ ꯈꯪꯉꯤꯅ ꯅꯣꯏ ꯐꯦꯃꯤꯂꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯍꯥꯏꯅꯩ ꯍꯥꯏꯕ ꯐꯥꯎ ꯑꯩ ꯈꯪꯉꯤꯀꯣ ꯑꯦꯜꯁꯤꯅ ꯑꯗꯨꯗꯤ ꯑꯩ ꯃꯋꯥ ꯂꯧꯗꯦꯍꯦ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯄꯥ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯌꯦꯜꯂꯛꯄ ꯃꯤ ꯑꯃꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯖꯦꯀꯣꯕꯅ ꯋꯥꯎ ꯃꯩꯇꯩ ꯅꯨꯄꯤ ꯁꯕꯥꯁ ꯐꯥꯒꯤ ꯅꯠꯇꯦ ꯅꯪ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯈꯪꯕꯗ ꯊꯃꯣꯏ ꯀꯌꯥꯅꯣ ꯀꯥꯏꯗꯣꯏꯁꯦ ꯅꯪ ꯚꯥꯞ ꯇꯥꯅꯤ ꯑꯦꯜꯁꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯨꯄꯥꯗꯣ ꯖꯦꯀꯣꯕꯅ ꯈꯪꯗꯦꯍꯦ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ ꯅꯣꯏꯅ ꯌꯨꯝꯅ ꯉꯥꯡꯅꯖꯕꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯔꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯡꯒꯤ ꯊꯃꯣꯏꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯏ ꯍꯥꯏꯕꯅꯤ ꯑꯦꯜꯁꯤꯅ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯦꯕ ꯂꯦꯞꯇꯧꯕ ꯑꯩꯅ ꯂꯦꯞꯄꯤꯁꯤꯗꯤ ꯅꯨꯡꯁꯤꯕꯧ ꯖꯦꯀꯣꯕꯅ ꯐꯩ ꯌꯦꯡꯕ ꯇꯥꯔꯦ ꯃꯇꯝꯗꯨ ꯂꯥꯛꯑꯒ ꯑꯦꯜꯁꯤꯅ ꯑꯩ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯔꯛꯏ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯒꯦꯀꯣ ꯖꯦꯀꯣꯕꯅ ꯍꯣꯏ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕ ꯃꯊꯟꯇ ꯈꯜꯂꯤ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯀ ꯆꯥꯛꯑꯦ ꯐꯥꯗꯔ ꯃꯥꯗꯔ ꯑꯃꯠꯇ ꯌꯥꯅꯗ꯭ꯔꯕ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ ꯅꯨꯡꯁꯤꯕꯒ ꯏꯃꯨꯡꯒ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯍꯧꯈꯤ ꯀꯣꯂꯦꯖ ꯂꯥꯏꯐꯀꯤ ꯂꯥꯁ ꯃꯟꯇ ꯉꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯄꯥꯔꯤꯅ ꯅꯣꯏ ꯄꯥꯎ ꯑꯃ ꯇꯥꯟꯅꯔꯕꯣ ꯖꯦꯀꯣꯕꯅ ꯀꯩ ꯄꯥꯎꯅꯣ ꯔꯣꯀꯤ ꯅꯥꯔꯕꯣ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯗꯤ ꯄꯥꯔꯤꯅ ꯀꯗꯥꯏꯗꯩ ꯅꯥꯖꯔꯨꯗꯣꯏꯅꯣ ꯂꯋꯥꯏ ꯅꯨꯄꯥꯅꯤꯅ ꯃꯇꯨ ꯆꯦꯜꯂꯦꯌꯦ ꯔꯣꯖꯔꯅ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯂꯨꯁꯤ ꯅꯠꯇꯕ꯭ꯔꯣ ꯄꯥꯔꯤꯅ ꯀꯅꯥꯏ ꯅꯨꯄꯤꯅ ꯌꯥꯕꯤꯗꯣꯔꯤꯒꯦ ꯑꯗꯨꯛ ꯆꯣꯞꯄꯒ ꯂꯨꯁꯤꯅꯤꯗꯅ ꯀꯣꯂꯦꯖꯀꯁꯦ ꯇꯣꯛꯇꯣꯔꯕ ꯀꯩꯅꯣ ꯄ꯭ꯔꯦꯝꯅ ꯀꯩꯅꯣ ꯂꯨꯁꯤꯗꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯈꯤꯗꯥꯏꯅꯦ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯆꯦꯜꯂꯣꯏ ꯀꯥꯏꯅ ꯄꯥꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩꯗ ꯁ꯭ꯇꯦꯞ ꯑꯗꯨꯝ ꯂꯧꯈꯠꯂꯝꯃꯅꯤ ꯍꯦꯔꯣꯗꯨꯅ ꯖꯦꯀꯣꯕꯅ ꯆꯣꯞꯃꯜꯂꯤ ꯌꯥꯝ ꯉꯥꯏꯉꯝꯗꯦ ꯃꯗꯨꯁꯨ ꯔꯣꯖꯔꯅ ꯌꯥꯝ ꯅꯣꯛꯅꯧꯅꯨ ꯃꯤꯒꯤꯗꯤ ꯍꯥꯏ ꯊꯨꯡꯅꯈ꯭ꯔꯦ ꯀꯂꯛꯇ꯭ꯔꯣ ꯄ꯭ꯔꯦꯝꯅ ꯀꯂꯛꯇ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯂꯥꯏꯟ ꯒꯥꯔꯤ ꯃꯥꯏ ꯆꯦꯟꯖꯔꯛꯑꯅꯤ ꯐ꯭ꯔꯤꯗ ꯇꯣꯡꯒꯦ ꯖꯦꯀꯣꯕꯅ ꯍꯥꯠꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯃꯇꯩ ꯃꯅꯥꯎ ꯀꯣꯂꯦꯖ ꯀꯥꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯊꯥꯕꯗꯤ ꯂꯥꯛꯈꯤꯅꯤꯗꯅ ꯍꯥꯠꯀꯦ ꯈꯪꯉꯤ ꯁꯥꯂꯥ ꯃꯥꯅ ꯑꯩꯉꯣꯟꯗꯩ ꯍꯥꯟꯅꯤ ꯍꯥꯏꯕ꯭ꯔꯥ ꯔꯣꯖꯔꯅ ꯅꯪꯗꯤ ꯍꯥꯟꯅ ꯆꯦꯟꯈꯤꯕꯩ ꯆꯥꯛꯏꯔꯣ ꯖꯦꯀꯣꯕꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯪꯀ ꯑꯃꯅꯤ ꯑꯁꯤꯅ ꯍꯌꯦꯡ ꯌꯥꯝ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯑꯣꯖꯥ ꯁꯥꯔꯒ ꯉꯥꯡꯇꯣꯏꯅꯤ ꯂꯥꯛꯈꯤꯁꯅꯨꯗꯅ ꯔꯣꯀꯤꯅ ꯄꯥꯔꯤꯅ ꯃꯤꯁꯨ ꯈꯥꯡꯉꯝꯗꯗꯅ ꯆꯦꯟꯖꯩꯅꯤ ꯌꯥꯝ ꯍꯥꯏꯕꯤꯔꯨꯔꯅꯨ ꯍꯩꯄꯥꯗꯤ ꯅꯪꯁꯨ ꯌꯥꯝ ꯉꯥꯏꯉꯝꯗ꯭ꯔꯗꯤ ꯆꯦꯜꯂꯣꯗꯅ ꯖꯦꯀꯣꯕꯅ ꯆꯦꯟꯗꯣꯔꯤꯕꯅꯤ ꯑꯦꯜꯁꯤꯅ ꯀꯅꯥꯅೋ ꯆꯦꯟꯗꯣꯏꯕೋ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯕꯣ ꯖꯦꯀꯣꯕꯅ ꯀꯗꯣꯝꯗꯩꯅꯣ ꯂꯥꯛꯄꯒ ꯈꯪꯍꯧꯗꯦ ꯑꯦꯜꯁꯤꯅ ꯋꯥ ꯊꯩꯗꯣꯛꯀꯅꯨ ꯀꯅꯥꯅꯣ ꯆꯦꯟꯗꯣꯏꯗꯣ ꯁꯠ ꯈꯨꯝꯃꯣ ꯖꯦꯀꯣꯕꯅ ꯀꯩꯅꯣꯍꯦ ꯏꯁꯧꯗꯤ ꯁꯣꯝꯗ ꯔꯣꯀꯤꯒ ꯂꯨꯁꯤꯒ ꯆꯦꯟꯈ꯭ꯔꯦꯅ ꯀꯞꯄꯝꯃꯤꯅꯤ ꯇꯣꯟꯅ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ ꯑꯦꯜꯁꯤꯅ ꯃꯤꯅ ꯆꯦꯜꯂꯒ ꯅꯪꯅ ꯀꯩꯗꯧꯕꯩ ꯀꯞꯄꯤꯔꯤꯕ ꯍꯥ ꯖꯦꯀꯣꯕꯅ ꯃꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯑꯦꯜꯁꯤꯅ ꯅꯁꯛꯇꯨꯒ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯇꯨ ꯌꯥꯝ ꯊꯤꯅꯤꯡꯕ꯭ꯔꯥ ꯅꯪ ꯍꯥ ꯖꯦꯀꯣꯕꯅ ꯍꯣ ꯊꯤꯅꯤꯡꯉꯦ ꯅꯨꯄꯤ ꯄꯥꯝꯃꯦ ꯑꯦꯜꯁꯤꯅ ꯍꯣ ꯊꯤꯍꯧꯔꯣ ꯇꯣꯟ ꯆꯠꯁꯤꯜꯂꯛꯑꯣ ꯇꯨꯀꯠꯆꯕꯅ ꯂꯣꯏꯔꯦ ꯅꯨꯄꯥ ꯑꯆꯣꯞꯄ ꯑꯃ ꯀꯣꯏꯔꯨꯕꯁꯤ ꯃꯤꯃꯥꯡ ꯊꯣꯛꯇꯧꯔꯤ
Roserna hot le fazana Jacobna bye man hena khatbani noi khangda tawrini Elsie chalambadagi Jacob na ngamadu tabade nungamba kholaga Jacob ta thomai Elsie na kariya oktaba nang foreign talking ban Jacob na nine he halagi haro nawase okta palamadi si oidra Elsie na prapap changhorasi asiga lawnaradi yam chopap tori Donna nangbu phone ga khaduraba haiba Elsie na taningde hingsa bisti nang tawam yadugumba Nubi gaidu class manungda changkhre aduga wari tawrami Donna yam thazadi angawbido hojikte luhonga kaidogwe hainu khangdi Channa kaidowni ge minai ngandana oijagedani yam nukside nang horoi matagu class ka lakani thazadri Abemna hayeng chatlusi punnamta Elsie na hoi chatsi class ka toasi Lucy gi khalaga Donna is Lucy da taina biruranu ado nupa khaida hairunu pulap lepsi Elsie na hoi hairunu khara chahansi Asumna numit adu hokre nongan bada haibaga tawbaga nupi khaidu class amada laktre Jacob na kainu moin tawrise phone zo amta paide kemta so haidu khai Roser na yam ushite masi nupise I kadna phone ga loi thuai ni Prem na ayuki good morning message tagi hena thartribani koi dusu fagi dagi ai phau songni parina ai saujara roi pulamani maridu tawgen tawini moise tawjara sanu chakhan ge kaina tawri oramni Jacob na hera class ka yauro lausasi androdara sekmaidara thingbina basu leitre maza tawrusi atei lairi roki hoida chalaga masu kubigi si bai Roser na hoi chalusi law ngarangi wari lihense Somdana nupi khaidu Lucy hoida yaure Donna yam ngammi bemana iman manda khai managa bagal gala khotkhi Lucy na matang ya da tawrini hisabi aisu jening da jeli Elsie na yam khatlo irang yam kallo yaroyi Lucy na taningdre amo hobiranu laibakin khallage Channa ado wari lioba kamai jelinu akhoi su tagi Lucy na as hangkreda mana mache hoda thaba amta chakmino sena hairaga adi ichamchamna thoubani Abemna ichamchamna adum chenbani natro Lucy na cheni ga khangjade bema gyan men tahawba janate gyan tarakpada chelami Elsie na is romance am kan kibai moni ne gyan ga tadrisina di Donna ado hayoba gyan kamai tahawdrinoba ikainoba Lucy na taning de noi horong lo loi liyo hairo paktaba tong noi gisu matam laaga khangni mayam do punna no wine Abemna adudi nang college la aroi loram dai sida Lucy na kaido la odino lakani mathang sai ki final da homi yam wadi bema buk to bukakdani Donna masak siga la o ahan se nyana yare ikai ngai oidi sibu mina damadaba thabak lo Channa larik tamba bu kaino tha mata mangai la ka doba party su dadi bit leite ba Lucy na la ni haba kanai phone la isina roki gini Elsie na ngai ko nupa kai pulamati ekhoi lakti hai ko Lucy na hoi pai khat ki tumi nei ko Roki na hello tai bo mama Lucy na tai moi baba daloki mayam du machin ne laga noi Roki na kaino kana lege mingoli da Lucy na angang ni adin chopi Roki na ado Jacob hoi lai ai nga ko ru ge ko Lucy na hoi ko ru the kanu ko Roki na love you Lucy na love you too thame phone hek thongkibaga mayam du punna hauna no khalai Donna hoi ma sire no pating bada moi baba kai ya paktiye Lucy na angau bising siti minu sina kongna jabasibu kaida no ningino Elsie na sire haiba ai phau Jacob kowe Channa soire daro ki kai ya paktiye Abemna kai hare ino noi baba na Donna noi baba do Channa yare karno adi ai khangam je haiba Lucy na no indre amata honoi nawa singdo la koi bu chalu ge harami ba Elsie na chandan myam da koi bung chatkhra ba Donna chaning chasanu
ꯑꯩꯈꯣꯏꯁꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯁꯤ ꯆꯟꯅ ꯄꯦꯟꯖꯩ ꯑꯩꯗꯤ ꯑꯃꯗꯨꯅ ꯉꯥꯎꯕ ꯄꯥꯝꯖꯕꯒ ꯌꯨꯗ ꯌꯥꯝ ꯆꯣꯞꯄꯅꯤ ꯃꯤ ꯇꯜꯂꯤꯗ ꯑꯩꯗꯤ ꯑꯃꯨꯛ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯅ ꯉꯥꯎꯔꯒ ꯏꯁꯧ ꯇꯧꯔꯛꯑꯅꯤ ꯂꯨꯁꯤꯅ ꯏꯁ ꯀꯤꯔꯤꯔꯣ ꯅꯪꯗꯣ ꯌꯥꯝ ꯄꯛꯇꯤꯌꯦ ꯅꯨꯄꯥꯅꯒ ꯉꯝꯍꯟꯒꯅꯨ ꯏꯕꯦꯝꯃ ꯋꯥꯖꯅꯤ ꯑꯦꯜꯁꯤꯅ ꯌꯨꯒ ꯊꯛꯁꯟ World War III ꯇꯧꯒꯦ ꯆꯟꯅ ꯀꯤꯖꯩ ꯍꯥꯏꯕ ꯃꯆꯤꯡ ꯌꯥꯝ ꯐꯠꯇꯕꯅꯤ ꯅꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯇꯣꯟꯅ ꯏꯁ ꯏꯕꯦꯝꯃ ꯅꯔꯩꯗꯣ ꯈꯔ ꯀꯣꯟꯁꯤꯟꯅꯧ ꯈꯔ ꯀꯞꯁꯤꯟꯅꯧ ꯃꯥꯏ ꯇꯦꯛꯊꯖꯈꯤꯅꯤ ꯅꯨꯄꯥ ꯃꯣꯏꯁꯤꯗꯤ ꯊꯦꯝꯕ ꯊꯤꯔꯥꯏꯒ ꯆꯥꯅꯤ ꯅꯨꯡꯁꯤꯕ ꯈꯛ ꯍꯥꯏꯈꯤꯕꯗ ꯕꯔꯥ ꯕꯔꯥ ꯄꯦꯠꯊꯈ꯭ꯔꯗꯕꯅꯤ ꯑꯕꯦꯝꯅ ꯀꯩꯗꯧ ꯀꯤꯔꯤꯅꯣ ꯈꯔ ꯊꯧꯅꯥ ꯂꯩꯌꯨ ꯏꯕꯦꯝꯃ ꯂꯨꯁꯤꯅ ꯚꯥꯏ ꯑꯩ ꯀꯣꯕꯤ ꯂꯧꯔꯨꯒꯦ ꯁꯤꯡꯖꯨ ꯁꯨꯝ ꯆꯥꯁꯤꯁꯦ ꯅꯨꯄꯥꯅꯤ ꯈꯔ ꯉꯥꯎꯖꯁꯟ ꯀꯩꯗꯧꯔꯒꯦ ꯑꯦꯜꯁꯤꯅ ꯍꯥꯍꯥ ꯅꯣꯛꯀꯦꯗꯍꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯃꯤ ꯂꯥꯏ ꯀꯤꯈꯤꯗ꯭ꯔꯦ ꯂꯨꯁꯤꯅ ꯉꯥꯡꯅꯍꯧꯔꯣ ꯁꯥ ꯅꯨꯄꯤ ꯁꯥ ꯑꯩ ꯉꯥꯔꯤꯒ ꯂꯧꯔꯛꯀꯦ ꯇꯣꯟꯅ ꯑꯩꯈꯣꯏ ꯀꯔꯤꯝ ꯍꯥꯏꯔꯝꯗꯕꯩ ꯁꯨꯛ ꯁꯥꯎꯔꯝꯕꯅꯤ ꯐꯣꯟ ꯐꯪꯉꯦ ꯄꯥꯏꯈꯠꯇꯦ ꯑꯝꯇ ꯇꯧꯒꯦ ꯌꯨꯒ ꯊꯛꯄ ꯌꯥꯔꯣꯏ ꯍꯥꯏꯈꯤꯒꯦ ꯃꯌꯥꯝꯗꯨ ꯃꯥꯏ ꯅꯨꯄꯥꯗ ꯀꯣꯜ ꯇꯧꯏ ꯑꯃꯠꯇ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ ꯆꯟꯅ ꯑꯩꯗꯤꯅꯦ ꯑꯣ ꯐꯨꯡꯉꯦ ꯀꯞꯅꯤꯡꯉꯤ ꯍꯥꯏꯔꯝꯕꯁꯨ ꯐꯗꯧꯅꯤ ꯑꯦꯜꯁꯤꯅ ꯀꯛꯉꯥꯡ ꯉꯥꯡꯈꯤꯅꯨ ꯍꯦꯝꯇ ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯀꯅꯥ ꯈꯪꯅꯤ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯑꯒ ꯊꯣꯛ ꯀꯥꯏꯅ ꯊꯣꯛꯀꯦ ꯇꯣꯟꯅ ꯏꯁ ꯌꯥꯝ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯥ ꯑꯦꯜꯁꯤꯅ ꯉꯝꯃꯣꯏꯍꯦ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯊꯨꯡꯉꯥꯎꯕꯤ ꯅꯪꯒꯤ ꯄ꯭ꯂꯥꯟꯅꯤ ꯐꯖꯔꯦ ꯇꯣꯟꯅ ꯀꯔꯤ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯜꯂꯛꯑꯒ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯋꯥ ꯂꯧꯕꯤꯗꯦ ꯍꯣꯔꯦꯟ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯣꯔꯕꯅꯤ ꯃꯥ ꯑꯦꯕꯦꯝꯅ ꯍꯣꯏꯗ ꯉꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯁꯥꯍꯟꯁꯤ ꯃꯊꯥ ꯁꯥꯗꯅꯕ ꯃꯌꯥꯝꯗꯨ ꯁꯤꯡꯖꯨꯗꯨ ꯐꯖꯅ ꯁꯨꯔꯒ ꯆꯥꯊꯔꯦ ꯃꯣꯔꯣꯛꯁꯨ ꯑꯔꯩꯈꯩ ꯊꯥꯛꯆꯤꯜꯂꯦ ꯆꯟꯅ ꯃꯣꯔꯣꯛꯅ ꯃꯣꯔꯣꯛ ꯁꯥꯕꯅꯦ ꯏꯋꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯉꯥꯏꯈꯣꯀꯣ ꯑꯦꯜꯁꯤꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯎ ꯉꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯖꯟꯅ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯍꯜꯂꯣ ꯄ꯭ꯔꯦꯝꯅ ꯉꯁꯥꯏꯈꯩ ꯅꯧꯋꯥ ꯊꯤ ꯆꯠꯂꯨꯕ꯭ꯔꯣ ꯍꯥ ꯐꯣꯟꯒ ꯇꯧꯕꯒ ꯄꯥꯏꯗꯦ ꯇꯣꯛꯅꯔꯁꯤꯔꯣ ꯇꯣꯟꯅ ꯍꯩꯃꯥ ꯁꯤꯗꯤ ꯖꯥꯇꯥ ꯑꯃꯅꯤ ꯑꯣꯐ ꯇꯧꯖꯔꯣꯍꯦ ꯑꯕꯦꯝꯅ ꯏꯁ ꯃꯤ ꯁꯤꯕ ꯌꯥꯎꯅꯗꯣꯔꯤ ꯆꯟ ꯄꯤꯔꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯨ ꯃꯨꯊꯠꯂꯤ ꯆꯟꯅ ꯗꯥ ꯄ꯭ꯔꯦꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯨꯁꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯅꯣꯏ ꯃꯌꯥꯝꯗ ꯍꯥꯏꯗꯕꯤ ꯆꯠꯁꯦꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯨꯔꯦ ꯁꯥꯎꯅꯣꯕ ꯑꯦꯜꯁꯤꯅ ꯐꯔꯦ ꯁꯤꯃꯁꯨ ꯗꯥ ꯄ꯭ꯔꯦꯝ ꯑꯣꯔꯦꯗꯀꯣ ꯄ꯭ꯔꯦꯝꯅ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯍꯥ ꯑꯩꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪ ꯎꯁꯤꯠꯇ꯭ꯔꯦꯕ ꯆꯟꯅ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯁꯥꯎꯅꯕꯁꯤꯗ ꯑꯩ ꯂꯥꯜꯂꯦ ꯇꯣꯟꯅ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯏꯁ ꯅꯪꯅꯒ ꯅꯃꯤꯠꯇꯩꯅ ꯄꯤꯔ ꯇꯥꯒꯦ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯂꯧ ꯐꯥꯎ ꯂꯧꯗ꯭ꯔꯤ ꯍꯜꯂꯣ ꯄ꯭ꯔꯦꯝ ꯑꯩ ꯇꯣꯟꯅꯤ ꯄ꯭ꯔꯦꯝ ꯇꯞꯅ ꯍꯦ ꯇꯣꯟꯅ ꯏꯁ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯏꯌꯦ ꯅꯣꯏ ꯃꯌꯥꯝ ꯌꯨ ꯉꯥꯎꯔꯤꯔꯥ ꯆꯟꯁꯤꯗ ꯅꯪꯅ ꯂꯥꯎ ꯈꯣꯡ ꯇꯧꯕꯤꯔꯤꯔꯥ ꯀꯞꯄꯦꯅꯦ ꯄ꯭ꯔꯦꯝꯅ ꯑꯉꯥꯡ ꯂꯝ ꯍꯦꯟꯕꯩ ꯋꯥꯔꯛꯄꯅꯤꯗ ꯀꯞꯁꯅꯨ ꯇꯣꯟꯅ ꯇꯧꯅꯨꯀꯣ ꯅꯣꯏ ꯏꯃꯥꯟꯅꯕꯤꯅ ꯀꯞꯄꯒ ꯑꯩꯈꯣꯏꯅ ꯅꯣꯛꯀꯗ꯭ꯔꯣ ꯍꯦꯛ ꯆꯩꯕꯤꯔꯕ ꯑꯩꯗꯤꯅꯦ ꯏꯁꯧ ꯇꯧꯒꯗꯧꯅꯤ ꯄꯥꯏꯍꯜꯂꯛꯀꯦ ꯄ꯭ꯔꯦꯝꯅ ꯍꯩꯁ ꯚꯥꯏ ꯔꯣꯖꯔ ꯅꯇꯨꯁꯤꯗꯤ ꯁꯥꯊꯤꯍꯦ ꯔꯣꯖꯔꯅ ꯚꯥꯏ ꯏꯇꯨꯔꯣ ꯐꯣꯟ ꯄꯥꯏꯔꯛꯏꯗꯣ ꯑꯁ ꯉꯥꯎꯕ ꯃꯥꯜꯂꯝꯃꯅꯤ ꯍꯣꯔꯦꯟ ꯂꯥꯟ ꯇꯥꯕ ꯇꯥꯔꯦ ꯑꯩ ꯊꯛꯇꯦ ꯍꯥꯏꯀꯣꯀꯣ ꯄ꯭ꯔꯦꯝꯅ ꯇꯣꯟ ꯔꯣꯖꯔ ꯌꯨ ꯊꯛꯇꯦ ꯍꯥꯏꯌꯣꯌꯦ ꯇꯣꯟꯅ ꯑꯩ ꯆꯟꯗ ꯐꯣꯟ ꯄꯤꯔꯦꯀꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯃꯁꯥꯒ ꯆꯥꯟꯅꯕ ꯆꯩ ꯄꯨꯔꯛꯑꯣ ꯍꯥꯏꯀꯣ ꯄ꯭ꯔꯦꯝꯅ ꯚꯥꯏ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯁꯥꯒ ꯆꯥꯟꯅꯕ ꯆꯩ ꯄꯨꯔꯛꯑꯣꯌꯦ ꯔꯣꯖꯔꯅ ꯑꯁ ꯀꯩꯗꯧꯕꯩ ꯐꯣꯟꯗꯣ ꯇꯧꯔꯨꯏꯅꯣꯕ ꯄ꯭ꯔꯦꯝꯅ ꯑꯩꯗꯤ ꯏꯇꯨꯗ ꯇꯧꯖꯕꯅꯤꯀꯣ ꯑꯩ ꯂꯥꯟꯗꯦꯍꯦ ꯚꯥꯏ ꯆꯟꯅ ꯗꯥ ꯀꯌꯥꯝ ꯊꯛꯎꯔꯒꯦ ꯅꯪꯕꯣ ꯄ꯭ꯔꯦꯝꯅ ꯌꯥꯝ ꯊꯛꯇꯦꯗ ꯄꯦꯛ 5-10 ꯈꯛꯇꯅꯤ ꯅꯪ ꯀꯞꯅꯨꯀꯣ ꯗꯗꯥ ꯈꯔ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯉꯁꯥꯏ ꯅꯪꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯩ ꯅꯃꯥꯟꯅꯕꯤ ꯃꯃꯥꯡꯗ ꯀꯞꯀꯅꯨ ꯑꯩ ꯏꯀꯥꯏꯀꯣ ꯆꯟꯅ ꯁꯣꯔꯤ ꯄ꯭ꯔꯦꯝꯅ ꯐꯖꯅ ꯂꯩꯔꯣ ꯑꯩ ꯍꯟꯕꯗ ꯍꯥꯏꯔꯛꯀꯦ ꯁꯣꯝꯗ ꯖꯦꯀꯣꯕꯁꯨ ꯑꯦꯜꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯦꯜꯁꯤꯅ ꯑꯃꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦꯅꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯄꯥꯏꯈꯠꯀꯦ ꯖꯦꯀꯣꯕ ꯀꯞꯄꯒ ꯗꯥꯂꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯒꯤ ꯅꯪ ꯎꯗꯕꯗ ꯑꯦꯜꯁꯤꯅ ꯀꯅꯥꯅ ꯑꯃꯨꯛ ꯐꯨꯕꯤꯔꯦ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕꯅ ꯐꯨꯗꯤꯌꯦ ꯅꯨꯡꯁꯤꯕꯩ ꯀꯞꯄꯤꯅꯦ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯦꯜꯁꯤꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯁꯣꯝꯗ ꯔꯣꯖꯔꯅ ꯚꯥꯏ ꯀꯞꯀꯅꯣ ꯅꯪꯅ ꯀꯞꯄꯗꯤ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯇꯣꯟꯅ ꯐꯨꯔꯅꯤꯌꯦ ꯑꯩꯁꯨ ꯖꯦꯀꯣꯕꯅ ꯚꯥꯏ ꯑꯁꯥꯏ ꯊꯣꯛꯈ꯭ꯔꯣꯅ ꯑꯩ ꯏꯇꯨꯒ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯑꯦꯜꯁꯤꯅ ꯃꯌꯥꯝ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯒꯦ ꯂꯥꯡꯒꯅꯨ ꯇꯥꯎ ꯉꯥꯎꯕꯁꯤꯡꯁꯦ ꯔꯣꯖꯔꯅ ꯚꯥꯏ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯨꯄꯤꯅ ꯂꯨꯔꯕꯣ ꯚꯥꯏ ꯖꯦꯀꯣꯕꯅ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯚꯥꯏ
ngasi masak udribani na tay mado. Roger na, ay su noy babi do, udri gasi sau laubi do, horendi fazarani ay. Ton na, ay di sire da, moy masak sing do, yeng ningi. Bye, video call do kaya hayo. Elsie na, hani, tabra. Jacob, kapaga, tayi, thoibi, moirang thoibi. Elsie na, video call do kaya, pamo bagi chehra do, amte yengi. Jacob na, taro, hairaga, phone thamkre. Somda, Jacob na, bye, noy miyap normal da lay basaw ko, video call tong tore. Pari na, ay di tudore, abdang nga o. Prem na, ukhong da nga arga lay, lingan ko. Jacob na, Elsie ki phone do, patpay ka di. Elsie na, hello, nushiba, is, mamit kasi, nushiba na. Jacob na, adubadi, nawani da na, mit kuba koy di, nokpada, mit udabani. Elsie na, uroy, atay do yengi, namuo. Roger na, hi, Elsie. Ton, nakandagi, hi, horen ngay ni nang. Roger na, ima, kambu kang ini, kana na husiki do. Ton, phone pairaga, ay ni yengu, kana mali, ay ni ay. Roger, normal taba saraga, ay di bala malure, yang pasaram baduda, my dear. Ton na, naroon ipay-pay ke, baktre, siyem rasu pasanang ngaw. Roger na, ay yu takti hey, tangpaw tangjade ko. Ton na, nungsi laban na nare, se, abem, nangong paizano. Abem na, Roger, pari di, pahal o. Pari, ngawri, kanano, phone pairay siya. Roger na, natu na phone pairay o ye, payo. Pari na, ha, itu balara somara bizura. Roger na, ho natu abem na. Abem na, haima, pasana pahiri sidi. Elsie na, kana bunungari mayam se. Pari na, abem sidi, ay permanent wife ni na. Abem na, namitu pamangam draba na, phone ga loy kai batari, yung zaningre, Rocky da piro, phone do, loy channel mangi. Jacob na, ay phone ga do, loy kai batari, angaw basa, Rocky, nang phone payo ye. Pari na, hey, ngaw da ba, nang na natro se, laukisi na, kay sare. Rocky na, phone do pairaga, mayang puli bro noy. Lucy na, puli da. Elsie na, Rocky nana khara normal mali, gari ga do, nang thor ko. Rocky na, ay na thawdoy ni, adugi ay lepsare kwajen dana, tawri sing sengo. Noy mari ngasi pau bida mali, sauki basina. Elsie na, chakhan ge tawbani bungo, moidi pura chakre, nana khara seno ko bai. Rocky na, warnu, ay honazage. Jacob na, phone na aygi, wari na mayamgi, honabiyo. Elsie na, amado, amta pahalo, ngawro ga kapido, karigino mana. Rocky na, ay di live yengi he, pahalake. Jacob na, oy, mi patabiya. Elsie na, pazare ba, yang pazare, nasakto, nayang kukang duga, purika kai sakrage, lilu yadro. Jacob, amusu kapi, kangde, kai le krabano, ay lobula onu shubi, akoy ni jela se. Elsie na, nay napa emele do, koro, may laksani, kapu, karyam kapu. Jacob na, kapni, ay kapni ngasi, yang piyad di hay sini. Elsie na, kaphoro, phone thamme. Jacob na, ngay ko, thangkre, hima thangkre. Jacob na, bye, kapano, ay siyang kapni ngi. Ton na, pilang pe ko onu basing se, yu atung pami si kay gino kangdi. Lucy na, patra, ako'y nupadiya, yantay si udra. Elsie na, tani, kang kalano ibiyama, pung napuksak pa ni, horendi, bucket rest daw dori.